ꯆꯥꯛꯆꯥꯔꯕꯣ? ꯆꯥꯔꯦ ꯇꯧꯔꯤ꯫ ꯍꯦꯜꯂꯣ ꯗꯥꯃꯩꯊꯣꯏꯕ, ꯋꯦꯜꯀꯝ꯫ ꯆꯥꯗ꯭ꯔꯤ ꯗꯥꯃꯩꯊꯣꯏꯕ, ꯆꯥꯒꯦ ꯇꯧꯔꯤ꯫ ꯍꯋꯥꯏ ꯆꯝꯊꯣꯡ ꯆꯥꯒꯦ ꯇꯧꯔꯤ꯫ KFC ꯑꯩꯈꯣꯏꯒꯤ ꯆꯝꯊꯣꯡ ꯆꯥꯒꯦ ꯇꯧꯔꯤ ꯉꯁꯤ꯫ ꯗꯥꯃꯩꯊꯣꯏꯕ ꯂꯟꯁ ꯇꯧꯔꯕꯣ? ꯍꯥꯏ꯫ ꯀꯔꯤ ꯀꯔꯤ ꯑꯍꯥꯎꯕ ꯆꯥꯊꯔꯒꯦ ꯗꯥꯃꯩꯊꯣꯏꯕꯗꯤ? ꯐꯦꯃꯤꯂꯤꯁꯨ ꯊꯝꯃꯤꯔꯣ ꯑꯗꯨꯒ? ꯁꯥꯕ꯭ꯔꯣ ꯏꯪꯕ꯭ꯔꯣ ꯍꯧꯖꯤꯛ? ꯅꯪ ꯃꯈꯨꯠ ꯍꯥꯝꯗꯣꯛꯑꯣ꯫ ꯂꯥꯡꯕꯅ ꯂꯣꯏꯔꯦꯗ꯫ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯣꯜꯀꯇꯥꯗ? ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯂꯥꯡꯕꯅ ꯂꯣꯏꯔꯦ꯫ ꯊꯝꯗꯦ ꯍꯥꯏ꯫ ꯑꯣ꯫ ꯌꯨꯝꯗꯒ ꯆꯠꯂꯨꯕ꯭ꯔꯣ ꯗꯥꯃꯩꯊꯣꯏꯕ? ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯪꯉꯛꯀꯦ ꯍꯥꯏ꯫ ꯍꯣꯏ ꯍꯣꯏ ꯗꯥꯃꯩꯊꯣꯏꯕ꯫ ꯃꯩꯗꯧꯅ ꯁꯥꯏ ꯍꯥꯏ꯫ ꯏꯁ ꯃꯤꯁꯇꯔ ꯚꯤꯛꯇꯣꯔ ꯂꯥꯛꯑꯦ꯫ ꯚꯤꯛꯇꯣꯔ ꯉꯁꯤꯗꯤ ꯂꯥꯏꯠ ꯃꯦꯂꯥ ꯇꯧꯗ꯭ꯔꯕꯣ ꯚꯤꯛꯇꯣꯔꯒꯤ? ꯚꯤꯛꯇꯣꯔ ꯂꯥꯏꯠ ꯃꯦꯂꯥ ꯇꯧꯗ꯭ꯔꯕꯣ ꯉꯁꯤꯗꯤ? ꯊꯦꯡꯀ꯭ꯌꯨ ꯚꯤꯛꯇꯣꯔ ꯂꯥꯏꯛ ꯇꯧꯕꯤ꯫ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯚꯤꯛꯇꯣꯔ ꯂꯥꯏꯛ ꯄꯤꯔꯝꯃꯒ ꯆꯦꯟꯈ꯭ꯔꯕꯣ? ꯆꯦꯜꯂꯣ ꯆꯦꯜꯂꯣ ꯑꯩꯁꯨ ꯅꯪꯒꯤꯗ ꯂꯥꯛꯑ ꯆꯦꯟꯗꯣꯔꯤꯃꯤ꯫ ꯑꯁ ꯑꯩꯒꯤ ꯇꯁꯃꯤ ꯂꯥꯛꯑꯦ, ꯑꯩꯒꯤ ꯏꯅꯥꯎꯄꯤ ꯂꯥꯛꯑꯦ꯫ ꯇꯁꯃꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯆꯤꯆꯦꯗꯤ ꯆꯥꯗꯣꯏ ꯇꯧꯔꯤꯌꯦ꯫ ꯑꯩꯁ ꯉꯁꯤ ꯑꯆꯪ ꯑꯆꯪꯕ ꯃꯤ ꯌꯥꯝ ꯂꯥꯛꯑꯦꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯇꯥ ꯈꯝꯕꯁꯨ ꯂꯥꯛꯑꯦ ꯍꯥꯏ ꯆꯦ ꯍꯥꯏꯔꯒ ꯇꯥ ꯈꯝꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ? ꯅꯪꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕꯩꯗꯣ꯫ ꯄꯤꯔꯛꯇꯕꯩ ꯋꯥꯅꯤꯅ ꯆꯦꯅꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯜꯋꯦꯁ ꯋꯦꯜꯀꯝꯅꯤ꯫ ꯈꯝꯕꯅ ꯋꯥꯠꯂꯤ ꯇꯧꯅꯤꯀꯣ ꯍꯥꯏ꯫ ꯑꯣ ꯑꯩꯅ ꯈꯜꯂꯤꯕ ꯚꯤꯛꯇꯣꯔꯁꯦ ꯆꯦꯟꯈ꯭ꯔꯕ ꯍꯥꯏꯅ꯫ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯚꯤꯛꯇꯣꯔ ꯆꯦꯜꯂꯁꯨ ꯇꯥꯟꯅꯔꯛꯀꯗꯣꯏꯅꯤ꯫ ꯈꯝꯕ ꯃꯇꯦꯛ ꯑꯃ ꯌꯦꯡꯉꯝꯃꯦ꯫ ꯈꯝꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯌꯦꯡꯉꯤꯀꯣ ꯆꯤꯆꯦ ꯏꯁꯀꯤꯞ ꯇꯧꯗꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯌꯦꯡꯕꯤꯔꯛꯇꯕꯔꯣ? ꯇꯧꯅꯔꯣꯏ ꯁꯤꯗ꯫ ꯈꯝꯕ ꯅꯨꯡꯁꯥ ꯍꯥꯏꯔ ꯀꯥꯟꯅꯗꯦꯗ꯫
Injang cari khamba. Sa hara kanade. Prithibi mathak makha ol. Aidi chak chage tawri. Iche support tawjai ko. Hoi khamba. Iche gi video thangatpadasu yengbiro full aidi no skip te jengin. Muk thongba chai o. Akoi olangan maduga mosori chungthong tawre. Duga bora ama haure. Ametpi ama mele. Dui ngarang nga thongba su khara lai. Duga khatang chaba jana ba. Khambana chende lai hai. Oh kano sorry Victor na. Thank you Victor. Aduga khambana horen 7 PM invite is. Thank you khamba. Nache invite tawdasu jaye. Ipagi bu kaino. Sangadi eta pasilakadoin. Ibung khelen lae. Ibung nachana welcome tawjari. Hello hi. Ibung chak charabo. Ida khogi ibung amas lae. SS pau number. Thank you ibung mayam bu thagachari nachalna mayam changna support tawbibai ko. Yai phare hai. Ibung punamak kari hinjang chanarake. Musa sabasida. Khabar ichi ai yamna kuina leiroige thabuk chakadaba lai hai. Nang musa sayam chakanu musan ngani khamba. Nang hajik pakhang ni. Kundo hukri bajam chakano. Dua ibung Helena 4 like ibung thank you kay hinjang chabirake kari mathel charge ngasidi chari ngasidi live thana chari mosori chumthong chari mosori chumdonga ametpiga dodi laphoi bora ama tawre ngarang nga thongbaga tawraga khamana che bai orage saunu thabuk chatke tawri hoi khamba chathuro Victor na khamba nang ai ka kaurabo hai khamba Victor gi pakhum jemta dipira mudana khambagi makhong do kata pa le chatkre duga Victor ka nyang hawake charbo chadribo wali airo duga ibung na numindangi chadriye kung kya tarage ne ho Oh, ko sumai daw angangi vacation pirawa. Pidra so sumai si matam je chai angang halakpa kholakpa akhoi dum ngalwa yadre. Duga ayuki kangsoi chare hai o ibung kangsoi na hawba hele natra kangsoi na mahele. Aduga Victor o bro khelen hai ka hore aduga ibung na itaw di kari charge hai aduga ibung khelen na Victor nungai ribo hai Victor aduga akhoigi chicheromi se kuiri he udaba cheromi nangbu channel ka pai bro pai da bro hi Susmi hi la kuire he che udaba kuire kaijang char ke che masana karan tong na roi sida aduga hello che welcome to jori nanauna aduga khelen chak charabo hai aduga ibung khelen sis romi nungai bo hai hoi cheromi se kuire udaba aduga cheromi na like dan hai thank you che nusibi kari mathel harake Victor na bro khelen hoi hai ha amo thakte ya ibung pau number yam yang chatpi hi ai gi live ta nungai ta bai rang de la ga ambo le bi de yam yang chatpi hi aina welcome to buda hai ta bai ra khang de aduga
ꯕꯤꯛꯇꯣꯔꯅ ꯕ꯭ꯔꯣ ꯈꯦꯂꯦꯟ ꯍꯣꯏ ꯍꯣꯏ ꯍꯥꯏ ꯕꯤꯛꯇꯣꯔ ꯀꯣꯃꯦꯟ ꯏꯔꯣ ꯀꯣꯃꯦꯟ ꯅꯪꯇꯅꯤ ꯁꯪꯉꯤꯁꯦ ꯑꯩꯅ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯁꯩꯔꯦꯡ ꯊꯤꯕꯗꯣ ꯀꯥꯎꯖꯅꯨ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯁꯤꯁ ꯔꯣꯃꯤ ꯀꯥꯡꯁꯣꯏ ꯆꯥꯏ ꯍꯥꯏꯌꯦ ꯏꯕꯨꯡ ꯑꯦꯜꯕꯤ ꯑꯩ ꯑꯝꯇ ꯌꯥꯎꯕ ꯉꯝꯗꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯏꯕꯨꯡ ꯀꯔꯝ ꯀꯥꯟꯗ ꯊꯥꯅꯤ ꯑꯀꯛꯅꯕ ꯃꯇꯝ ꯑꯝꯇ ꯍꯥꯏꯔꯛꯎ ꯅꯣꯡꯃꯇꯪꯗꯤ ꯑꯝꯇ ꯃꯄꯨꯡ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯑꯗꯨꯒ ꯆꯦꯔꯣꯃꯤꯅ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯍꯥꯏ ꯆꯦꯔꯣꯃꯤ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯆꯥꯛꯈꯨꯝ ꯈꯨꯗꯤꯡ ꯀꯥꯡꯁꯣꯏ ꯉꯥꯛꯇ ꯉꯥꯏꯅꯔꯦꯀꯣ ꯀꯥꯡꯁꯣꯏꯅ ꯃꯍꯦꯜꯂꯦ ꯑꯩꯈꯣꯏꯁꯨ ꯃꯣꯁꯣꯔꯤ ꯆꯨꯝꯊꯣꯡ ꯆꯥꯏꯅꯤ ꯑꯗꯨꯒ ꯏꯕꯨꯡꯅ ꯕ꯭ꯔꯣ ꯕꯤꯛꯇꯣꯔ ꯍꯣꯏ ꯍꯣꯏ ꯁꯦ ꯀꯔꯤꯅꯣ ꯍꯣꯏ ꯍꯣꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯕꯤꯛꯇꯣꯔ ꯌꯥꯝ ꯁꯝꯕꯅꯦ ꯕꯤꯛꯇꯣꯔꯒꯤ ꯑꯦꯜꯕꯤꯗ ꯌꯥꯋꯣ ꯃꯥ ꯄꯥꯅꯤꯡꯗꯕ ꯀꯣꯃꯦꯟꯒ ꯄꯥꯗꯕꯅꯤ ꯏꯁꯀꯤꯞ ꯇꯧꯔ ꯆꯠꯄꯅꯤ ꯆꯦꯔꯣꯃꯤꯅ ꯑꯩ ꯃꯄꯥꯟꯗ ꯂꯩ ꯕꯥꯏ ꯑꯣꯏꯒꯦꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯆꯦ ꯆꯪꯕꯤꯔꯛꯏꯗꯣ ꯌꯥꯝ ꯍꯔꯥꯎꯔꯦ ꯕꯤꯛꯇꯣꯔꯅ ꯕ꯭ꯔꯣ ꯈꯦꯂꯦꯟ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯍꯥꯏ ꯕꯤꯛꯇꯣꯔ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯗꯣꯏꯅꯣ ꯏꯕꯨꯡꯗꯤ ꯉꯁꯤ ꯊꯥꯒꯗ꯭ꯔꯣ ꯑꯝꯇ ꯑꯀꯛꯅꯕ ꯃꯇꯝ ꯑꯝꯇ ꯁꯤꯟꯕꯤꯔꯣ ꯑꯩꯁꯨ ꯑꯝꯇ ꯌꯥꯎꯖꯒꯦ ꯃꯄꯨꯡ ꯐꯥꯅ ꯅꯆꯜꯒꯤꯗꯗꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤ ꯑꯗꯨꯒ ꯑꯩꯅ ꯏꯕꯨꯡ ꯈꯦꯂꯦꯟꯒ ꯗꯥ ꯕꯤꯅꯣꯠꯀꯒꯤ ꯑꯦꯜꯕꯤ ꯌꯥꯎꯕ ꯑꯝꯇ ꯉꯝꯗꯦ ꯑꯩꯅ ꯃꯣꯕꯥꯏꯜꯁꯦ ꯄꯥꯏꯔꯒ ꯌꯦꯡꯗꯕꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄ ꯎꯗꯕ ꯕꯤꯛꯇꯣꯔꯅ ꯏꯊꯦꯡ ꯊꯦꯡꯅ ꯅꯣꯛꯂꯩꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯃꯤꯅꯤꯡꯒ ꯈꯪꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯕꯤꯛꯇꯣꯔ ꯑꯣꯂꯥꯡ ꯊꯥꯛꯇ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯈꯪꯗꯦꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯃꯤꯅꯦꯅ ꯂꯥꯛꯄꯤꯁꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯕ ꯃꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯨꯡꯉꯥꯏꯌꯦ ꯕꯤꯛꯇꯣꯔ ꯅꯪꯅ ꯀꯨꯏꯔꯒ ꯎꯏꯔꯤ ꯄꯥꯕꯗꯣ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅ ꯅꯍꯥꯟ ꯅꯪꯅ ꯗꯥ ꯕꯤꯅꯣꯅ ꯏꯕꯗ ꯃꯁꯤꯗꯤ ꯄꯥꯔꯝꯃꯔꯣꯏꯒꯦ ꯁꯨꯁꯃꯤꯇꯥꯒꯤ ꯑꯣꯏꯔꯝꯃꯔꯣꯏ ꯃꯁꯤꯗꯤ ꯏꯁꯀꯤꯞ ꯇꯧꯔꯒꯦꯀꯣ ꯁꯥꯎꯔꯅꯨ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯕꯤꯛꯇꯣꯔ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯋꯥꯏ ꯇꯤ ꯄꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯟꯅꯩ ꯄꯨꯟꯁꯤꯒ ꯍꯧꯖꯤꯛꯀ ꯅꯣꯔꯃꯦꯜ ꯑꯣꯏꯕ꯭ꯔꯣ ꯑꯩꯁ ꯑꯩꯈꯣꯏꯒꯤ ꯑꯆꯪꯕ ꯃꯤ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯗꯤꯀꯦ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯑꯩꯗꯤ ꯆꯥꯔꯤꯌꯦ ꯆꯥ ꯆꯥꯅ ꯂꯥꯏꯛ ꯊꯥꯔꯛꯏꯅꯤ ꯑꯩꯒꯤ ꯃꯤꯁꯦ ꯌꯦꯡꯉꯨ ꯂꯥꯏꯔꯗ꯭ꯔꯥ ꯌꯦꯡꯉꯨ ꯀꯩ ꯆꯥꯏꯅꯣ ꯍꯥꯏ ꯌꯥꯝ ꯀꯟꯅ ꯁꯥꯎꯔꯛꯄ꯭ꯔꯅꯦ ꯑꯩ ꯍꯋꯥꯏ ꯆꯨꯝꯊꯣꯡ ꯆꯥꯏꯅꯤ ꯑꯂꯨ ꯑꯃ ꯃꯦꯠꯂꯦ ꯃꯣꯔꯣꯛ ꯀꯥꯟꯖꯤ ꯇꯧꯔꯒ ꯉꯥ ꯊꯣꯡꯕꯁꯨ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯊꯣꯡꯕ ꯂꯩ ꯑꯗꯨꯒ ꯉꯥ ꯉꯧꯕꯁꯨ ꯌꯥꯎꯏ ꯕꯣꯔꯥ ꯑꯃꯁꯨ ꯌꯥꯎꯏ ꯍꯪꯕꯤꯔꯛꯏꯕ ꯁꯣꯝꯕꯨ ꯆꯥꯕꯤꯔꯕꯣ
ꯆꯥꯛ ꯆꯥꯅ ꯆꯥꯅ ꯂꯥꯏꯐ ꯊꯥꯕꯤꯔꯕꯣ? ꯍꯣꯏ ꯃꯌꯥꯝꯁꯨ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯏꯁꯤꯡ ꯊꯛꯅ ꯊꯛꯅ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯄꯪꯊꯥ ꯊꯥꯏ ꯑꯩꯁꯨ ꯃꯝꯍꯜꯂꯒ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯊꯥꯔꯦ꯫ ꯑꯩ ꯀꯣꯃꯦꯟ ꯄꯥꯕꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯕꯤꯛꯇꯣꯔꯅ ꯈꯪꯗꯤ ꯈꯪꯕ ꯁꯨꯁꯃꯤꯇꯥꯒꯤ ꯅꯠꯇꯦꯅ꯫ ꯆꯥꯕꯤꯌꯨ ꯆꯥꯕꯤꯌꯨ ꯍꯥꯎꯅ ꯑꯗꯨꯒ ꯃꯆꯤꯠ ꯃꯆꯤꯠ ꯅꯣꯏꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩ ꯌꯥꯝ ꯇꯜꯂꯦ ꯆꯤꯀꯦꯗꯨꯗꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ꯫ ꯀꯩꯅꯣ ꯃꯆꯤꯠ ꯃꯆꯤꯠ ꯅꯣꯏꯕꯤꯌꯨ ꯍꯥꯏꯕꯨ? ꯃꯗꯨꯏꯗꯤ ꯁꯥꯏꯂꯦꯟꯗ ꯊꯝꯖꯤꯟꯕꯕꯨ ꯕꯤꯛꯇꯣꯔꯅ ꯑꯗꯣ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯑꯁ ꯑꯩꯗꯤ ꯁꯥꯎꯖꯗꯦꯗ ꯕꯤꯛꯇꯣꯔ꯫ ꯑꯩꯗꯤ ꯁꯥꯎꯖꯗꯦ ꯀꯅꯥꯝꯇ ꯁꯥꯎꯖꯗꯦ꯫ ꯅꯍꯥꯟ ꯅꯪꯒꯤ ꯂꯥꯏꯐꯇ ꯑꯅꯤꯔꯛ ꯊꯥꯕꯗꯣ ꯑꯅꯤꯔꯛ ꯀꯨꯏꯅ ꯅꯪ ꯑꯍꯥꯟꯕ ꯍꯧꯕꯗꯨꯁꯨ ꯑꯩ ꯌꯥꯎꯔꯝꯃꯤꯗꯨꯗꯤ ꯂꯣꯏꯔꯝꯗꯥꯏꯐꯥꯎ ꯅꯍꯥꯟ ꯊꯥꯕꯗꯨꯁꯨ ꯌꯥꯎꯔꯤꯗꯨꯗꯤ꯫ ꯂꯤꯀꯦꯅ ꯆꯕꯤ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯁ ꯄꯦꯜꯂꯦ ꯕꯣꯔꯒ ꯄꯤꯔꯛꯑꯅꯨ꯫ ꯑꯩꯈꯣꯏꯗ ꯂꯥꯏꯅ ꯄꯤꯊꯣꯔꯛꯄ ꯒꯨꯟ ꯑꯃ ꯂꯩꯌꯦ ꯆꯥꯗ꯭ꯔꯁꯨ ꯅꯣꯏꯕꯒꯤ ꯑꯗꯨꯒꯤꯅꯤ꯫ ꯏꯕꯨꯡ ꯂꯥꯛꯑꯦ ꯏꯕꯨꯡ ꯍꯣꯔꯦꯟ ꯆꯠꯂꯨꯏꯔꯣ? ꯍꯦꯜꯂꯣ ꯗꯤꯀꯦ ꯒꯨꯗ ꯗꯦ ꯍꯥꯏꯌꯦ꯫ ꯗꯤꯀꯦꯅ ꯍꯦꯂꯦꯟ ꯍꯥꯏꯒꯅꯣꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯦꯡꯕꯩ ꯁꯥꯎꯖꯗꯕ꯭ꯔꯣ ꯑꯩ ꯁꯥꯎꯗꯦ ꯁꯥꯎꯗꯦ꯫ ꯑꯦ ꯑꯥꯔꯖꯦ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯂꯥꯛꯑꯦ꯫ ꯍꯧꯖꯤꯛ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ? ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯕ ꯑꯣ ꯀꯩꯅꯣꯗ ꯍꯥꯏꯕ ꯗꯤꯀꯦꯗ꯫ ꯗꯤꯀꯦꯗ ꯅꯠꯇꯦ ꯕꯤꯛꯇꯣꯔꯗ ꯅꯍꯥꯟꯒꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯂꯥꯏꯐꯥꯎꯗ ꯕꯤꯛꯇꯣꯔꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯀꯣꯃꯦꯟ ꯏꯁꯀꯤꯞ ꯇꯧꯔꯒ ꯆꯠꯇ꯭ꯔꯅꯦ ꯑꯗꯨꯗꯨꯒꯤ ꯋꯥꯔꯤ ꯍꯥꯏꯔꯝꯃꯤꯕ꯫ ꯗꯤꯀꯦꯅ ꯔꯤꯇꯥꯔꯟ ꯇꯧꯁꯤꯜꯂꯛꯑꯣ ꯍꯥꯏ꯫ ꯀꯩꯅꯣ ꯔꯤꯇꯥꯔꯟ ꯇꯧꯁꯤꯜꯂꯛꯑꯣ ꯍꯥꯏꯁꯦ ꯑꯩꯅ ꯉꯔꯥꯡ ꯍꯟꯈꯤꯗꯨꯗꯤꯅ ꯅꯪꯉꯣꯟꯗ ꯐꯣꯂꯣ ꯕꯦꯛ ꯍꯟꯈ꯭ꯔꯕꯅꯤꯌꯦ ꯑꯃꯨꯛ ꯀꯩ ꯔꯤꯇꯥꯔꯟ ꯇꯧꯔꯛꯑꯣ ꯍꯥꯏꯅꯣ? ꯑꯗꯨꯒ ꯗꯥꯀꯂꯦꯟꯅ ꯕ꯭ꯔꯣ ꯑꯥꯔꯖꯦ ꯒꯨꯗ ꯗꯦ ꯍꯥꯏꯌꯦ꯫ ꯗꯤꯀꯦꯟ ꯑꯥꯔꯖꯦ ꯀꯦꯝꯁꯤ ꯍꯥꯏꯔꯒ ꯅꯣꯛꯊꯔꯦ꯫ ꯑꯗꯨꯒ ꯗꯤꯀꯦꯅ ꯈꯦꯂꯦꯟ ꯀꯦꯝꯁꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯕꯤꯛꯇꯣꯔ ꯕ꯭ꯔꯣ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯕꯤꯛꯇꯣꯔ ꯆꯦꯟꯈ꯭ꯔꯦ꯫ ꯏꯕꯨꯡꯅ ꯀꯥꯡꯁꯣꯏ 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 ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯈꯦꯂꯦꯟ ꯕ꯭ꯔꯥꯗꯔ ꯍꯥꯏ ꯑꯥꯔꯖꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯑꯗꯨꯒ ꯏꯕꯨꯡꯅ ꯗꯤꯀꯦ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯍꯥꯏ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏ꯫ ꯑꯥꯔꯖꯦꯅ ꯗꯤꯀꯦ ꯁꯣꯌꯥꯕꯤꯟ ꯊꯣꯡꯕ ꯆꯥꯏ ꯍꯥꯏ ꯑꯗꯨꯒ ꯗꯤꯀꯦꯅ ꯊꯦꯡꯀ꯭ꯌꯨ ꯈꯦꯂꯦꯟ ꯃꯔꯨꯞ ꯍꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯥꯡꯁꯣꯏꯅ ꯕꯦꯁꯅꯤ꯫ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯕꯤꯛꯇꯣꯔ ꯕ꯭ꯔꯣꯁꯦ ꯑꯩ ꯎꯕꯗ ꯆꯦꯟꯈꯤꯔꯣ? ꯕꯤꯛꯇꯣꯔꯗꯣ ꯉꯥꯏꯈꯣ ꯑꯩꯁꯨ ꯃꯥꯒꯤ ꯑꯦꯜꯕꯤꯗ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯒꯦ ꯉꯥꯏꯈꯣ꯫ ꯃꯥ ꯂꯥꯛꯑꯝꯃꯒ ꯆꯦꯟꯈꯤꯗ꯭ꯔꯕ ꯉꯥꯏꯈꯣ꯫ ꯖꯣꯟꯁꯟꯅ ꯁꯛꯇꯣ ꯑꯝꯇ ꯎꯠꯂꯛꯑꯣ ꯑꯦ ꯖꯣꯟꯁꯟꯁꯦ ꯉꯁꯤꯁꯨ ꯂꯥꯛꯄꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯁ ꯖꯣꯟꯁꯟ ꯑꯩ ꯆꯥꯛ ꯆꯥꯔꯤꯌꯦ ꯎꯠꯂꯔꯣꯏꯒꯦ꯫
ꯑꯩ ꯎꯗ꯭ꯔꯤꯕꯣ ꯖꯣꯟꯁꯟ ꯑꯩꯗꯣ ꯃꯁꯛꯀ ꯌꯥꯝ ꯐꯖꯗꯕꯅꯤꯗ ꯃꯁꯛꯇꯤ ꯐꯖꯕꯒ ꯑꯣꯏꯗꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕꯅꯦ ꯃꯁꯛꯇꯣ ꯐꯨꯜ ꯚꯤꯛꯇꯣꯔꯅ ꯕ꯭ꯔꯣ ꯑꯥꯔꯖꯦ ꯅꯨꯡꯁꯤꯕ ꯍꯥꯏ ꯑꯗꯨꯒ ꯗꯤꯀꯦꯅ ꯈꯨꯠꯁꯨ ꯃꯤꯠꯇ ꯑꯩ ꯊꯣꯛꯂꯒꯦ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯗꯤꯀꯦ ꯑꯩ ꯁꯥꯎꯔꯕꯣ ꯀꯩꯒꯤꯅꯣꯅꯦ ꯖꯝ ꯖꯥꯡꯅ ꯊꯣꯛꯅꯤꯡꯉꯤꯗꯤ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯅ ꯚꯤꯛꯇꯣꯔ ꯐꯖꯗꯧꯔꯤ ꯍꯥꯏ ꯑꯗꯨꯒ ꯗꯤꯀꯦꯅ ꯍꯣꯔꯦꯟ ꯑꯦꯜꯕꯤ ꯊꯥꯔꯛꯀꯦ ꯑꯩ ꯌꯥꯏ ꯄꯨꯡ ꯀꯌꯥꯗꯅꯣ ꯍꯥꯏꯔꯝꯃꯨ ꯗꯤꯀꯦ ꯑꯗꯨꯒ ꯀꯩꯒꯤ ꯅꯪꯁꯨ ꯂꯝꯖꯥꯡ ꯆꯠꯇꯣꯏ ꯇꯧꯏꯕ ꯑꯥꯔꯖꯦꯕꯣꯅ ꯚꯤꯛꯇꯣꯔ ꯕ꯭ꯔꯣ ꯂꯩ ꯂꯩ ꯁꯤꯁꯇꯔ ꯍꯣꯏ ꯍꯣꯏ ꯚꯤꯛꯇꯣꯔꯁꯦ ꯀꯣꯃꯦꯟ ꯏꯕꯁꯨ ꯇꯟꯕ ꯃꯁꯦ ꯚꯤꯛꯇꯣꯔ ꯅꯪꯒꯤꯕꯣ ꯂꯤꯟꯅꯒ ꯆꯤꯛꯄ ꯈꯪꯉꯔꯣꯏꯌꯦ ꯀꯣꯃꯦꯟ ꯏꯕꯁꯨ ꯇꯟꯕ ꯑꯩꯗꯤ ꯉꯥꯡꯉꯛꯀꯗꯣꯏꯅꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅ ꯑꯗꯨꯒ ꯑꯗꯤꯀꯦꯅ ꯉꯁꯤꯁꯨ ꯂꯥꯛꯀꯅꯨꯀꯣ ꯅꯪ ꯃꯇꯝ ꯍꯥꯏꯔꯝꯃꯨ ꯗꯤꯀꯦ ꯃꯇꯝ ꯍꯥꯏꯔꯝꯃꯨ ꯑꯩ ꯁꯪꯉꯒ ꯂꯩꯗꯣꯏꯅꯤ ꯒꯥꯔꯤꯒꯤ ꯀꯇꯥꯗꯣ ꯄꯥꯏꯔꯒ ꯌꯥꯜꯂ ꯂꯩꯗꯣꯏꯅꯤ ꯁꯪꯉꯒ ꯑꯥꯔꯖꯦꯅ ꯚꯤꯛꯇꯣꯔ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯑꯁ ꯑꯥꯔꯖꯦ ꯃꯤꯒꯤ ꯂꯃꯟ ꯇꯣꯟꯕ ꯍꯥꯏꯁꯦ ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯗꯦꯕꯣ ꯗꯤꯀꯦꯅ ꯑꯩꯉꯣꯟꯗ ꯌꯥꯎꯕꯤꯔꯒ ꯑꯩꯅ ꯗꯤꯀꯦꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯗꯕꯒꯤ ꯑꯗꯨꯒ ꯖꯣꯟꯁꯟꯅ 9 ꯂꯥꯏꯛ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯖꯣꯟꯁꯟ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯀꯩ ꯏꯟꯖꯥꯡ ꯍꯧꯔꯛꯀꯦ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯅ ꯃꯤ 5-6ꯇꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯕꯣ ꯍꯩ ꯏꯕꯨꯡ ꯃꯤ ꯀꯧꯁꯤ ꯒꯨꯂꯤ 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 ꯃꯤ ꯌꯥꯝ ꯀꯧꯅꯩꯀꯣ ꯏꯕꯨꯡ ꯑꯗꯨꯒ ꯃꯦꯝꯕꯔꯅ ꯀꯔꯥꯏ ꯆꯤꯡꯂꯧ ꯁꯛꯇꯝꯗꯤ ꯍꯥꯏ ꯍꯦꯜꯂꯣ ꯃꯦꯝꯕꯔ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯒꯤ ꯆꯤꯡꯂꯧ ꯁꯛꯇꯝꯁꯦ ꯑꯩ ꯉꯁꯤ ꯎꯠꯆꯗ꯭ꯔꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯨꯛ ꯈꯛꯇꯪ ꯍꯥꯖꯔꯝꯕ ꯑꯗꯨꯒ ꯑꯗꯨꯝ ꯑꯦꯜꯕꯤꯁꯦ ꯊꯥꯔꯛꯄꯅꯤ ꯑꯩꯅ ꯃꯁꯛ ꯎꯍꯟꯗꯕꯤꯗ ꯑꯗꯨꯅ ꯑꯩ ꯃꯁꯛꯁꯦ ꯎꯠꯇ꯭ꯔꯦ ꯃꯦꯝꯕꯔꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯅ ꯍꯦꯜꯂꯣ ꯖꯣꯟꯁꯟ ꯍꯥꯏꯌꯦ ꯖꯣꯟꯁꯟꯅ ꯍꯥꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯖꯣꯟꯁꯟ ꯀꯩ ꯃꯊꯦꯜ ꯍꯧꯔꯛꯏꯕ ꯑꯗꯨꯒ ꯗꯤꯀꯦꯅ 6:30ꯗ ꯊꯥꯔꯛꯀꯦ ꯉꯥꯏꯍꯥꯛ ꯍꯥꯏ ꯗꯤꯀꯦ ꯉꯥꯏꯍꯥꯛ ꯊꯥꯕꯅ ꯌꯥꯔꯣꯏ ꯄꯨꯡ 3ꯒꯨꯝꯕ 4ꯒꯨꯝꯕ ꯊꯥꯋꯣ ꯑꯥꯔꯖꯦꯅ ꯁꯤꯁ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯑꯥꯔꯖꯦ ꯑꯩ ꯆꯨꯝꯊꯣꯡ ꯆꯥꯏ ꯍꯋꯥꯏ ꯆꯨꯝꯊꯣꯡ ꯃꯆꯤꯗ ꯑꯃꯦꯠꯄꯤ ꯀꯩꯀꯥ ꯈꯔꯒ ꯕꯣꯔꯥꯒ ꯑꯗꯨꯒ ꯖꯣꯟꯁꯟꯅ ꯆꯥꯔꯦ ꯆꯒꯦꯝ ꯊꯣꯡꯕ ꯍꯥꯏ ꯆꯒꯦꯝ ꯊꯣꯡꯉꯦ ꯍꯥꯏ ꯑꯁ ꯖꯣꯟꯁꯟ ꯍꯥꯎꯅꯤꯀꯣ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯉ ꯌꯥꯝ ꯆꯥꯔꯝꯃꯦ ꯑꯩꯈꯣꯏꯅꯗꯤ ꯄꯥꯛꯅ ꯊꯣꯡꯉ ꯆꯥꯗ꯭ꯔꯦꯗ ꯆꯒꯦꯝꯒꯗꯣ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯅ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯥꯏ ꯏꯕꯨꯡ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯐꯣꯔꯦꯟ ꯀꯣꯏꯗꯣꯏꯔꯣ ꯊꯥꯏꯂꯦꯟ ꯀꯣꯏꯗꯣꯏꯔꯣ ꯁꯨꯆꯤꯃꯥꯁꯨ ꯂꯥꯛꯏ ꯁꯨꯆꯤꯃꯥ ꯊꯕꯛ ꯍꯜꯂꯛꯑꯕꯣ ꯅꯨꯡꯉꯥꯏꯗꯣꯔꯤ ꯉꯁꯤ ꯑꯦꯜꯕꯤꯁꯦ ꯑꯩꯅ ꯁꯪꯗꯕꯅ ꯇꯣꯉꯥꯟꯕ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯒ ꯁꯨꯁꯃꯤꯇꯥ ꯍꯥꯎ ꯅꯨꯡꯁꯤꯕꯤ ꯀꯩ ꯍꯥꯏꯒꯦ ꯑꯗꯨꯒ ꯃꯦꯝꯕꯔꯅ ꯑꯩꯗꯤ ꯅꯪꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯎꯗꯅ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦꯗꯣ ꯁꯨꯁꯃꯤꯇꯥ ꯅꯪ ꯑꯩꯅꯁꯨ ꯅꯪꯕꯨ ꯆꯔꯥ ꯍꯦꯜꯍꯜꯂꯣꯏꯌꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨꯒ ꯆꯪꯉꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯝꯇ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯊꯤꯕꯗꯣ ꯂꯩꯕꯅꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯌꯦꯡꯉꯒ ꯚꯤꯗꯤꯑꯣꯗꯣ ꯐꯨꯜ ꯋꯥꯁ ꯇꯧꯔꯒ ꯆꯥꯋꯣ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯗꯥ ꯈꯦꯂꯦꯟ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏ ꯑꯁ ꯗꯥ ꯈꯤꯂꯦꯟ ꯈꯥꯝꯕ ꯂꯥꯛꯑꯦ ꯏꯕꯨꯡ ꯆꯠꯈꯤꯅꯨꯀꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯉꯁꯤꯗꯤ ꯖꯣꯟꯁꯟꯅ ꯆꯦ ꯁꯨꯁꯤꯃꯥ ꯍꯥꯏ ꯑꯣ ꯖꯣꯟꯁꯟꯒ ꯈꯪꯅꯕ꯭ꯔꯥ ꯁꯨꯁꯤꯃꯥꯁꯦ ꯁꯨꯁꯤꯃꯥ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯆꯟ ꯔꯣꯖꯤꯗꯣ ꯀꯧꯔꯛꯎꯅꯦ ꯍꯥꯏ ꯍꯣꯏꯅꯦ ꯁꯨꯁꯤꯃꯥ ꯑꯣꯖꯥ ꯃꯥꯏꯕꯤꯗꯣ ꯑꯝꯇ ꯅꯤꯛꯊꯅꯕ ꯑꯣꯖꯥ ꯃꯥꯏꯕꯁꯨ ꯂꯥꯛꯑꯗꯤ ꯐꯕ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯍꯥꯎ ꯖꯣꯟꯁꯟ ꯍꯥꯏ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯀꯩꯗꯧꯔꯒꯦ ꯁꯨꯁꯤꯃꯥ ꯍꯥꯏ ꯑꯗꯨꯒ ꯆꯠꯈꯤꯅꯨ ꯏꯕꯨꯡ ꯀꯩꯒꯤꯅꯣ ꯂꯥꯛꯄ ꯆꯠꯂꯒꯦ ꯑꯗꯣ ꯇꯨꯝꯒꯦ ꯍꯥꯏꯔꯣ ꯇꯨꯝꯃꯨꯔꯅꯨ ꯁꯟꯗꯥ ꯇꯥꯗꯣꯔꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯆꯠꯇꯦ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯅꯩꯔꯒꯦ ꯍꯥꯏ ꯅꯩꯔꯣ ꯔꯣꯖꯤꯗꯣ ꯑꯝꯇ ꯀꯧꯔ ꯂꯥꯛꯑꯗꯤ ꯐꯗꯧꯕ ꯑꯗꯨꯒ ꯁꯨꯁꯤꯃꯥ ꯀꯩ ꯃꯊꯦꯜ ꯍꯧꯔꯛꯀꯦ ꯑꯗꯨꯒ ꯏꯕꯨꯡꯅ ꯁꯨꯁꯤꯃꯥ ꯃꯔꯨ ꯀꯌꯥ ꯐꯪꯉꯕꯣ ꯍꯥꯏ
Ngasi chaka ngam ꯂꯣꯏꯅꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯍꯥꯏ ꯁꯨꯁꯤꯃꯥ ꯂꯣꯏ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯗꯥꯈꯤꯂꯦꯟ ꯆꯠꯇꯔꯦ ꯇꯜꯂꯦ ꯍꯥꯏ ꯁꯨꯁꯤꯃꯥ ꯃꯣꯏꯅ ꯍꯥꯏꯅꯕ ꯃꯐꯝꯗꯨꯒꯔ ꯗꯥꯈꯤꯂꯦꯟꯅ ꯍꯥꯏꯁꯦ ꯏꯕꯨꯡ ꯊꯦꯂꯦꯟ ꯍꯥꯏꯁꯦ ꯑꯥꯔꯖꯦ ꯅꯪꯗꯤ ꯈꯪꯕ꯭ꯔꯣ ꯃꯌꯥꯝꯒꯤ ꯍꯋꯥꯁꯦ ꯑꯦꯜꯕꯤꯁꯦ ꯏꯈꯪ ꯈꯪꯍꯧꯗꯕ ꯍꯋꯥ ꯌꯥꯝ ꯁꯤꯠꯂꯤꯀꯣ ꯇꯣꯔꯅꯥꯗꯣ ꯑꯗꯨꯗꯒꯤ ꯀꯩꯀꯩꯅꯣ ꯃꯃꯥꯡꯗ ꯃꯌꯥꯝ ꯁꯤꯠꯈꯤꯕꯗꯣ ꯃꯃꯤꯡꯗꯣ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯏꯕꯨꯡ ꯀꯥꯇꯤ 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 ꯍꯥꯏ ꯑꯗꯨꯒ ꯗꯥꯈꯤꯂꯦꯟꯅ ꯁꯨꯁꯤꯃꯥ ꯀꯣꯟꯅ ꯆꯠꯂꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯠꯀꯅꯨ ꯍꯥꯏ ꯑꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯆꯟ ꯍꯥ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯍꯣꯏ ꯗꯥꯈꯤꯂꯦꯟ ꯍꯥꯏ ꯑꯗꯨꯒ ꯅꯣꯛꯈꯔꯦ ꯁꯨꯁꯤꯃꯥ ꯀꯔꯝꯕ ꯀꯔꯝꯕ ꯀꯩꯅꯣꯗꯅꯣꯕ ꯅꯪ ꯆꯠꯂꯨꯏꯗꯣ ꯀꯔꯝꯕ ꯄ꯭ꯂꯦꯅꯦꯠꯇꯅꯣꯕ ꯑꯗꯨꯒ ꯖꯣꯟꯁꯟꯅ ꯀꯧꯔꯛꯑꯣ ꯔꯣꯖꯤꯁꯨ ꯍꯥꯏꯌꯦ ꯁꯨꯁꯤꯃꯥ ꯅꯝꯕꯔ ꯂꯩꯕ꯭ꯔꯥ ꯔꯣꯖꯤꯒꯤ ꯑꯝꯇ ꯈꯤꯡꯖꯤꯟꯒꯣ ꯇꯨꯝꯃꯝꯃꯁꯨ ꯆꯣꯡꯊꯔꯛꯅꯕ ꯑꯗꯨꯒ ꯏꯕꯨꯡ ꯊꯦꯂꯦꯟꯅ ꯇꯣꯔꯅꯥꯗꯣ ꯍꯥꯏ ꯑꯗꯨꯗꯤ ꯑꯦꯜꯕꯤꯁꯦ ꯇꯣꯔꯅꯥꯗꯣꯕꯨ ꯁꯤꯠꯄꯅꯦ ꯑꯇꯩꯁꯨ ꯃꯃꯤꯡ ꯃꯌꯥꯝ ꯂꯩꯗꯥꯏꯅꯦ ꯁꯥꯏꯀ꯭ꯂꯣꯟꯗꯨꯗꯤ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯁꯤꯠꯈꯤꯕꯩꯅꯦ ꯋꯦꯁ ꯕꯦꯡꯒꯜꯗ ꯑꯁ ꯑꯀꯟ ꯑꯀꯟꯕꯤꯅꯤ ꯑꯦꯜꯕꯤꯁꯦ ꯁꯤꯠꯂꯤꯁꯦ ꯅꯣꯡꯃꯇꯪꯒ ꯑꯦꯜꯕꯤꯁꯦ ꯈꯣꯡ ꯇꯥꯍꯧꯗ꯭ꯔꯗꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯍꯦꯛꯇ ꯑꯣꯜꯂꯝꯃꯤ ꯈꯪꯍꯧꯗꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯐꯣꯔꯦꯟ ꯆꯠꯄꯒꯤ ꯍꯋꯥꯁꯦ ꯑꯩꯗꯤ ꯈꯪꯗꯦꯕ ꯀꯔꯤꯅꯣ ꯉꯥꯡꯅꯩꯁꯦꯅ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯗꯥꯈꯤꯂꯦꯟ ꯀꯣꯏꯕ ꯈꯤꯔꯦ ꯍꯥꯏ ꯃꯦꯂꯣꯗꯤꯗ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯕꯅꯤꯅꯦ ꯁꯨꯁꯤꯃꯥꯅ ꯏꯕꯨꯡ ꯍꯥꯏ ꯏꯕꯨꯡꯅ ꯁꯨꯁꯤꯃꯥ ꯈꯪꯗꯕꯒꯤꯅꯦ ꯐꯪꯗ꯭ꯔꯤꯗꯣ ꯍꯥꯏ ꯗꯥꯈꯤꯂꯦꯟ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯍꯥꯏꯌꯨꯕ ꯈꯪꯅꯕ ꯅꯣꯏ ꯃꯁꯦꯟꯇ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕ ꯁꯩꯇ ꯏꯟꯖꯥꯡꯒ ꯍꯧꯖꯤꯜꯂꯛꯇ꯭ꯔꯦ ꯅꯣꯏ ꯋꯥꯔꯤꯁꯤꯒ ꯑꯥꯔꯖꯦꯗꯤ ꯆꯠꯇꯕ꯭ꯔꯥꯕ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯑꯩ ꯉꯥꯎꯔꯦꯕꯣ ꯃꯣꯏꯒꯤ ꯃꯐꯝꯗꯣ ꯍꯥꯏ ꯀꯩꯒꯤ ꯏꯕꯨꯡ ꯊꯦꯂꯦꯟꯅ ꯐꯣꯔꯦꯟ ꯆꯠꯄꯒꯤ ꯍꯋꯥꯗꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯧꯈꯤꯕꯅꯤ ꯌꯥꯏ ꯑꯠꯁꯥ ꯀꯃꯥꯏꯅ ꯍꯧꯈ꯭ꯔꯤꯅꯣꯅꯦ ꯏꯕꯨꯡ ꯃꯣꯏꯅꯅꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯑꯍꯥꯟꯕ ꯇꯥꯕꯁꯦ ꯆꯤꯌꯥꯁꯤꯠꯀꯤ ꯃꯆꯤꯟꯗꯩ ꯇꯥꯕꯅꯦꯕ ꯑꯩ ꯐꯣꯔꯦꯟ ꯀꯣꯏꯔꯨꯏ ꯑꯩ ꯐꯣꯔꯦꯟ ꯀꯣꯏꯔꯨꯏꯅ ꯆꯤꯌꯥꯁꯤꯠꯅ ꯍꯦꯛ ꯍꯥꯏꯕ ꯁꯨꯁꯤꯃꯥꯅ ꯆꯠꯂꯨꯅꯨ ꯁꯨꯁꯃꯤꯇꯥ ꯀꯣꯛ ꯉꯥꯎꯔꯒ ꯂꯥꯛꯆꯖꯅꯤ ꯍꯥꯏꯌꯦ ꯆꯠꯂꯒ ꯍꯦꯟꯕꯨ ꯍꯦꯟꯒꯠꯄ꯭ꯔꯥꯕ ꯑꯣ ꯁꯤꯖꯔꯅꯤ ꯀꯦꯃꯤꯀꯦꯜꯅꯤꯅꯦ ꯃꯆꯥ ꯍꯥꯞꯄꯁꯨ ꯀꯦꯃꯤꯀꯦꯜꯅꯤ ꯇꯨꯀꯠꯆꯗ꯭ꯔꯅꯦ ꯑꯌꯥ ꯃꯆꯥ ꯀꯦꯃꯤꯀꯦꯜꯅꯤ ꯐꯠꯇꯕ ꯄꯣꯠꯅꯤꯗꯣ ꯖꯣꯟꯁꯟꯅ ꯂꯥꯟ ꯑꯃꯨꯛ ꯍꯧꯔꯦ ꯑꯩꯈꯣꯏꯔꯣꯝꯗ ꯖꯣꯟꯁꯟ ꯅꯪ ꯀꯗꯥꯋꯥꯏꯗꯩꯅꯣ ꯀꯩꯅꯣ ꯈꯪꯗꯦꯕꯣ ꯅꯨꯡꯉꯥꯏ ꯍꯩꯇ꯭ꯔꯕ ꯈꯪꯗꯦꯕꯣ ꯃꯣꯏꯁꯦ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯈꯟꯗ꯭ꯔꯕ ꯈꯪꯗꯦ ꯈꯪꯗꯦꯗ ꯚꯣꯠꯀꯁꯨ ꯇꯧꯁꯜꯂꯤ ꯑꯗꯨꯒ ꯇꯧꯗ꯭ꯔꯁꯨ ꯐꯕꯀꯣ ꯑꯥꯔꯖꯦꯅ ꯑꯩ ꯁ꯭ꯔꯤꯂꯪꯀꯥ ꯆꯠꯂꯨꯒꯦ ꯍꯥꯏ ꯑꯥꯔꯖꯦ ꯆꯠꯈꯤꯅꯨ ꯁ꯭ꯔꯤꯂꯪꯀꯥꯒ ꯀꯥꯟꯅꯔꯔꯣꯏ ꯑꯗꯨꯒ ꯃꯣꯏ ꯐꯣꯔꯦꯟꯗꯣ ꯑꯩ ꯆꯠꯂꯨꯏꯌꯦ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯀꯩꯁꯨꯝ ꯀꯥꯟꯁꯨ ꯀꯥꯟꯅꯗꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯗꯥꯈꯤꯂꯦꯟ ꯃꯤꯇ꯭ꯔꯪꯒꯤ ꯕꯅꯥꯅꯥꯅꯤ ꯅꯣꯏꯒꯤꯗꯣ ꯍꯥꯏꯌꯦ ꯑꯩ ꯉꯔꯥꯡ ꯆꯠꯂꯦ ꯄꯨꯡꯈꯥꯏ ꯑꯃꯅꯤ ꯑꯩꯒꯤ ꯂꯤꯡꯗꯨꯁꯨ ꯄꯤꯟ ꯇꯧꯔ ꯊꯝꯃꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯦ ꯀꯩꯁꯨꯝꯁꯨ ꯍꯦꯟꯁꯨ ꯍꯦꯜꯂꯛꯇꯦ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯂꯩ ꯉꯔꯥꯡꯒꯤꯗꯣ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯑꯣ ꯕ꯭ꯔꯣ ꯈꯦꯂꯦꯟ ꯅꯨꯡꯁꯤꯕ ꯍꯥꯏ ꯑꯁ ꯕꯤꯛꯇꯣꯔꯅ ꯅꯨꯡꯁꯤꯔꯛꯏ ꯏꯕꯨꯡ ꯈꯦꯂꯦꯟꯗ ꯑꯗꯨꯒ ꯕꯤꯛꯇꯣꯔ ꯀꯣꯃꯦꯟ ꯏꯔꯛꯑꯣ ꯁꯨꯁꯤꯃꯥ ꯕꯤꯛꯇꯣꯔꯒꯤ ꯂꯥꯏꯚ ꯊꯥꯕꯗꯁꯨ ꯂꯥꯛꯎꯀꯣ ꯑꯦꯁ ꯑꯦꯁꯅ ꯍꯧꯕꯉꯩꯒꯩ ꯂꯣꯏ ꯕꯥꯇꯣꯟ ꯇꯧꯗꯣꯏꯅꯤ ꯕꯤꯛꯇꯣꯔꯒꯤꯗ ꯕꯤꯛꯇꯣꯔꯅ ꯍꯣꯔꯦꯟ ꯃꯔꯩ ꯂꯣꯟꯗꯣꯏꯅꯤ ꯑꯦꯁ ꯑꯅꯤ ꯑꯍꯨꯝ ꯁꯨꯕꯗ ꯁꯨꯁꯃꯤꯇꯥ ꯀꯛꯑꯣ
ꯁꯤꯕꯥ ꯅꯪ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯕꯤꯛꯇꯣꯔꯒꯤꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯃꯥ ꯀꯧꯕ ꯉꯝꯗꯅ ꯑꯩꯒ ꯁ꯭ꯋꯥꯃꯤꯒ ꯂꯩꯌꯣꯗ ꯕꯤꯛꯇꯣꯔꯅ ꯀꯧꯕ ꯉꯝꯗꯗꯅ ꯑꯣꯀꯥ ꯀꯨꯏ ꯀꯨꯏꯅ ꯂꯩ ꯕꯤꯛꯇꯣꯔꯒꯤ ꯂꯥꯏꯐ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯑꯩꯗꯤ ꯅꯣꯛꯇꯅ ꯑꯗꯨꯝ ꯂꯩꯔꯛꯄ ꯁꯨꯁꯤꯃꯥꯅ ꯏꯕꯨꯡ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯗꯥꯈꯤꯂꯦꯟꯅ ꯃꯅꯤ ꯁꯨꯁꯤꯃꯥ ꯍꯥꯏ ꯑꯥꯔꯖꯦꯅ ꯕꯤꯛꯇꯣꯔ ꯕ꯭ꯔꯣ ꯀꯩꯒꯤ ꯃꯥꯡꯉꯤꯅꯣ ꯍꯥꯏ ꯈꯪꯗꯦ ꯕꯤꯛꯇꯣꯔꯁꯦ ꯗꯥꯈꯤꯂꯦꯟꯅ ꯕꯤꯛꯇꯣꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯒ ꯖꯣꯟꯁꯟꯅ ꯅꯤꯡꯊꯧꯈꯣꯡꯗꯩꯅꯦ ꯍꯥꯏ ꯑꯣ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯌꯥꯝ ꯅꯛꯅꯕ꯭ꯔꯣ ꯃꯣꯏ ꯀꯥꯡꯕꯨꯗꯨꯒ ꯉꯔꯥꯡꯗꯤ ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯃꯈꯠ ꯂꯩꯕꯗꯣ ꯃꯥꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯆꯪꯉꯛꯇꯅ ꯂꯣꯏꯈꯔꯦ ꯁꯨꯄ꯭ꯔꯤꯇꯤꯅ ꯈꯣꯡꯄꯥꯛꯀ ꯊꯥꯡꯒꯠꯂ ꯎꯠꯈꯔꯦ ꯂꯥꯏꯐꯇꯨꯒ ꯃꯥꯁꯨ ꯑꯗꯨꯝ ꯁꯥꯎꯕ ꯃꯐꯩꯗꯣ ꯆꯥꯗꯧꯔꯕ ꯑꯗꯩꯗꯤ ꯑꯩꯅ ꯆꯪꯉꯀꯥꯟꯗꯕꯨꯗꯤ ꯑꯩꯅ ꯍꯥꯏꯠ ꯇꯧꯈ꯭ꯔꯦꯕ ꯑꯂꯩꯕ ꯃꯣꯏꯁꯤꯡꯗꯨꯅ ꯇꯧꯕꯤꯔꯝꯗꯕ ꯁꯥꯎꯗꯅ ꯁꯨꯄ꯭ꯔꯤꯇꯤꯅ ꯈꯣꯡꯄꯥꯛꯁꯦ ꯈꯪꯕ꯭ꯔꯁꯦ ꯀꯥꯏ ꯃꯗꯨꯁꯨ ꯕꯦꯔꯥꯅꯤ ꯑꯥꯔꯖꯦꯅ ꯀꯥꯟꯅꯗꯦ ꯍꯥꯏꯔꯣ ꯍꯥꯏ ꯑꯥꯔꯖꯦ ꯀꯥꯟꯅꯕ꯭ꯔꯅꯦ ꯈꯪꯗꯦꯗ ꯑꯩꯉꯣꯟꯗ ꯀꯩꯁꯨꯝ ꯂꯥꯛꯇꯦ ꯗꯥꯈꯤꯂꯦꯟꯅ ꯁꯨꯁꯃꯤꯇꯥꯗꯤ ꯀꯅꯥ ꯍꯥꯏꯅꯣ ꯍꯥꯏ ꯑꯁ ꯗꯥꯈꯤꯂꯦꯟ ꯃꯌꯥꯝꯒꯤ ꯍꯋꯥꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯆꯠꯂ ꯆꯠꯂ ꯈꯪꯉꯛꯏꯅꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯆꯟ ꯆꯥꯔꯦ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯈꯤꯂꯦꯟ ꯀꯥꯟꯅꯕ꯭ꯔꯥ ꯍꯥꯏꯔꯧꯕ ꯑꯝꯇ ꯑꯗꯨꯒ ꯖꯣꯟꯁꯟꯅ ꯑꯩꯈꯣꯏ ꯉꯥꯛꯂꯝꯕ ꯑꯥꯔꯃꯤ ꯃꯈꯩ ꯆꯠꯂꯅꯤ ꯍꯥꯏꯌꯦ ꯍꯥꯏ ꯀꯔꯝꯕ ꯑꯥꯔꯃꯤ ꯅꯨꯡꯉꯥꯏꯗꯣ ꯖꯣꯟꯁꯟ ꯁꯤ ꯑꯥꯔ ꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗꯨꯔꯣ ꯑꯦꯅ ꯍꯧꯕꯗꯨꯔꯣ ꯃꯣꯏꯁꯨ ꯈꯔ ꯁꯤꯔꯕꯅꯤꯅ ꯍꯧꯖꯤꯛ ꯈꯪꯉꯝꯃꯅꯤ ꯅꯍꯥꯟꯒꯩꯗꯤ ꯃꯣꯏꯁꯨ ꯏꯂꯥꯏ ꯂꯥꯏꯊꯣꯛꯇꯅ ꯃꯣꯏ ꯃꯁꯦꯟ ꯇꯧꯅꯩꯅꯦꯅ ꯂꯩꯖꯕꯗꯣ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯕꯤꯛꯇꯣꯔꯤ ꯂꯥꯏꯐ ꯒ꯭ꯌꯥꯟ ꯃꯥꯡꯉꯦ ꯍꯥꯏꯁꯤꯁꯨ ꯕꯤꯛꯇꯣꯔꯗ ꯈꯨꯃꯟꯁꯤꯀꯣ ꯕꯤꯛꯇꯣꯔꯒꯤ ꯂꯥꯏꯐꯇ ꯒ꯭ꯌꯥꯟ ꯃꯥꯡꯉꯦ ꯑꯩꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯕꯤꯛꯇꯣꯔꯗ ꯈꯨꯃꯟꯁꯤ ꯁꯨꯁꯤꯃꯥꯅ ꯗꯥꯈꯤꯂꯦꯟ ꯆꯨꯝꯕ꯭ꯔꯣ ꯃꯤꯇꯪꯒꯤ ꯕꯅꯥꯅꯥ ꯅꯦꯝꯃꯤ ꯍꯥꯏ ꯈꯪꯗꯦ ꯑꯩꯅ ꯑꯃꯈꯛ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗ ꯂꯩꯔꯤꯌꯦ ꯃꯤ ꯑꯃ ꯑꯗꯨ ꯁꯥꯟꯅꯔ ꯈꯪꯒꯅꯤ ꯉꯔꯥꯡꯗꯤ ꯍꯥꯏ ꯕꯅꯥꯅꯥ 30 ꯐꯪꯉꯩꯒ ꯍꯥꯏꯌꯦ ꯈꯪꯗꯦ ꯗꯥꯈꯤꯂꯦꯟꯅ ꯁꯨꯁꯤꯃꯥ ꯈꯪꯉꯗꯤ ꯐꯪꯕꯅꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯃꯤ ꯗꯥꯈꯤꯂꯦꯟ ꯅꯪꯕꯣ ꯄ꯭ꯔꯣꯁꯦꯁꯇꯣ ꯅꯇꯣꯝꯇ ꯀꯥꯖꯅꯨ ꯅꯇꯣꯝꯇ ꯀꯥꯔ ꯑꯥꯗ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯗꯤ ꯕꯤꯛꯇꯣꯔꯅ ꯕ꯭ꯔꯣ ꯈꯦꯂꯦꯟ ꯍꯥꯏꯌꯦ ꯕꯤꯛꯇꯣꯔꯁꯨ ꯗꯥꯈꯤꯂꯦꯟꯒꯤ ꯃꯟꯇ꯭ꯔꯁꯦ ꯄꯥꯝꯃꯤꯌꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯑꯩꯗꯤ ꯊꯥꯏꯂꯦꯟ ꯀꯣꯏꯔꯨꯒꯦ ꯁꯨꯁꯃꯤꯇꯥ ꯁꯨꯁꯤꯃꯥ ꯆꯠꯈꯤꯅꯨꯀꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯆꯠꯈꯤꯅꯨ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯏ ꯊꯥꯏꯂꯦꯟꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯈꯔꯦ ꯂꯣꯛꯗꯥꯎꯟ ꯇꯧꯋꯤ ꯆꯠꯈꯤꯅꯨ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯍꯥꯏꯕ꯭ꯔꯣ ꯑꯥꯔꯖꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯔꯤꯒꯤ ꯈꯨꯁꯥꯅꯣ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏ ꯑꯗꯨꯒ ꯗꯥꯈꯤꯂꯦꯟꯅ ꯀꯥꯟꯅꯩꯗ ꯑꯩꯅ ꯆꯠꯄꯗꯤ ꯍꯥꯏ ꯑꯁ ꯗꯥꯈꯤꯂꯦꯟꯅ ꯅꯨꯡꯇꯤꯒꯤ ꯆꯠ ꯂꯩꯔꯕꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯈꯪꯗꯦ ꯅꯣꯏ ꯀꯃꯥꯏꯅ ꯈꯪꯒꯦ ꯈꯨꯗꯛꯇ ꯆꯠꯄꯗ ꯑꯩꯗꯤ ꯉꯔꯥꯡ ꯆꯠꯂꯦ ꯑꯗꯣ ꯉꯁꯤꯐꯥꯎ ꯀꯩꯁꯨꯝ ꯂꯩꯇꯦ ꯃꯆꯤ ꯂꯦꯡꯗꯦ ꯁꯨꯁꯤꯃꯥꯅ ꯕꯤꯛꯇꯣꯔ ꯍꯧꯖꯤꯛ ꯇꯧ ꯍꯥꯏ ꯉꯥꯏꯈꯣ ꯍꯥꯏꯃꯤ ꯅꯪꯁꯨ ꯑꯩꯒꯤꯁꯤꯗꯗꯤ ꯂꯣꯏꯍꯟꯈꯣꯗꯅ ꯕꯤꯛꯇꯣꯔꯗ ꯊꯧꯒꯠꯈꯔꯦ ꯕꯤꯛꯇꯣꯔ ꯆꯦꯟꯈꯔꯦ ꯕꯤꯛꯇꯣꯔꯁꯤꯅꯅꯦ ꯕꯤꯛꯇꯣꯔ ꯅꯪ ꯅꯈꯣꯡ ꯅꯈꯨꯠ ꯂꯣꯏ ꯇꯦꯛꯆꯔꯅꯤ ꯊꯣꯡꯖꯤꯟꯗ ꯇꯨꯁꯟꯗꯅ ꯑꯃꯒꯤ ꯊꯣꯡꯖꯤꯟꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯒꯤ ꯊꯣꯡꯖꯤꯟꯗ ꯑꯃꯨꯛ ꯆꯦꯟ ꯕꯤꯛꯇꯣꯔ ꯁ꯭ꯂꯤꯞ ꯆꯥꯔꯅꯤ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯕꯤꯛꯇꯣꯔ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯅꯤ ꯀꯧꯅꯗꯦ ꯍꯥꯏ ꯑꯩ ꯁꯥꯎꯔꯤ ꯅꯠꯇꯦ ꯕꯤꯛꯇꯣꯔ ꯆꯦꯟꯈꯔꯦ ꯁꯥꯎꯔꯤ ꯅꯠꯇꯦ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯟꯅ ꯗꯤꯌꯥꯗ ꯍꯪꯉꯣ ꯍꯥꯏꯌꯦ ꯏꯕꯨꯡ ꯍꯥꯏꯔꯛꯑꯣ ꯑꯩ ꯗꯤꯌꯥꯗꯣ ꯀꯥꯏꯗ ꯊꯤꯗꯣꯏꯅꯣ ꯑꯩꯗꯣ ꯉꯔꯥꯡ ꯆꯠꯂꯦ ꯆꯠꯂꯒ ꯑꯩꯒꯤꯗꯣ ꯃꯥꯅ ꯄꯤꯟ ꯇꯧꯔ ꯊꯝꯕꯤꯌꯦ ꯆꯦꯅꯦꯜꯗꯣ ꯑꯩꯅ ꯄꯤꯟ ꯇꯧꯔ ꯊꯝꯕꯗꯨꯒꯁꯨ ꯑꯩꯅ ꯄꯨꯡꯈꯥꯏ ꯑꯃꯅꯤ ꯃꯉꯣꯟꯗ ꯂꯞꯀꯤ ꯏꯃꯣꯖꯤꯗꯣ ꯑꯗꯨꯝ ꯊꯥꯅ ꯊꯝꯕ ꯑꯗꯣ ꯑꯩꯒꯤꯗꯣ ꯑꯩꯅ ꯂꯩ ꯑꯩꯒꯤ ꯄꯨꯡꯈꯥꯏ ꯑꯃ ꯄꯤꯟ ꯇꯧꯕꯗꯣ ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯆꯥꯛ ꯊꯦꯡꯉꯦ ꯍꯥꯏꯅ ꯑꯩꯁꯨ ꯉꯝꯃꯟꯗꯅ ꯊꯣꯛꯂꯛꯑꯦ ꯄꯨꯡꯈꯥꯏ ꯑꯃ ꯄꯤꯟꯗꯤ ꯇꯧꯔ ꯂꯩꯍꯧꯔꯦ ꯍꯦꯟꯗꯤ ꯍꯦꯟꯒꯠꯂꯛꯇꯦ
ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯗꯥꯈꯦꯂꯦꯟ ꯑꯩꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯌꯦ ꯁꯨꯁꯤꯃꯥ ꯃꯔꯝ ꯈꯪꯗꯕꯩꯅꯤ ꯍꯥꯏꯅꯦ ꯑꯩꯈꯣꯏꯅ ꯀꯥꯟꯅꯗ꯭ꯔꯤꯁꯦ ꯀꯥꯟꯗꯤ ꯀꯥꯟꯅꯩ ꯍꯥꯏꯔꯤꯌꯦ ꯗꯤꯌꯥꯗ ꯅꯝꯕꯔꯁꯨ ꯂꯩꯇꯦ ꯀꯔꯤꯝ ꯂꯩꯇꯦ ꯁꯨꯁꯤꯃꯥꯅ ꯏꯕꯨꯡ ꯀꯦꯝꯁꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯖꯣꯟꯁꯟꯅ ꯁꯤ ꯑꯥꯔ ꯄꯤ ꯑꯦꯐꯅꯤꯗ ꯍꯟꯗꯛꯇꯤ ꯃꯣꯏ ꯆꯠꯈ꯭ꯔꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯌꯦ ꯑꯣ ꯁꯤ ꯑꯥꯔ ꯄꯤ ꯑꯦꯐ ꯅꯍꯥꯟꯗꯤ ꯂꯩꯕꯀꯣ ꯈꯪꯗꯦ ꯁꯥꯝꯁꯦ ꯁꯥꯝ ꯇꯞꯅ ꯔꯥꯏ ꯇꯥꯅ ꯁꯠ ꯂꯣꯏꯊꯣꯛꯑꯗꯤ ꯐꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯥꯡꯗꯗꯅ ꯂꯩꯌꯦꯕꯀꯣ ꯑꯩꯅ ꯁꯣꯛꯄꯁꯨ ꯍꯦꯟꯗꯣꯏꯅꯦꯕ ꯗꯥꯈꯜꯂꯦꯅ ꯀꯔꯝꯕ ꯆꯦꯅꯦꯜꯗ ꯆꯠꯂꯤꯅꯣ ꯑꯣ ꯀꯩꯅꯣꯗꯣ ꯑꯩꯗꯤ ꯅꯨꯄꯤꯗꯅꯦ ꯎꯕꯗꯅꯦ ꯃꯤꯅꯒ ꯐꯪꯉꯤꯒ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯅꯨꯄꯤꯗꯣ ꯎꯕꯗ ꯉꯔꯥꯡ ꯀꯤꯖꯕꯅ ꯑꯩꯅ ꯁꯤ ꯅꯨꯄꯤꯁꯤꯕꯨ ꯂꯥꯏꯔ ꯌꯨꯇꯨꯕꯁꯤꯕꯨ ꯂꯥꯏꯒ ꯌꯥꯎꯔꯒ ꯇꯧꯕꯁꯤꯕꯨ ꯑꯣꯏꯅ ꯗꯦꯗꯤꯁ ꯇꯤꯚꯤ ꯆꯦꯅꯦꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯏꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯅꯪꯁꯨ ꯉꯥꯎꯕ ꯆꯠꯂꯨꯔꯕꯣ ꯈꯪꯗꯦ ꯃꯤ ꯁꯨꯁꯤꯃꯥꯅ ꯑꯃꯨꯛ ꯃꯤꯁꯤꯡꯗꯣ ꯂꯥꯛꯑꯒ ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯄꯪꯊꯥꯗ ꯊꯥꯗꯅꯩ ꯍꯥꯏꯕꯅꯤ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅꯦꯗꯣ ꯑꯗꯨꯁꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗꯒ ꯀꯧꯔꯛꯏ ꯈꯪꯕ ꯑꯩꯗꯤ ꯃꯥꯅ ꯀꯧꯕꯒ ꯈꯨꯝꯕꯒ ꯆꯪꯗꯦ ꯆꯦ ꯔꯥꯅꯤꯁꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯕꯤꯛꯇꯣꯔꯒꯤ ꯀꯣꯃꯦꯟ ꯄꯥꯕ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯕꯤꯛꯇꯣꯔꯤ ꯀꯣꯃꯦꯟ ꯄꯥꯕꯗ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯇꯦꯛ ꯃꯇꯦꯛ ꯋꯥꯔꯤ ꯂꯤ ꯑꯗꯨꯒ ꯅꯥꯁꯤꯀꯥ ꯊꯥꯒꯠꯄꯤ ꯄꯥꯈꯪ ꯑꯩꯁ ꯍꯌꯨꯝ ꯁꯤꯗꯕ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯅꯪꯕꯨ ꯑꯗꯨꯒ ꯏꯕꯨꯡ ꯈꯦꯂꯦꯅ ꯒꯣꯄꯥꯜꯗ ꯍꯪꯉꯣ ꯍꯥꯏ ꯑꯣ ꯍꯪꯉꯒꯦ ꯁꯨꯁꯤꯃꯥ ꯗꯥꯈꯦꯂꯦꯟ ꯍꯥꯏꯔꯔꯣꯏ ꯌꯥꯏ ꯃꯥꯏ ꯃꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯑꯔꯣꯏ ꯌꯥꯏ ꯑꯩꯈꯣꯏ ꯍꯪꯉꯔꯣꯏꯁꯤ ꯑꯗꯣ ꯑꯥꯔꯖꯦꯅ ꯀꯅꯥꯗꯅꯣ ꯏꯕꯨꯡ ꯀꯧꯔꯤꯁꯦ ꯍꯥꯏꯌꯦ ꯗꯥꯈꯤꯂꯦꯟꯗꯅꯤ ꯑꯥꯔꯖꯦ ꯑꯩꯅ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯕꯅꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯏꯕꯨꯡ ꯁꯨꯁꯤꯃꯥꯅ ꯀꯧꯏꯗꯨꯗꯤ ꯈꯪꯗꯦ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯑꯩ ꯍꯧꯔꯒꯦ ꯍꯧꯔꯣ ꯔꯣꯖꯤꯗꯣ ꯂꯥꯛꯑꯗꯤ ꯐꯕ ꯔꯣꯖꯤꯗꯣ ꯂꯥꯛꯇꯦ ꯑꯗꯨꯒ ꯏꯕꯨꯡꯅ ꯗꯦꯗꯤꯁ ꯇꯤꯚꯤꯗꯨ ꯀꯅꯥꯅ ꯍꯥꯏꯕ ꯍꯥꯏ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏꯕ ꯅꯠꯇꯕ꯭ꯔꯣ ꯗꯥꯈꯤꯂꯦꯟ ꯑꯗꯨꯒ ꯆꯠꯀꯅꯨ ꯍꯥꯏꯔꯣ ꯆꯠꯂꯨ ꯍꯥꯏꯔꯣ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣꯌꯦ ꯁꯨꯁꯤꯃꯥ ꯗꯥꯈꯤꯂꯦꯟꯅꯤꯅ ꯋꯥꯁꯦ ꯑꯩꯉꯣꯟꯗ ꯀꯣꯠꯂ ꯍꯪꯗꯣꯛꯑ ꯃꯥꯅ ꯁꯨꯡꯍꯥꯏ ꯍꯥꯏꯕꯤꯗ꯭ꯔꯤꯁꯦ ꯌꯦꯡꯉꯨ ꯀꯞꯅꯤꯡꯉꯦ ꯑꯥꯔꯖꯦꯟ ꯏꯆꯟ ꯑꯣ ꯉꯁꯤ ꯍꯥꯏꯗꯣꯗꯤ ꯁꯣꯌꯥꯕꯤꯟ ꯊꯣꯡꯕ ꯆꯥꯏ ꯍꯥꯏ ꯑꯣ ꯉꯁꯤ ꯁꯣꯌꯥꯕꯤꯟ ꯆꯥꯏꯌꯦꯕ ꯑꯗꯨꯒ ꯏꯕꯨꯡꯅ ꯑꯗꯨꯗꯤ ꯐꯪꯉꯗꯤ ꯃꯥꯡꯕ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯐꯪꯉꯗꯤ ꯃꯥꯡꯕ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯐꯪꯉꯗꯤ ꯃꯥꯡꯕ ꯇꯥꯕꯅꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯗꯥꯈꯤꯂꯦꯟ ꯑꯗꯨꯗꯤ ꯐꯪꯉꯗꯤ ꯃꯥꯡꯕ ꯇꯥꯕꯅꯤ ꯑꯩꯁꯦ ꯑꯗꯨꯗꯅ ꯀꯥꯞꯄ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯗꯤ ꯀꯨꯀꯤ ꯅꯨꯡꯂꯛ ꯑꯗꯨꯗ ꯃꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯣ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯔꯣ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯔꯣ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯑꯩ ꯇꯨꯝꯃꯒꯦ ꯑꯣꯏ ꯇꯨꯝꯒꯅꯨ ꯅꯪ ꯇꯨꯝꯕ ꯌꯥꯗꯦ ꯀꯩꯒꯤ ꯇꯨꯝꯗꯣꯏꯅꯣ ꯅꯃꯥꯏ ꯇꯥꯊꯣꯛꯎ ꯆꯣ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤ ꯂꯥꯛꯑꯦ ꯑꯩꯒꯤ ꯃꯥꯏ ꯗꯤꯌꯔ ꯂꯥꯛꯑꯦ ꯋꯦꯜꯀꯝ 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 ꯆꯥꯛ ꯆꯥꯔꯕꯣ ꯑꯦꯂꯚꯦꯟ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯥꯆ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯏꯕꯨꯡꯉꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯀꯦꯝꯁꯤ ꯍꯥꯏ ꯁꯨꯄ꯭ꯔꯤ ꯑꯩ ꯃꯣꯁꯣꯔꯤ ꯆꯥꯔꯝꯃꯤꯅꯤ ꯆꯨꯝꯊꯣꯡ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯇꯩ ꯁꯥꯏꯠ ꯗꯤꯁ ꯈꯔꯒ ꯕꯣꯔꯥ ꯑꯃꯦꯠꯄꯤ
ꯑꯗꯨꯒ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯩ ꯂꯥꯛꯆꯔꯦ ꯁꯨꯁ ꯑꯩ ꯂꯥꯛꯄꯤꯌꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯂꯥꯛꯄꯤꯔꯛꯄꯒꯤ ꯊꯣꯡ ꯆꯥꯎꯅ ꯍꯥꯡꯗꯣꯛꯏꯀꯣ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯗ ꯁꯨꯁꯤꯃꯥ ꯅꯪ ꯋꯥꯗ꯭ꯔꯤꯕ ꯕꯣꯂꯣ 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 ꯍꯥꯏ ꯕꯤꯛꯇꯣꯔꯅ ꯂꯩꯀꯣ ꯑꯩ ꯌꯥꯏ ꯑꯁ ꯕꯤꯛꯇꯣꯔꯒꯤ ꯃꯈꯨꯠꯁꯦ ꯆꯠꯂꯒ ꯑꯩꯅ ꯀꯣꯃꯦꯟ ꯏꯍꯟꯅꯤꯡꯉꯤꯕꯣ ꯄꯦꯠ 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 ꯄꯦꯠꯇꯅ ꯁꯨꯝ ꯂꯩꯌꯦ ꯕꯤꯛꯇꯣꯔ ꯀꯣꯃꯦꯟ ꯏꯔꯛꯑꯣ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯆꯥꯛ ꯆꯥꯔꯤꯕ ꯃꯥꯜꯂꯦ ꯍꯥꯏ ꯆꯥꯛ ꯆꯥꯔꯝꯃꯤꯅꯤ ꯁꯨꯄ꯭ꯔꯤꯇꯤ ꯑꯩ ꯉꯁꯤꯗꯣ ꯆꯥꯛ ꯆꯥꯅ ꯊꯥꯔꯒꯦ ꯍꯥꯏꯅ ꯆꯥꯛ ꯆꯥꯔꯝꯃꯤꯅꯤ ꯂꯣꯏꯗ꯭ꯔꯤ ꯀꯣꯃꯦꯟ ꯄꯥꯕꯗ ꯆꯥꯕꯒ ꯉꯝꯗꯦꯉꯣ ꯈꯝꯕꯗꯤ ꯌꯥꯝ ꯇꯧꯗꯥꯏꯅꯦ ꯆꯥꯅ ꯊꯛ ꯊꯛꯅ ꯀꯣꯃꯦꯟ ꯄꯥꯅ ꯆꯥꯕꯒ ꯉꯝꯗꯦꯀꯣ ꯑꯗꯨꯗꯩ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯏꯕꯨꯡꯁꯦ ꯂꯝ ꯍꯥꯏꯗꯕꯒꯤ ꯈꯨꯗꯨꯝꯁꯦ ꯄꯤꯖꯕ ꯈꯪꯗꯦ ꯍꯥꯏꯗꯣꯛꯇꯦꯕ ꯅꯥꯀꯦꯂꯦꯟꯁꯦ ꯃꯥ ꯃꯇꯣꯝꯇ ꯍꯌꯦꯡ ꯇꯧꯖꯔꯅꯤ ꯖꯣꯟꯁꯟꯅ ꯆꯦꯆꯦ ꯁꯨꯁꯤꯃꯥ ꯅꯣꯏꯔꯣꯝꯗ ꯀꯣꯏꯔꯛꯀꯦ ꯀꯔꯤ ꯄꯤꯖꯗꯣꯏꯅꯣ ꯍꯥꯏꯌꯦ ꯁꯨꯁꯤꯃꯥ ꯖꯣꯟꯁꯟ ꯀꯣꯏꯔꯛꯀꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯖꯥꯀꯦꯂꯦꯟꯅ ꯗꯦꯗꯤꯁꯨ ꯐꯪꯉꯤ ꯑꯇꯣꯞꯄ ꯑꯃꯁꯨ ꯆꯪꯒꯗꯕꯅꯤ ꯑꯇꯣꯞꯄ ꯑꯃꯅ ꯀꯔꯤ ꯑꯗꯣ ꯗꯥꯀꯦꯂꯦꯟ ꯐꯪꯉꯤꯗꯣ ꯅꯪ ꯀꯃꯥꯏꯅ ꯑꯣꯏꯖꯥꯠꯅꯣꯕ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯕ ꯄ꯭ꯔꯣꯁꯦꯁꯇꯣ ꯆꯨꯝꯗ꯭ꯔꯕ ꯍꯥꯏꯕ ꯁꯨꯁꯤꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯕꯣꯂꯣ 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 ꯋꯥꯔꯦ ꯍꯥꯏ ꯄꯦꯜꯂꯦꯀꯣ ꯅꯪ ꯁꯨꯄ꯭ꯔꯤꯇꯤꯒꯤꯗ ꯉꯁꯤ ꯊꯥꯈ꯭ꯔꯕꯣ ꯆꯪꯉꯨꯔꯕꯣ ꯅꯪ ꯇꯧꯔꯝꯃꯦ ꯅꯪ ꯑꯥꯗ ꯈꯥꯏꯔꯝꯃꯕꯅꯦ ꯕꯣꯂꯣ ꯕꯣꯂꯣ ꯑꯣꯏꯅ ꯁꯨꯁꯃꯤꯇꯥ ꯁꯨꯄ꯭ꯔꯤꯇꯤ ꯑꯦꯜꯕꯤꯗ ꯑꯩ ꯇꯧꯕꯗꯣ ꯃꯥꯅ ꯉꯥꯎꯕꯗꯣ ꯅꯪ ꯗꯟꯇꯤ ꯄꯥꯛꯇꯣ ꯅꯪꯅ ꯏꯔꯤꯔꯣ ꯔꯣꯖꯤꯅ ꯏꯔꯤꯔꯣ ꯄꯦꯜꯂꯦ ꯏꯕꯣ ꯗꯟꯇꯤ ꯄꯥꯛ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯨꯁꯤꯃꯥ ꯈꯨꯕꯤ ꯈꯨꯗꯣꯝꯕꯤꯗꯣ ꯀꯝꯗꯧꯔꯤꯒꯦ ꯌꯥꯎꯔꯤꯕꯣ ꯀꯦꯟꯗ꯭ꯔꯤꯕꯣ ꯕꯣꯂꯣ 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 ꯕꯤꯛꯇꯣꯔꯅ ꯀꯣꯃꯦꯟ ꯌꯥꯡꯅ ꯄꯥꯔꯛꯑꯣ ꯑꯁ ꯑꯩ ꯄꯥꯔꯛꯑꯒꯦ ꯕꯤꯛꯇꯣꯔꯅ ꯀꯣꯃꯦꯟ ꯌꯥꯡꯅ ꯄꯥꯔꯛꯑꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯕꯤꯛꯇꯣꯔ ꯆꯥꯛ ꯇꯣꯛꯑꯕꯣ ꯁꯨꯁꯤꯃꯥꯅ ꯖꯣꯟꯁꯟ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯔꯤꯅꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯆꯦꯡꯒ꯭ꯔꯨꯞ ꯆꯝꯊꯣꯡ ꯆꯥꯔꯦ ꯁꯨꯁ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤ ꯀꯩꯅꯣ ꯇꯧꯏꯀꯣ ꯅꯨꯡꯁꯥ ꯁꯥꯕꯁꯤꯒ ꯅꯪꯒꯤ ꯅꯥꯅꯨꯗꯣ ꯇꯨꯝꯈ꯭ꯔꯕꯣ ꯑꯗꯨꯒ ꯅꯥꯁꯤꯀꯥ ꯊꯥꯗꯠꯄꯤ ꯄꯥꯈꯪꯅ ꯁꯨꯁ ꯄꯤꯡ ꯐꯦꯠ ꯀꯩꯅꯣꯅꯦ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯄꯤꯡ ꯐꯦꯠ ꯍꯥꯏꯕꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯆꯟ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯊꯧꯕꯥꯜꯒꯤꯅꯤꯅꯦ ꯊꯧꯕꯥꯜꯒꯤꯅꯤ ꯍꯥꯏꯅ ꯊꯧꯕꯥꯜꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯕꯤꯛꯇꯣꯔ ꯕ꯭ꯔꯣ ꯑꯦꯜꯕꯤ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯅꯪꯒꯤ ꯈꯔ ꯊꯝꯃꯤ ꯍꯥꯏ ꯁꯨꯁꯤꯃꯥꯒꯤ ꯏꯁꯇꯦꯃꯤꯅꯥꯔꯣ ꯊꯝꯃꯤ ꯍꯥꯏꯁꯦ ꯑꯁ ꯁꯨꯄ꯭ꯔꯤꯇꯤꯒꯤ ꯈꯥꯏꯔꯒ ꯊꯝꯃꯤ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯏꯕꯨꯡ ꯁꯅꯥꯕꯤ ꯑꯃ ꯏꯕꯨꯡ ꯍꯥꯏꯌꯦ ꯏꯕꯨꯡ ꯁꯅꯥꯕꯤ ꯑꯃ ꯏꯕꯨꯡ ꯍꯥꯏ ꯁꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯀꯦꯂꯦꯟ ꯆꯠꯈ꯭ꯔꯕꯣ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯨꯁꯤꯃꯥ ꯋꯥꯔꯦ ꯑꯩ ꯍꯥꯏꯌꯦ ꯅꯪ ꯀꯩꯒꯤ ꯋꯥꯏꯅꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯁꯅꯥꯕꯤ ꯈꯪꯗꯕꯅꯤꯍꯦ ꯏꯆꯟ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯕ꯭ꯔꯣ ꯑꯥꯔꯖꯦ 5 ꯅꯠꯇ꯭ꯔꯒ 5:30 ꯊꯥꯒꯦ ꯍꯥꯏꯌꯦ 5:30ꯗ ꯁꯨꯄ꯭ꯔꯤꯇꯤ ꯊꯥꯔꯣꯏꯗ꯭ꯔꯣ ꯊꯥꯅꯔꯣ ꯅꯪ ꯊꯣꯛꯄ ꯈꯪꯗ꯭ꯔꯦ ꯑꯦꯜꯕꯤꯗ ꯐꯨꯗꯠꯅꯗꯣꯔꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯔꯥꯖꯦꯁꯇꯤ ꯀꯧꯔꯛꯑꯦ ꯀꯧꯔꯛꯑꯣ ꯍꯥꯏ ꯕꯣꯂꯨ ꯕꯣꯂꯨ ꯔꯥꯖꯦꯁꯇꯣ ꯁꯨꯁꯤꯃꯥꯅ ꯀꯩꯅꯣꯅ ꯍꯥꯏꯁꯦ ꯉꯥꯗꯨꯒꯤ ꯆꯪꯗꯔꯤꯌꯦ ꯉꯁꯤꯒꯤ ꯆꯪꯗ꯭ꯔꯤꯌꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯩ ꯀꯣꯟꯅ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯣꯏ ꯇꯧꯔꯛꯄ ꯗꯤꯌꯥꯔ ꯑꯩꯁꯦ ꯑꯩ ꯑꯣꯏꯔꯕꯅꯤ ꯑꯩꯃꯨꯛ ꯕꯤꯖꯤ ꯂꯥꯏꯐ ꯑꯩ ꯈꯪꯗꯦ ꯌꯨꯅꯤꯚꯔꯁꯁꯤꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯇꯅ ꯀꯝꯄꯦꯌꯔ ꯇꯧꯕꯗꯗꯤ ꯑꯩꯃꯨꯛ ꯕꯤꯖꯤ ꯂꯥꯏꯐ ꯈꯪꯗꯦ ꯑꯩꯁꯦ ꯑꯦꯛꯇꯤꯚ ꯑꯣꯏꯗ꯭ꯔꯕ ꯃꯤ ꯑꯃꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯑꯩꯅ ꯍꯥꯏꯌꯦ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯖꯣꯟꯁꯟꯅ ꯆꯤꯆꯦꯅ ꯄꯤꯖꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯑꯗꯨꯒ ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯗꯤ ꯌꯥꯔꯦ ꯏꯆꯦ ꯁꯨꯁꯤꯃꯥ ꯍꯥꯏꯌꯦ ꯅꯛꯅꯕ꯭ꯔꯣ ꯖꯣꯟꯁꯟꯒ ꯁꯨꯁꯤꯃꯥꯒ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯔꯥꯖꯦꯁ ꯀꯤꯅ ꯂꯣꯠꯈ꯭ꯔꯦ ꯁꯨꯁꯤꯃꯥ ꯂꯣꯠ ꯇꯥꯕꯗꯤ ꯅꯪꯒꯤ ꯃꯔꯣꯟꯗꯨꯒ ꯂꯣꯁꯇꯨꯗꯤ ꯂꯥꯛꯇ꯭ꯔꯣ
ꯂꯣꯁꯇꯨꯗꯤ ꯌꯥꯝ ꯉꯥꯡꯗ ꯃꯥꯜꯂꯦ ꯔꯥꯖꯦꯁꯇꯨꯗꯤ ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯉꯥꯡ ꯇꯨꯝꯃꯤ ꯍꯥꯏ ꯑꯣ ꯑꯩꯁꯨ ꯇꯨꯝꯃꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯕꯤꯛꯇꯣꯔ ꯐꯣꯔꯗ ꯊꯥꯔꯣ ꯍꯥꯏ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯥꯔꯖꯦ 2:30 ꯍꯣꯏ ꯌꯥꯏ ꯕꯤꯛꯇꯣꯔ ꯐꯣꯔꯗ ꯊꯥꯔꯣ ꯀꯩꯅꯣ ꯁꯨꯄ꯭ꯔꯤꯇꯤꯁꯨ ꯂꯩꯕꯅꯤ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯨꯁꯤꯃꯥ ꯇꯥꯏꯗꯤꯡ ꯗꯤꯡ ꯇꯥꯏꯗꯤꯡ ꯗꯤꯡ ꯍꯥꯏ ꯈꯤꯡꯈꯔꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯖꯣꯟꯁꯟ ꯁꯤꯡꯖꯨ ꯎꯃꯣꯔꯣꯛ 3 ꯍꯥꯞꯂꯒ ꯄꯤꯖꯒꯦ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯍꯥꯎꯅꯤꯀꯣ ꯑꯩꯁ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯛꯑꯦ ꯃꯤ ꯁꯨꯗꯣꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯛꯑꯦ ꯔꯣꯖꯤꯇꯅꯤꯀꯣ ꯋꯥꯠꯂꯤꯁꯦ ꯑꯣꯖꯥ ꯃꯥꯏꯕ ꯋꯦꯜꯀꯝ 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 ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯗꯥꯃꯤꯅꯣꯠ ꯑꯗꯨꯒ ꯁꯨꯁꯤꯃꯥ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯨꯒ ꯏꯇꯥꯎ ꯍꯥꯏꯅ ꯏꯇꯥꯎꯅ ꯉꯁꯥꯏꯗꯩ ꯉꯥꯏꯔꯝꯃꯤꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯗꯥ ꯍꯩꯅꯧ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯏꯇꯥꯎ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯁꯨꯁꯤꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤꯁꯦ ꯅꯣꯛꯄꯗ ꯑꯩ ꯄꯥꯔꯔꯣꯏ ꯁꯤ ꯇꯥꯔꯦ ꯅꯣꯏ ꯁꯨꯄ꯭ꯔꯤꯇꯤ ꯁꯤꯔꯅꯤ ꯅꯪ ꯁꯨꯁꯤꯃꯥꯅ ꯍꯥꯎ ꯏꯕꯨꯡ ꯑꯔꯤꯛꯄ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯁꯨꯄ꯭ꯔꯤꯇꯤ ꯉꯔꯥꯡꯒꯤ ꯒꯨꯂꯤ ꯃꯌꯥꯝꯗꯣ ꯍꯥꯏ ꯒꯨꯂꯤ ꯂꯥꯛꯄ꯭ꯔോ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯨꯁꯤꯃꯥ ꯆꯨꯞ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯖꯣꯟꯁꯟ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯏꯇꯥꯎ ꯊꯕꯤ ꯆꯝꯐꯨꯠ ꯑꯉꯧꯕ ꯏꯇꯥꯎꯗꯤ ꯍꯥꯏ ꯗꯥꯕꯤꯅꯣꯠ ꯑꯩꯗꯤ ꯊꯕꯤ ꯆꯝꯐꯨꯠꯁꯦ ꯑꯃꯨꯛ ꯆꯥꯗ꯭ꯔꯤꯌꯦ ꯍꯥꯎꯕ꯭ꯔꯣ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯁꯨꯁꯤꯃꯥ KMC ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯁꯨꯁꯤꯃꯥ ꯑꯩꯕꯨ ꯊꯥꯖꯗꯦꯅꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤꯅꯤ ꯍꯥꯏꯁꯦ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯍꯤꯟꯗꯤ ꯂꯣꯏꯅ ꯂꯣꯟꯕ ꯀꯥꯎꯕꯗꯣ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤꯒꯤ ꯈꯪꯉꯝꯕ ꯈꯔꯁꯨ ꯅꯣꯏꯅ ꯂꯣꯏꯅ ꯀꯥꯎꯍꯟꯕꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯀꯣꯛ ꯉꯥꯎꯋꯦ ꯚꯤꯛꯇꯣꯔꯅ ꯑꯣ ꯑꯣꯖꯥ ꯃꯥꯏꯕ ꯅꯨꯡꯁꯤꯕ ꯍꯥꯏ ꯑꯁ ꯚꯤꯛꯇꯣꯔꯒꯤ ꯈꯨꯀꯧꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯀꯧꯈ꯭ꯔꯖꯥꯠꯅꯤꯕꯣ ꯗꯥꯕꯤꯅꯣꯠ ꯑꯗꯨꯒ ꯗꯥꯕꯤꯅꯣꯠꯅ ꯏꯇꯥꯎ ꯃꯅꯤꯄꯨꯔꯅꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯏꯇꯥꯎ ꯃꯅꯤꯄꯨꯔꯗ ꯑꯦꯗꯣꯞ ꯇꯧꯔꯦ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯗꯥ ꯍꯩꯅꯧ ꯑꯗꯨꯅꯦ ꯈꯗꯥꯡ ꯀꯟꯕꯤ ꯑꯩꯒꯤꯗ ꯂꯥꯛꯄꯤꯗꯦ ꯋꯥ ꯉꯥꯡꯕꯗ ꯑꯣꯏꯅ ꯀꯣꯏꯅ ꯂꯩꯔꯦ ꯒꯨꯂꯤ ꯃꯌꯥꯝꯁꯦ ꯍꯥꯏ ꯑꯁ ꯀꯔꯝꯕ ꯇꯦꯛꯅꯤꯛꯅꯣ ꯑꯩ ꯇꯧꯔꯒꯦ ꯁꯨꯄ꯭ꯔꯤꯇꯤ ꯍꯦꯜꯃꯦꯠ ꯎꯞꯄꯁꯨ ꯂꯥꯛꯇ꯭ꯔꯕꯣ ꯉꯥꯏꯈꯣ ꯑꯩ ꯌꯨꯝ ꯆꯠꯂꯒ ꯇꯧꯔꯒꯦꯀꯣ ꯃꯣꯡ ꯑꯩ ꯃꯁꯤꯈꯩꯁꯤꯒ ꯏꯖꯥ ꯖꯥꯗꯦ ꯑꯗꯨꯅ ꯑꯥꯔꯖꯦꯅ ꯍꯥꯏ ꯏꯇꯥꯎ ꯚꯤꯛꯇꯣꯔꯅ ꯀꯧꯔꯤꯅꯦ ꯍꯥꯏ ꯅꯨꯡꯁꯤꯕꯒ ꯍꯥꯞꯄꯒ ꯀꯧꯕꯅꯤ ꯗꯥꯕꯤꯅꯣꯅ ꯚꯤꯛꯇꯣꯔ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯚꯤꯛꯇꯣꯔ ꯕ꯭ꯔꯣꯁꯦ ꯈꯔ ꯁꯝꯁꯦ ꯍꯥꯏ ꯃꯥꯁꯅꯥ ꯂꯥꯎ ꯅꯪ ꯄꯥꯏꯗ ꯊꯝꯃꯨ ꯅꯪ ꯇ꯭ꯌꯨꯁꯟꯒꯤ ꯔꯦꯗꯤ ꯇꯧ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯁꯨꯄ꯭ꯔꯤꯇꯤ ꯍꯣꯔꯦꯟ ꯏꯆꯜꯒꯤ ꯑꯃꯨꯛ ꯀꯧꯁꯦ ꯒꯨꯂꯤ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯏꯇꯥꯎ ꯁꯦꯝꯁꯤ ꯍꯥꯏ ꯑꯗꯨ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯅꯪꯁꯨ ꯈꯪꯂꯤꯗꯨꯗꯤ ꯑꯩꯅ ꯇꯧꯕꯗꯣ ꯇꯨꯝꯕ ꯌꯥꯗꯦ ꯑꯗꯨꯝ ꯅꯣꯛꯑꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯚꯤꯛꯇꯣꯔ ꯀꯥꯏꯗ ꯍꯧꯖꯤꯛ ꯍꯥꯏꯌꯦ ꯑꯗꯨ ꯑꯝꯇ ꯂꯥꯏꯄꯥꯎ ꯐꯥꯎꯈ꯭ꯔꯣ ꯗꯥꯕꯤꯅꯣꯠ ꯚꯤꯛꯇꯣꯔꯁꯦ ꯚꯤꯛꯇꯣꯔ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯚꯤꯛꯇꯣꯔꯤꯌꯥ ꯀ꯭ꯋꯥꯄꯥꯃꯤ ꯃꯈꯣꯡꯗ ꯉꯥꯔ ꯎꯏꯔꯦ ꯈꯪꯗꯦ ꯃꯥꯏ ꯀꯣꯃꯦꯟꯗꯣ ꯀꯨꯏꯂꯦ ꯊꯥꯗꯔꯛꯄꯅꯤ ꯃꯥ ꯂꯩꯗꯤ ꯍꯥꯏꯔꯛꯄꯅꯤꯀꯣ ꯃꯌꯥꯝ ꯚꯤꯛꯇꯣꯔꯗ ꯉꯥꯡꯅꯤꯡꯕ ꯂꯩꯔꯁꯨ ꯉꯥꯡꯗꯤ ꯉꯥꯡꯉꯨꯅꯨ ꯂꯩꯗꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯏꯕꯨꯡ ꯍꯥꯏꯔꯒ ꯃꯩ ꯁꯥꯎꯔꯦ ꯁꯨꯁꯤꯃꯥꯅ ꯏꯕꯨꯡ ꯑꯔꯤꯛꯄ ꯏꯔꯣꯝꯕ ꯀꯥꯡꯉꯧ ꯆꯥꯔꯦ ꯍꯥꯏꯌꯦ ꯃꯥꯁꯅꯥ ꯇꯧꯅꯣꯕ ꯍꯣꯔꯦꯟ ꯅꯪꯒꯤ ꯇꯨꯏꯁꯟꯗꯣꯏꯗꯣ ꯑꯉꯥꯡ ꯍꯧꯗꯣꯛꯀꯅꯨꯀꯣ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯏꯕꯨꯡ ꯑꯔꯤꯛꯄ ꯏꯔꯣꯟꯕ ꯀꯥꯡꯉꯧ ꯆꯥꯔꯦ ꯁꯨꯄ꯭ꯔꯤꯇꯤꯅ ꯍꯣꯏꯗ ꯍꯩꯅꯧ ꯀꯧꯔꯁꯤꯀꯣ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯁꯨꯁꯤꯃꯥ ꯍꯥꯎꯅꯤ ꯏꯔꯣꯝꯕ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ
ꯉꯁꯤ ꯀꯔꯤ ꯂꯥꯏꯅꯣ ꯈꯪꯗꯦꯕꯣ ꯉꯁꯤ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯤꯒ ꯁꯨꯄ꯭ꯔꯤꯇꯤ ꯐ꯭ꯔꯤꯖꯇꯁꯨ ꯊꯝꯗꯕꯗ ꯉꯥ ꯊꯣꯡꯕ ꯊꯝꯃꯝꯃꯦ ꯑꯝꯇꯒ ꯄꯨꯝꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯏꯁꯤꯡꯗꯕꯨꯗꯤ ꯈꯔ ꯊꯝꯃꯦꯕ ꯍꯥꯟꯅꯒꯤ ꯇꯦꯛꯅꯤꯛꯇꯣ ꯐ꯭ꯔꯤꯖ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯒ ꯗꯥꯕꯤꯅ ꯒꯨꯂꯤ ꯃꯌꯥꯝꯗꯣ ꯀꯤꯕ ꯑꯃ ꯌꯥꯎꯋꯦ ꯑꯁꯦꯡꯃꯛꯀꯤꯔꯅꯦ ꯁꯨꯄ꯭ꯔꯤꯇꯤꯅ ꯍꯦꯔꯥ ꯉꯔꯥꯡ ꯀꯨꯀꯤ ꯆꯪꯂꯝꯃꯦ ꯑꯗꯨꯏꯅꯦ ꯁꯨ ꯑꯩꯗꯤ ꯈꯣꯡꯄꯥꯛꯁꯨ ꯎꯠꯊꯣꯛꯈ꯭ꯔꯦ ꯑꯩ ꯈꯪꯉꯦ ꯅꯪ ꯑꯩ ꯂꯩꯗꯨꯗꯤ ꯑꯩꯅ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯒ ꯃꯤꯗꯣ ꯔꯤꯃꯨꯚ ꯇꯧꯈ꯭ꯔꯤꯗꯣ ꯑꯩꯅ ꯔꯤꯃꯨꯚ ꯇꯧꯔꯦ ꯑꯃꯨꯛ ꯗꯤꯀꯦꯅ ꯑꯃꯨꯛ ꯂꯥꯛꯑ ꯍꯥꯏꯠ ꯇꯧꯈꯔꯦ ꯑꯇꯩꯗꯣ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒꯤꯅꯦ ꯅꯪꯅ ꯁꯥꯎꯕꯗꯣ ꯑꯩꯅ ꯊꯦꯝꯃꯝꯃꯤꯗꯨꯗꯤ ꯁꯥꯎꯔꯅꯨ ꯚꯥꯏꯌꯦꯅ ꯑꯗꯣ ꯅꯪꯒꯤ ꯑꯦꯛꯁꯟꯗꯣ ꯑꯩꯗꯤ ꯅꯣꯛꯁꯤꯔ ꯀꯩꯗꯧꯁꯤꯅꯣ ꯈꯪꯗ꯭ꯔꯕ ꯅꯪꯒꯤ ꯁꯥꯎꯃꯟꯕꯗꯨꯒ ꯈꯣꯡꯄꯥꯛꯇ ꯊꯥꯡꯒꯠꯂꯒ ꯐꯖꯅ ꯃꯣꯕꯥꯏꯜ ꯏꯁꯀ꯭ꯔꯤꯟ ꯃꯃꯥꯡꯗꯨꯒ ꯏꯔꯛꯏꯕ ꯃꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯝꯒꯅꯦꯕ ꯑꯣꯏꯃꯥ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯄꯋꯥꯔ ꯍꯥꯏꯅ ꯑꯗꯨꯒ ꯗꯥꯕꯤꯗꯨꯅ ꯁꯨꯁꯤꯃꯥ ꯅꯣꯏꯗ ꯅꯕꯨꯡ ꯑꯔꯤꯛꯄ ꯂꯥꯛꯀꯅꯤ ꯆꯦꯟꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯔꯥꯖꯦꯁ ꯀꯧꯔꯛꯑꯣ ꯑꯩꯗꯤ ꯁꯥꯎꯔꯦ ꯁꯨꯄ꯭ꯔꯤꯇꯤꯒꯤ ꯀꯩꯅꯣꯗ ꯂꯩꯕꯅꯤꯌꯦ ꯃꯣꯏꯒꯤ ꯄꯔꯣꯁꯤꯅꯤ ꯔꯥꯖꯦꯁꯇꯣ ꯑꯔꯖꯤꯁꯨ ꯅꯣꯛꯈꯔꯦ ꯕꯤꯛꯇꯣꯔꯅ ꯄꯥꯏꯌꯦ ꯕꯤꯛꯇꯣꯔ ꯀꯩꯗꯧꯔꯒꯦꯅꯦ ꯕꯤꯛꯇꯣꯔ ꯁꯥꯎꯔꯕ ꯈꯪꯗꯦꯕꯣ ꯕꯤꯛꯇꯣꯔ ꯁꯥꯎꯔꯕꯣ ꯕꯤꯛꯇꯣꯔ ꯅꯪꯕꯨ ꯁꯥꯎꯔꯕꯅꯦ ꯕꯤꯛꯇꯣꯔ ꯁꯥꯎꯒꯅꯨꯍꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯕꯥꯏꯀ ꯍꯥꯏ ꯁꯥꯎꯔꯤꯔꯥ ꯈꯪꯗꯦ ꯕꯤꯛꯇꯣꯔꯁꯦ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯔꯥꯖꯦꯁ ꯖꯦꯜꯗ ꯅꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯏꯕꯨꯡ ꯑꯔꯤꯛꯄ ꯑꯩ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯨꯟꯅ ꯕꯤꯛꯇꯣꯔ ꯑꯦꯜꯕꯤ ꯍꯧꯔꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯀꯩꯒꯤꯅꯣ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏ ꯗꯥꯕꯤꯅ ꯁꯨꯁꯤꯃꯥ ꯑꯗꯨꯅꯤ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯨꯁꯤꯃꯥ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏ ꯁꯥꯎꯕꯒꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯕꯤꯛꯇꯣꯔ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔꯣ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤꯅ ꯆꯨꯁ ꯍꯥꯏ ꯅꯣꯛꯈꯔꯦ ꯍꯣꯏꯑꯕ ꯃꯤꯗꯣ ꯁꯣꯛ ꯑꯣꯏꯔꯝꯒꯅꯦꯕ ꯉꯥꯏꯍꯥꯛꯇꯪꯅ ꯃꯥꯅ ꯍꯧꯔꯒ ꯑꯗꯨꯗꯤ ꯑꯃꯈꯛꯇꯣ ꯑꯃꯗꯨꯅ ꯀꯅꯥꯅꯣꯝ ꯀꯛꯈꯤꯕꯅꯤꯅꯦ ꯑꯃꯈꯛ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯒ ꯂꯥꯛꯑꯝꯕꯗꯣ ꯖꯦ ꯏꯟꯗꯤꯌꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯗꯣ ꯑꯩꯅ ꯐꯖꯅ ꯉꯥꯡꯒꯦ ꯇꯧꯔꯒ ꯀꯅꯥꯅꯣꯝ ꯀꯛꯈ꯭ꯔꯕꯅꯤꯅꯣ ꯑꯗꯨꯁꯨ ꯗꯤꯀꯦꯟ ꯀꯛꯈ꯭ꯔꯕ ꯈꯪꯗꯦ ꯃꯣꯏꯗꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯦ ꯁꯨꯄ꯭ꯔꯤꯇꯤ ꯅꯪꯒꯤꯗꯨꯗꯤ ꯈꯇꯪ ꯅꯠꯇꯦꯅꯦ ꯑꯁꯤꯈꯩꯁꯤꯒꯅꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯇꯨꯏꯁꯟ ꯆꯠꯂꯦ ꯃꯇꯣꯝ ꯊꯥꯕ ꯌꯥꯗꯦ ꯇꯨꯏꯁꯟ ꯆꯠꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯗꯩ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯀꯅꯥꯅ ꯍꯥꯏꯔꯛꯑꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯑꯃꯒꯤ ꯕꯤꯜꯗꯤꯡꯒꯤ ꯀꯥꯏꯠ ꯄꯜꯂꯤꯕ ꯑꯣ ꯆꯥꯏꯅꯤꯁ ꯃꯦꯔꯥ ꯀꯥꯏꯗꯦꯅ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯨ ꯎꯗ꯭ꯔꯗꯤꯅꯦ ꯁꯥꯊꯤꯅꯅꯦ ꯑꯉꯥꯡꯁꯦ ꯎꯁꯤꯠꯇꯕ ꯈꯣꯠꯁꯤꯠꯇꯕ ꯇꯧꯋꯤꯕꯀꯣ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯕ ꯉꯝꯗꯦꯕ ꯈꯪꯕ꯭ꯔꯥ ꯃꯣꯏꯁꯦ ꯃꯑꯣꯡ ꯁꯥꯊꯤꯅ ꯆꯥꯗꯦꯕꯣ ꯑꯗꯨꯅ ꯑꯩꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯩꯁꯦ ꯑꯁꯤ ꯃꯈꯥꯒꯤꯁꯤꯅꯁꯨ ꯍꯪꯉꯦ ꯍꯥꯏ ꯈꯪꯕ ꯑꯗꯨ ꯆꯥꯕ꯭ꯔꯥ ꯑꯗꯥ ꯆꯥꯕ꯭ꯔꯥ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯗꯩ ꯑꯩꯅ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯍꯦꯛ ꯍꯪꯕ ꯑꯉꯥꯡꯁꯦ ꯍꯨꯔꯥꯟ ꯍꯨꯔꯥꯟꯅ ꯑꯩꯅ ꯍꯥꯏꯌꯦ ꯅꯣꯏ ꯇꯆꯥꯔ ꯍꯪꯅꯤꯡꯕ ꯂꯩꯕꯗꯣ ꯑꯩꯉꯣꯟꯗ ꯍꯪꯉꯨ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯅꯦꯒꯦꯇꯤꯚꯤꯇꯤ ꯌꯥꯝꯅ ꯀꯣꯏꯁꯟ ꯇꯧꯅꯨꯅ ꯑꯩꯅ ꯁꯥꯎꯅꯤꯡꯉ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯝꯃꯕꯅꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯁꯨꯄ꯭ꯔꯤꯇꯤ ꯂꯣꯏꯁꯤꯟꯒꯦ ꯂꯣꯏꯔꯝꯃꯦ ꯁꯨꯄ꯭ꯔꯤꯇꯤ ꯂꯣꯏꯁꯤꯟꯒꯦ ꯂꯣꯏꯔꯝꯃꯦ ꯑꯦꯜꯕꯤ ꯑꯩ ꯂꯥꯛꯄꯗꯒꯤ ꯑꯦꯝ ꯑꯦ ꯀꯥꯎꯔꯦ ꯂꯣꯏꯁꯤꯟꯕ ꯂꯥꯛꯄꯗꯒꯤ ꯃꯥ ꯀꯥꯎꯔꯦ ꯂꯣꯏꯁꯤꯟꯕ ꯁꯨꯄ꯭ꯔꯤꯇꯤꯅ ꯍꯦꯜꯂꯣ ꯔꯥꯖꯦꯁ ꯍꯥꯏ ꯀꯥꯏꯗ ꯂꯥꯛꯀꯦꯅꯦ ꯔꯥꯖꯦꯁ ꯂꯥꯛꯇꯦ ꯁꯨꯁꯤꯃꯥꯅ ꯑꯩ ꯌꯥꯝꯅ ꯏꯪ ꯇꯞꯄꯗꯕꯅꯤ ꯂꯥꯏꯐꯀꯤ ꯍꯦꯔꯣꯅꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏ ꯑꯁ ꯀꯩꯒꯤꯅꯣꯅꯦ ꯁꯨꯄ꯭ꯔꯤꯇꯤ ꯖꯤꯌꯣ ꯗꯤꯜ ꯈꯣꯜ ꯀꯦ ꯖꯤ ꯚꯔ ꯀꯦ ꯖꯤꯌꯣ ꯁꯤꯗꯗ ꯄꯨꯟꯁꯤꯅꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯍꯥꯅ ꯁꯤꯕꯁꯨ ꯀꯅꯥ ꯈꯪꯄꯣꯠꯅꯣ ꯁꯤꯒꯗꯕ ꯄꯨꯟꯁꯤꯅꯤ ꯁꯨꯄ꯭ꯔꯤꯇꯤ ꯅꯨꯡꯉꯥꯏꯕ ꯇꯝꯃꯨ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯗ ꯔꯥꯖꯦꯁꯇꯨ ꯉꯔꯥꯡ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅꯤ ꯁꯨꯁ ꯉꯁꯤ ꯂꯥꯛꯄ ꯌꯥꯏ ꯑꯣꯀꯦ ꯔꯥꯖꯦꯁ ꯂꯥꯛꯑꯒ ꯗꯟꯇꯦ ꯄꯥꯛ ꯇꯧꯅꯕ ꯍꯣꯏ
ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯆꯟ ꯅꯪꯁꯨ ꯅꯣꯡꯃ ꯑꯦꯜꯕꯤ ꯇꯧꯔꯣ ꯍꯥꯏ ꯑꯥꯔꯖꯦ ꯑꯩꯅ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯕꯣꯔ ꯑꯣꯏꯔꯕꯣ ꯌꯥꯝꯅ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯏꯕꯨꯡ ꯏꯕꯥꯅꯤ ꯈꯠꯅꯁꯤ ꯍꯥꯏꯔꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯩꯗꯤ ꯀꯩ ꯍꯥꯏꯕ ꯑꯩꯗꯤ ꯈꯣꯡꯒ꯭ꯔꯨꯞꯅ ꯀꯟꯕꯁꯨ ꯇꯧꯈ꯭ꯔꯕꯅꯤ ꯗꯦꯜꯂꯤ ꯂꯩꯔꯤꯉꯩꯗ ꯍꯣꯏ ꯅꯪꯅ ꯍꯥꯏꯕꯗꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯐꯧꯗꯤ ꯇꯧꯗꯦ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯇꯧꯗꯣꯏꯅꯦ ꯑꯩꯗꯤ ꯃꯤ ꯃꯋꯥ ꯂꯧꯗꯦ ꯁꯨꯄ꯭ꯔꯤꯇꯤ ꯑꯩ ꯃꯤ ꯃꯑꯣꯡ ꯑꯃꯅꯦ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯖꯜꯂꯛꯑꯕꯅꯦ ꯑꯩꯗꯤ ꯍꯥꯏꯗꯣꯏꯅꯦ ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯑꯩꯒꯤ ꯍꯦꯛ ꯄꯔꯣꯁꯤꯁꯤꯅꯦ ꯍꯥꯏꯁꯦ ꯑꯩꯒꯤ ꯍꯦꯛ ꯃꯈꯥꯗ ꯂꯩꯕꯁꯦ ꯑꯉꯥꯡꯁꯦ ꯃꯣꯏ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯍꯪꯉꯦꯕꯀꯣ ꯑꯩꯈꯣꯏꯗꯕꯨꯗꯤ ꯑꯗꯨꯝ ꯐꯖꯅ ꯋꯥ ꯉꯥꯡꯉꯦꯕꯀꯣ ꯏꯁ ꯑꯩꯈꯣꯏꯗꯗꯤ ꯔꯥꯝ ꯔꯥꯝ ꯅꯃꯁꯇꯦ ꯑꯗꯨ ꯑꯗꯥ ꯑꯉꯥꯡꯁꯦ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯍꯪꯉꯦ ꯑꯉꯥꯡꯁꯦ ꯃꯣꯏꯗ ꯇ꯭ꯋꯏꯁꯟ ꯈꯔ ꯊꯥꯏꯌꯦꯕ ꯑꯗꯨꯗꯩ ꯑꯩꯅ ꯉꯔꯥꯡꯁꯦ ꯍꯪꯉꯦ ꯉꯔꯥꯡꯁꯦ ꯑꯩꯅ ꯉꯔꯥꯡ ꯅꯠꯇꯦ ꯅꯍꯥꯟ ꯑꯝꯗꯣ ꯑꯩꯅ ꯍꯪꯕ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗꯩꯅꯦꯕ ꯑꯩꯅ ꯅꯣꯏ ꯑꯉꯥꯡꯁꯤꯒ ꯌꯥꯝꯅ ꯅꯦꯒꯦꯇꯤꯕꯤꯇꯤ ꯑꯣꯏꯕ ꯀꯣꯏꯁꯟ ꯍꯪꯕꯤꯅꯨ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯏꯁꯟ ꯊꯥꯖꯕꯅꯤ ꯅꯣꯏ ꯍꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯣ ꯑꯩꯈꯣꯏ ꯑꯁꯥꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯑꯥꯗ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤꯗꯤ ꯀꯜꯆꯔ ꯌꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯥꯁꯁꯨ ꯌꯥꯝꯃꯤ ꯇ꯭ꯔꯥꯏꯞꯁꯨ ꯌꯥꯝꯃꯤ ꯑꯗꯣ ꯆꯥꯕ ꯆꯥꯗꯕ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯁꯨꯃꯥꯏꯅ ꯑꯝꯇ ꯇꯧꯅꯗꯦ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯗꯤ ꯔꯦꯁꯄꯦꯛ ꯌꯥꯝ ꯇꯧꯅꯩꯌꯦꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯈꯪꯕ ꯃꯣꯏꯗꯤ ꯀꯩꯅꯣꯅꯦ ꯃꯆꯤꯟꯗꯇꯅꯤ ꯔꯥꯝ ꯔꯥꯝ ꯍꯥꯏꯕ ꯀ꯭ꯔꯥꯏꯝꯗꯤ ꯃꯣꯏꯅ ꯍꯦꯟꯗ꯭ꯔꯣ ꯑꯗꯨꯒ ꯂꯥꯝꯒꯦ ꯇꯧꯕꯅꯤ ꯍꯩꯇ ꯌꯥꯗꯦ ꯑꯩ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯆꯟ ꯊꯥꯔꯣ ꯅꯣꯡꯃ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯨꯁ ꯑꯩ ꯅꯠꯇꯦꯀꯣ ꯁꯨꯁꯤꯃꯥꯅ ꯍꯥꯏꯕꯅꯤ ꯀꯣꯃꯦꯟ ꯐꯖꯅ ꯄꯥꯕꯤꯌꯨ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯀꯩꯅꯣ ꯃꯤꯡ ꯑꯣꯟꯅꯔꯦ ꯕꯦꯠ ꯅꯨꯄꯤ ꯉꯥꯏꯈꯣꯀꯣ ꯏꯕꯨꯡ ꯏꯕꯥꯅꯤ ꯈꯠꯅꯁꯤ ꯍꯥꯏꯔꯣ ꯁꯨꯁꯤꯃꯥꯅ ꯍꯥꯏꯌꯦ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯤꯗꯤ ꯈꯪꯉꯦ ꯗꯦꯜꯂꯤꯗ ꯃꯥꯅ ꯈꯣꯡꯒ꯭ꯔꯨꯞꯅ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯁꯦ ꯆꯨꯝꯃꯦꯅꯁꯦ ꯑꯁꯤꯗꯅꯤ ꯑꯩꯅ ꯂꯥꯏꯞ ꯊꯥꯗꯤ ꯀꯥꯔꯟꯅ ꯅꯣꯛꯄꯗ ꯂꯣꯏꯔꯅꯤ ꯅꯣꯏꯕꯨ ꯍꯥꯏꯔꯦ ꯑꯝꯇ ꯅꯣꯛꯆꯒꯦ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯅꯣꯏꯕꯥꯅꯤ ꯁꯥꯎꯔꯛꯀꯅꯨꯀꯣ ꯁꯣꯏꯔꯁꯨ ꯑꯗꯨꯝ ꯑꯗꯨ ꯁꯨꯁꯤꯃꯥꯅ ꯀꯩꯅꯣ ꯃꯤꯡ ꯑꯣꯟꯅꯔꯦ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯨꯁ ꯑꯩꯅꯇꯦꯀꯣ ꯁꯨꯁꯤꯃꯥꯅ ꯀꯩꯅꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯩꯗꯤꯅꯦ ꯈꯪꯗꯦ ꯁꯨꯁ ꯑꯣꯏꯗꯕ ꯇꯧꯕꯁꯦ ꯈꯥꯡꯕ ꯉꯝꯗꯦ ꯍꯣꯏ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯕꯅꯤꯅꯅꯦꯀꯣ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤꯁꯨ ꯈꯔ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯅꯦ ꯃꯥꯏꯗꯣ ꯑꯩꯗꯤ ꯌꯥꯝ ꯍꯦꯟꯖꯜꯂꯗꯤ ꯇꯧꯔꯝꯗꯣꯏꯅꯤ ꯑꯩꯒꯤ ꯑꯉꯥꯡꯁꯤꯒꯅꯦ ꯎꯔꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯍꯦꯛꯂꯛꯅꯩꯑꯕ ꯃꯣꯏꯅ ꯁꯤꯟꯆꯦꯟ ꯀꯥꯏꯅꯅꯦ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯩ ꯊꯣꯛꯄꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯅꯤ ꯈꯪꯕ꯭ꯔꯥ ꯖꯥꯃꯣꯡ ꯆꯥꯗꯕ ꯖꯒꯥꯅꯦꯕꯨ ꯑꯩꯗꯤꯅꯦ ꯐꯤꯠꯕꯦꯛꯇ ꯑꯦꯛꯗꯝ ꯖꯤꯔꯣ ꯄꯤꯅꯤ ꯑꯩ ꯂꯩꯁꯨ ꯂꯩꯅꯤꯡꯗꯦ ꯑꯗꯨꯅ ꯑꯗꯨꯒ ꯁꯨꯁꯃꯤꯇꯥ ꯅꯣꯏ ꯍꯦꯔꯣꯁꯨ ꯐꯨꯔꯨꯅꯤꯌꯦ ꯄꯨꯔꯣꯏꯌꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯁꯨꯁꯤꯃꯥ ꯏꯕꯨꯡ ꯍꯧꯖꯤꯛ ꯊꯥꯒꯦ ꯍꯥꯏ ꯅꯪ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯆꯟ ꯊꯥꯔꯣ ꯑꯗꯨꯗꯤ ꯍꯥꯏ ꯑꯣꯖꯥ ꯃꯥꯏꯕ ꯆꯠꯈ꯭ꯔꯕꯣ ꯁꯅꯥꯕꯤ ꯂꯥꯛꯑꯦ ꯁꯅꯥꯕꯤꯅ ꯍꯥꯏ ꯏꯆꯦ ꯍꯦꯜꯂꯣ ꯁꯅꯥꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯛꯑꯣ ꯁꯅꯥꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯁ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯋꯥꯔꯤ ꯑꯃꯗ ꯁꯥꯟꯅꯔꯝꯕꯅꯤ ꯋꯥꯔꯤ ꯇꯥꯁꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛꯇ ꯍꯣꯏꯗꯦ ꯀꯛꯀꯅꯨ ꯀꯛꯅꯗꯦ ꯏꯕꯨꯡꯉꯣ ꯃꯣꯏꯅ ꯍꯦꯟꯕ ꯋꯥꯠꯄꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯁꯨꯁ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯇꯧꯍꯩꯗꯦ ꯉꯁꯤ ꯊꯥꯔꯁꯗꯦꯅꯤ ꯁꯨꯁ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯑꯃꯅ ꯑꯃꯕꯨ ꯔꯦꯁꯄꯦꯛꯐꯨꯜꯂꯤ ꯋꯥꯔꯤ ꯉꯥꯡꯅꯁꯦ ꯑꯗꯨꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅꯗꯤꯅꯦ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯤ ꯑꯩꯈꯣꯏꯅ ꯕꯁ ꯉꯥ ꯆꯥꯖꯩ ꯑꯗꯨ ꯆꯥꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯏ ꯀꯌꯥꯝ ꯃꯣꯏ ꯀꯩꯅꯣ ꯇꯧꯏ ꯃꯣꯏꯅꯗꯤꯅꯦ ꯃꯃꯤꯡꯗꯣꯇꯅꯤ ꯍꯥꯏꯗꯣꯏꯕ ꯑꯗꯨꯒ ꯍꯨꯔꯥꯟꯗꯅ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯗ ꯄꯤꯟ ꯃꯥꯔꯤꯗꯅꯅꯦ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯗꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯗꯤ ꯃꯣꯏꯁꯤꯅꯦ ꯑꯝꯇ ꯑꯣꯟꯁꯤꯟꯅ ꯋꯥꯔꯤꯒ ꯁꯥꯟꯅꯅꯤꯡꯗꯦ ꯑꯗꯣ ꯃꯣꯏꯅꯅꯦ ꯃꯤꯁꯤꯁꯨ ꯀꯌꯥꯝ ꯑꯩꯈꯣꯏꯗꯅꯦ ꯀꯩꯅꯣ ꯑꯣꯏꯅ ꯈꯜꯂꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯖꯣꯄ꯭ꯔꯥꯗꯩ ꯂꯥꯛꯄꯅꯤ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯍꯥꯏꯅꯦ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯎꯕꯗ ꯑꯁ ꯅꯪ ꯀꯃꯥꯏꯅ ꯍꯤꯟꯗꯤ ꯍꯩꯔꯤꯅꯣ ꯍꯥꯏ ꯃꯥ ꯍꯥꯏꯕ ꯑꯥꯔꯖꯦꯅ ꯁꯅꯥꯕꯤ ꯅꯪ ꯕꯤꯆꯥꯔ ꯇꯧ ꯍꯥꯏ ꯁꯅꯥꯕꯤ ꯕꯤꯆꯥꯔ ꯇꯧ ꯉꯝꯒꯗ꯭ꯔꯣ
ꯋꯥꯔꯤꯁꯨ ꯃꯀꯣꯛꯇꯩ ꯇꯥꯍꯧꯗꯦ ꯁꯅꯥꯕꯤꯅ ꯂꯩꯀꯥꯏ ꯑꯅꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯏꯔꯔꯦ ꯍꯥꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯦꯜꯕꯤ ꯂꯥꯏꯔꯔꯦ ꯂꯥꯏꯔꯔꯦꯅꯦ ꯁꯅꯥꯕꯤ ꯂꯥꯏꯔꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯀꯞꯅꯤꯡꯉꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯅꯥꯕꯤ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯥꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯨꯁꯤꯃꯥ ꯊꯥꯔꯣ ꯊꯥꯔꯣ ꯍꯥꯏ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯁꯨꯁꯤꯃꯥ ꯊꯥꯔꯣ ꯌꯥꯎꯗꯣꯏꯅꯤ ꯀꯔꯝ ꯀꯥꯟ ꯊꯥꯗꯣꯏꯅꯣ ꯁꯅꯥꯕꯤꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯌꯥꯎꯗꯦ ꯑꯩ ꯆꯦꯜꯍꯧꯔꯒꯦ ꯍꯥꯏ ꯍꯣꯏ ꯆꯦꯟꯈꯤꯅꯨ ꯑꯁꯤꯕꯨ ꯀꯩꯅꯣ ꯄꯤꯊꯣꯛꯑ ꯂꯣꯏꯔꯦꯅ ꯑꯦꯔꯥ ꯁꯦ ꯄꯥꯁꯃꯤꯅꯥ ꯄꯥꯝꯕ꯭ꯔꯥ ꯀꯩ ꯄꯥꯝꯃꯦ ꯍꯥꯏꯔꯣ ꯀꯩꯒꯤꯅꯣ ꯍꯟꯖꯤꯛ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏꯀꯣ ꯄꯤꯔꯛꯀꯦ ꯁꯅꯥꯕꯤ ꯑꯁ ꯑꯦꯜꯕꯤ ꯄꯥꯕꯗ ꯃꯤꯠꯀ ꯆꯣꯠꯂꯦꯍꯦ ꯌꯥꯗ꯭ꯔꯦꯍꯦ ꯃꯤꯠꯀꯁꯦꯕꯣ ꯕ꯭ꯂꯔ ꯆꯠꯂꯦꯕꯣ ꯃꯤꯠꯀꯁꯦ ꯌꯥꯗ꯭ꯔꯦ ꯁꯨꯄ꯭ꯔꯤꯇꯤ ꯁꯅꯥꯕꯤꯅ ꯀꯩ ꯍꯥꯏꯅꯣ ꯀꯅꯥ 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 ꯍꯥꯏꯌꯣ ꯍꯥꯏ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯍꯥꯏ ꯁꯅꯥꯕꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯀꯩ ꯋꯥꯔꯤ ꯑꯣꯏꯕ꯭ꯔꯣ ꯍꯥꯏ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏ ꯁꯅꯥꯕꯤ ꯂꯩꯕ ꯃꯐꯝꯒꯤ ꯋꯥꯔꯤꯅꯤꯗ ꯃꯤ ꯎꯁꯤꯠꯇꯕꯩ ꯋꯥꯔꯤꯅꯤ ꯁꯨꯁꯤꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯑꯩꯅ ꯅꯪꯒꯤ ꯑꯦꯜꯕꯤ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯅꯩꯒꯗꯕ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣ ꯁꯨꯁꯤꯃꯥ ꯅꯪꯒꯤꯗꯤ ꯔꯥꯖꯦꯁꯇꯣ ꯅꯪꯒꯤꯗ ꯂꯥꯛꯑꯦꯅ ꯂꯧꯔꯣꯅꯦ ꯅꯪꯅ ꯍꯥꯏꯔꯛꯑꯗꯤꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯊꯥꯗꯕꯤ ꯅꯪ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯤꯗꯨꯗꯤ ꯍꯥ ꯕꯣꯂꯣ 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 ꯁꯅꯥꯕꯤꯅ ꯀꯥꯡꯉꯧ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇ ꯍꯥꯏ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯄꯨꯡ ꯑꯃ ꯆꯪꯉꯤꯕꯣ ꯑꯦꯜꯕꯤ ꯊꯥꯅ ꯆꯥꯕꯗ ꯁꯨꯄ꯭ꯔꯤꯇꯤꯅ ꯗꯦꯜꯂꯤꯗ ꯌꯥꯝ ꯇꯧꯕꯅꯤ ꯕꯠ ꯄꯨꯅꯦꯗꯗꯤ ꯇꯧꯗꯦ ꯁꯨꯄ꯭ꯔꯤꯇꯤ ꯇꯧꯗꯦꯍꯦ ꯄꯨꯅꯦꯗ ꯅꯠꯇꯦ ꯕꯦꯡꯒ꯭ꯂꯣꯔꯗꯁꯨ ꯇꯧꯗꯦ ꯌꯥꯝꯅ ꯗꯦꯜꯂꯤꯗꯅꯤꯅꯦ ꯌꯥꯝ ꯇꯧꯔꯤꯁꯦ ꯗꯦꯜꯂꯤꯁꯤ ꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯀꯅꯥ ꯇꯧꯏ ꯈꯪꯕ꯭ꯔꯥ ꯌꯨꯄꯤ ꯔꯣꯝꯒꯤ ꯂꯩꯕ ꯃꯤꯁꯦ ꯌꯥꯝ ꯇꯧꯔꯤꯅꯦ ꯃꯣꯏ ꯃꯁꯥꯅꯗꯤ ꯂꯥꯏ ꯌꯥꯝ ꯅꯤꯡꯉꯤ ꯈꯣꯠꯂꯤ ꯍꯥꯏꯖꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯏ ꯃꯣꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯑꯩ ꯉꯥꯏꯍꯥꯛ ꯎꯏꯒꯦ ꯍꯥꯏ ꯁꯨꯁꯤꯃꯥ ꯁꯨꯝꯕꯤꯌꯨꯔꯥ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯨꯁꯤꯃꯥ ꯆꯣ ꯇꯨꯃꯤꯟꯅ ꯆꯣ ꯑꯦꯜꯕꯤ ꯊꯥꯔꯣ ꯆꯣ ꯍꯥꯏ ꯑꯗꯨꯒ ꯁꯅꯥꯕꯤꯅ ꯆꯦ ꯁꯨꯁꯤꯃꯨ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯁꯅꯥꯕꯤꯅ ꯍꯥꯎ ꯁꯅꯥꯕꯤ ꯍꯥꯏ ꯁꯅꯥꯕꯤꯅ ꯍꯥꯠꯇꯣꯛꯂꯁꯦ ꯃꯤ ꯎꯁꯤꯠꯇꯕ ꯂꯣꯏꯅ ꯍꯥꯏ ꯗꯣꯅꯤ ꯑꯩꯗꯤꯅꯦ ꯁꯨꯄ꯭ꯔꯤꯇꯤ ꯀꯩ ꯈꯜꯂꯤ ꯈꯪꯕ꯭ꯔꯥ ꯃꯣꯏꯁꯦ ꯑꯝꯇꯪ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯗꯤꯅꯦ ꯃꯣꯏꯗꯁꯨ ꯑꯩꯈꯣꯏꯗ ꯇ꯭ꯔꯤꯠ ꯇꯧ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯦꯅ ꯈꯜꯂꯦ ꯑꯩꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯁꯦ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯇꯨꯝꯃꯗꯤ ꯆꯠꯂꯔꯣꯏ ꯇꯨꯝꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯁꯅꯥꯕꯤꯅ ꯇꯥꯔꯗꯤ ꯍꯥꯏꯔꯒ ꯁꯥꯎꯔꯦ ꯁꯅꯥꯕꯤ ꯀꯩꯗꯧꯔꯦ ꯁꯨꯁꯤꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯥꯕꯤꯅ ꯆꯦ ꯁꯨꯄ꯭ꯔꯤꯇꯤ ꯁꯨꯁꯄꯤꯇꯨ ꯃꯤ ꯎꯗꯕꯤ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯑꯗꯨꯒ ꯏꯃꯥ ꯏꯄꯦꯝꯃ ꯂꯥꯏꯅꯤꯡꯕꯩ ꯑꯣꯏꯕꯣꯔꯦ ꯀꯩꯕ ꯃꯌꯥꯡ ꯊꯣꯔꯥꯏꯅ ꯆꯥꯛꯏꯍꯦ ꯑꯗꯨꯒ ꯁꯅꯥꯕꯤ ꯒꯤꯇꯥ ꯑꯣꯏ ꯆꯦꯔꯦ ꯍꯥꯏ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯗꯦꯜꯂꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯁꯨꯄ꯭ꯔꯤꯇꯤꯗꯨꯅꯤ ꯑꯩꯗꯤꯅꯦ ꯖꯁ ꯑꯩꯗꯤ ꯀꯩꯁꯨꯝ ꯍꯥꯏꯅꯤꯡꯗꯦ ꯐꯤꯗꯕꯦꯛꯇ ꯀꯣꯏꯕ ꯈꯣꯠꯄ ꯂꯥꯛꯄꯒꯤ ꯑꯣꯏꯗꯤꯅꯦ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ ꯍꯣꯇꯦꯜꯗ ꯂꯩꯔꯒ 4-5 ꯀꯣꯏꯔ ꯈꯣꯠꯂꯒ ꯃꯐꯝ ꯑꯗꯨꯕꯨꯗꯤ ꯃꯣꯏꯅ ꯁꯤꯒ ꯔꯥꯖꯙꯥꯅꯤꯅꯤꯅ ꯁꯥꯔꯕꯅꯤꯅ ꯃꯌꯥꯝ ꯂꯩꯔꯦ ꯌꯦꯡꯅꯤꯡꯉꯥꯏ ꯀꯣꯏꯕ ꯈꯣꯠꯄꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨ ꯀꯣꯏꯔ ꯈꯣꯠꯂꯒ ꯃꯣꯏ ꯂꯣꯀꯦꯜ ꯃꯤꯁꯤꯡꯁꯦ ꯀꯝꯃꯨꯅꯤꯀꯦꯠ ꯁꯨꯡꯇꯧ ꯇꯧꯗꯕ ꯁꯥꯊꯤꯅ ꯃꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯊꯥꯔꯠ ꯀ꯭ꯂꯥꯁꯅꯤꯌꯦ ꯁꯥꯊꯤꯅ ꯃꯤꯁꯦ ꯃꯣꯏꯁꯤꯅꯦ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯃꯣꯏꯁꯤꯒ ꯂꯩꯔꯦ ꯍꯥꯏꯕꯒꯤꯅꯦ ꯑꯗꯨꯒꯤ ꯃꯣꯏ ꯄ꯭ꯔꯥꯎꯠ ꯑꯃ ꯂꯩꯌꯦꯕ ꯃꯣꯏꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯅꯣꯏꯗꯨꯒ ꯆꯠꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯦ ꯑꯗꯨꯅ ꯃꯣꯏ ꯃꯤ ꯁꯨꯡꯎ ꯎꯁꯤꯠꯇꯦ ꯑꯗꯨꯒ ꯁꯅꯥꯕꯤꯅ ꯃꯥꯅꯨꯁ ꯗꯦꯈꯣꯅꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯑꯩ ꯊꯥꯔꯣꯏ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤ ꯊꯥꯕ ꯉꯥꯏꯔꯒ ꯂꯩꯔꯦ ꯊꯥꯔꯣ ꯅꯪꯅ ꯂꯣꯟꯕꯗꯨꯅꯤ ꯇꯥꯅꯤꯡꯉꯤꯁꯦ ꯁꯨꯁꯤꯃꯥ ꯅꯪ ꯅꯣꯡꯃ ꯊꯥꯔꯣ ꯑꯗꯨ ꯅꯪ ꯊꯥꯕ ꯇꯥꯔꯗꯤ ꯅꯪ ꯐꯦꯁ ꯎꯠꯂꯒ ꯊꯥꯒꯗꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯎꯠꯇꯕ ꯊꯥꯕ ꯌꯥꯗꯦ ꯎꯠꯂꯒ ꯊꯥꯒꯗꯕ ꯑꯗꯨꯒꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯣꯏꯗꯣ ꯕꯣꯂꯣ ꯕꯣꯂꯣ ꯗꯟꯗꯤ ꯄꯥꯛ ꯍꯥꯏꯗꯣ ꯏꯆꯦ ꯁꯅꯥ ꯏꯕꯦꯝꯃ ꯅꯆꯦ ꯆꯁꯃꯥ ꯎꯞꯍꯧꯗ꯭ꯔꯦ ꯑꯗꯨꯏ ꯎꯔꯨꯗ꯭ꯔꯦ ꯍꯥꯏꯌꯦ ꯁꯨꯇꯤꯅ ꯁꯅꯥꯕꯤ ꯎꯔꯨꯗ꯭ꯔꯦ ꯍꯥꯏꯌꯦ ꯁꯅꯥꯕꯤꯅ ꯑꯦꯜꯕꯤꯗ ꯆꯨꯞ ꯍꯥꯏꯌꯦ ꯍꯣꯏ ꯑꯦꯜꯕꯤꯗ ꯆꯨꯞ
ꯀꯩꯅꯣꯁꯦ ꯁꯅꯥꯕꯤꯁꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯑꯦ ꯍꯥꯏꯅꯣ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯑꯩꯅ ꯇꯨꯝꯁꯦ ꯃꯥꯔꯥ ꯁꯥꯗꯤ ꯀꯩꯕ ꯀꯥꯔꯣꯡꯒ ꯍꯥꯏ ꯇꯨꯝꯁꯦ ꯃꯥꯔꯥ ꯁꯥꯗꯤ ꯀꯥꯔꯣꯡꯒ ꯍꯥꯏꯔꯨꯔꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯍꯣꯏ ꯁꯤꯔꯅꯤ ꯅꯪ ꯁꯤꯔꯅꯤ ꯁꯨꯝꯁꯤꯗꯤ ꯏ ꯀꯥꯔꯦ ꯁꯨꯁꯤꯃꯥ ꯁꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥꯏ ꯅꯪ ꯁꯤꯔꯅꯤ ꯅꯪ ꯑꯗꯨ ꯀꯩ ꯍꯥꯏꯔꯛꯀꯦꯗꯣ ꯀꯩ ꯈꯨꯝꯃꯛꯀꯦ ꯁꯅꯥꯕꯤ ꯑꯣ ꯁꯅꯥꯕꯤꯁꯦ ꯍꯪꯈ꯭ꯔꯕꯣ ꯑꯅꯤꯔꯛ ꯍꯪꯉꯦꯅ ꯁꯥꯎꯔꯛꯑꯦ ꯀꯥꯡꯉꯧ ꯍꯥꯏ ꯑꯗꯨꯒ ꯁꯅꯥꯕꯤꯅ ꯑꯩ ꯈꯪꯉꯦ ꯍꯥꯏ ꯇꯥꯎ ꯁꯨꯁꯤꯃꯥꯒꯤꯗꯣ ꯑꯁꯨꯝ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯂꯩꯕꯒ ꯉꯝꯃꯛꯇꯕꯅꯤ ꯑꯩꯗꯤ ꯅꯣꯛꯃꯟꯅ ꯂꯣꯏꯕꯅꯤ ꯅꯍꯥꯟ ꯑꯍꯥꯟꯕꯒꯤꯗꯨꯕꯣ ꯁꯨꯄ꯭ꯔꯤꯇꯤꯗꯤ ꯖꯦꯜꯂꯤꯔꯤꯅꯤ ꯁꯨꯄ꯭ꯔꯤꯇꯤꯅ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯣꯏꯕꯗꯅꯦ ꯁꯨꯄ꯭ꯔꯤꯇꯤꯅꯅꯦ ꯃꯥꯅ ꯈꯜꯂꯤꯕ ꯃꯤꯁꯦ ꯌꯥꯝꯅ ꯂꯥꯛꯇꯕꯁꯤꯒ ꯒꯨꯂꯤꯁꯦ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯊꯥꯍꯧꯔꯒꯦꯅ ꯑꯩꯅ ꯈꯥꯝꯃꯒꯖꯥꯗꯤ ꯃꯥꯅ ꯍꯣꯏ ꯁꯨꯁ ꯅꯪꯕꯨꯅꯦ ꯃꯤꯁꯦ ꯌꯥꯝ ꯂꯥꯛꯇꯦꯅꯦ ꯋꯥꯁꯨ ꯋꯥꯅ ꯊꯥꯔꯒꯦ ꯁꯣꯟꯗꯗꯤ ꯃꯥꯏ ꯑꯦꯅꯔꯖꯤꯒ ꯌꯥꯎꯗ꯭ꯔꯦ ꯁꯤꯗꯣꯔꯕ ꯏꯁꯇꯦꯃꯤꯅꯥꯒ ꯌꯥꯎꯗ꯭ꯔꯦ ꯑꯩꯅ ꯎꯔꯕ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯗ ꯃꯥ ꯐꯔ 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 ꯑꯣꯜꯂꯦ ꯁꯣꯗ ꯏꯁꯤꯡ ꯕꯣꯇꯜꯗꯧꯒ ꯁꯨꯃꯥꯏꯅ ꯁꯨꯄ꯭ꯔꯤꯇꯤ ꯒ꯭ꯔꯤꯟ ꯀꯥꯔꯗꯤ ꯑꯩ ꯌꯥꯏ ꯑꯁ ꯑꯃꯨꯛ ꯁꯤꯜꯂꯛꯇ꯭ꯔꯤ ꯑꯃꯨꯛ ꯒ꯭ꯔꯤꯟ ꯀꯥꯗ꯭ꯔꯤ ꯌꯥꯏ ꯑꯗꯨꯒ ꯁꯅꯥꯕꯤꯅ ꯅꯥꯄꯨ ꯀꯥꯒꯦꯔꯣ ꯆꯦ ꯁꯨꯁꯤꯕꯨ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯂꯦꯡꯒ꯭ꯋꯦꯖ ꯂꯥꯛꯑꯦ ꯁꯤꯔꯦ ꯏꯁꯤꯡ ꯊꯛꯏꯅꯦ ꯁꯨꯄ꯭ꯔꯤꯇꯤꯅ ꯍꯦꯔꯥ ꯁꯨꯁ ꯑꯩ ꯁꯨꯁꯤꯃꯥꯒ ꯍꯥꯟꯅ ꯂꯣꯏꯁꯤꯟꯒꯦ ꯍꯣꯏ ꯇꯧꯕꯤꯅꯨ ꯑꯩꯒꯤ ꯑꯦꯜꯃꯤꯗ ꯋꯥꯊꯣꯛ ꯋꯥꯆꯥꯎꯅꯤ ꯄꯨꯊꯣ ꯍꯣꯏꯅꯦ ꯐꯔꯦ ꯁꯨꯁꯤꯃꯥꯅ ꯂꯥꯡꯒꯅꯨ ꯃꯤꯃꯥꯡꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯤꯟꯗꯤ ꯂꯣꯟꯕꯗꯣ ꯑꯩ ꯅꯪ ꯀꯥꯏꯗꯩ ꯍꯩꯔꯤꯅꯣ ꯁꯨꯁꯤꯃꯥ ꯀꯥꯏꯗꯩ ꯍꯩꯔꯨꯏꯅꯣ ꯅꯪꯕꯣ ꯅꯪꯒꯤꯗꯣ ꯆꯨꯝꯗꯣꯏ ꯇꯧꯋꯦ ꯁꯨꯄ꯭ꯔꯤꯇꯤ ꯑꯦꯜꯕꯤ ꯄꯥꯕꯁꯦ ꯋꯥꯕꯅꯕꯣ ꯑꯁꯦꯡꯕ ꯑꯗꯨꯅꯦ ꯑꯩꯅ ꯅꯍꯥꯟ ꯅꯉꯣꯟꯗ ꯍꯥꯏꯗꯣ ꯑꯁ ꯅꯁꯥꯒꯤ ꯍꯥꯟꯅ ꯌꯦꯡꯉꯣ ꯍꯥꯏꯅ ꯍꯥꯏꯗꯣ ꯁꯅꯥꯕꯤꯅ ꯑꯣꯏ ꯁꯨꯁꯤꯃꯨ ꯆꯦ ꯈꯪꯉꯦ ꯉꯥꯏꯈꯣ ꯑꯩ ꯁꯨꯄ꯭ꯔꯤꯇꯤ ꯁꯤ ꯇꯥꯔꯦ ꯅꯪ ꯍꯥꯠꯇꯅ ꯁꯨꯄ꯭ꯔꯤꯇꯤꯗ ꯁꯨꯄ꯭ꯔꯤꯇꯤ ꯁꯨꯁꯤꯃꯥ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ ꯌꯦꯡꯉꯨ ꯑꯗꯨꯒ ꯁꯅꯥꯕꯤꯅ ꯃꯩ ꯇꯨꯝꯀꯣ ꯄ꯭ꯌꯥꯔ ꯀꯔꯇꯥ ꯍꯨ ꯁꯨꯁꯤꯃꯨ ꯁꯨꯄ꯭ꯔꯤꯇꯤꯅ ꯍꯥꯏꯗꯣꯛꯀꯦ ꯑꯩꯗꯤ ꯍꯥꯏꯗꯣꯛꯀꯦ ꯀꯩꯕ ꯗꯟꯗꯤ ꯄꯥꯛ ꯁꯨꯁꯤꯃꯥ ꯕꯣꯂꯣ 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 ꯍꯥ ꯀꯝꯗꯧꯔꯤ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯁꯨꯁꯤꯃꯥ ꯅꯪ ꯀꯔꯝꯕ ꯐꯤꯂꯝꯗꯒꯤ ꯇꯥꯔꯛꯏꯅꯣꯕ ꯗꯟꯗꯤ ꯄꯥꯛ ꯁꯨꯁꯤꯃꯥꯅ ꯁꯨꯄ꯭ꯔꯤꯇꯤ ꯍꯪꯉꯣ ꯍꯥꯏ ꯑꯗꯨꯒ ꯁꯅꯥꯕꯤꯅ ꯑꯣꯏ ꯁꯨꯁꯤꯃꯨꯗ ꯗꯤꯌꯥ ꯀꯩꯅꯣ ꯁꯨꯁꯤꯃꯨꯗ ꯗꯤꯌꯥ ꯁꯦꯗꯥꯏꯃꯨ ꯀꯩ ꯍꯥꯏꯅꯣꯅꯦ ꯀꯩ ꯍꯥꯏꯅꯣꯅꯦ ꯁꯅꯥꯕꯤ ꯅꯪ ꯍꯥꯏꯁꯤꯕꯣ ꯑꯩꯃꯨꯛ ꯀꯣꯛ ꯉꯥꯎꯔꯒꯗꯧꯔꯦ ꯗꯤꯌꯥ ꯁꯦꯗꯥꯏꯃꯨ ꯀꯩꯅꯣ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯦ ꯁꯨꯁꯤꯃꯥꯅ ꯔꯥꯖꯦꯁꯇ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯗꯦ ꯍꯥꯏꯈꯔꯦ ꯁꯤꯕꯨ ꯀꯩ ꯍꯥꯏꯕ
सुचिमाना राजेश ui xì ta lên nè phòng đi đồng hồ mình cả lần này đi thì mấy tên vì dạng ngáo đấy xì đi सुचिमाना सुस्मिता आणि राजेश तुम पाक ओ सुचिमा की कारण हवरे तुम पाकिंग रो तुम नुपी थी बरो बोलो 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 तौरुसी सुप्रीति को इसी Jangan dipala sidi-sidi. Susi malang si tare bo. Dai daga lera mami ko di sinani. Duga pintu moyang them nungari ko. Hi, hello pintu, welcome to Jari. Asum nungari pintu nungari bo. Mayang ngatang wari watai sana. Nomi nanti lau. Duga dapinot na 12 like tan hai. Dapinot kai chelui ba. Thank you Dabinot amuk hanjin lakpagi aduga oja maiba silhore hai kanai de siluino Dabinot aduga sanabina kainom pirine horai kano oi susimu de di shedai sanabi maron je mu kari hai no khangde shedai mu ai se oi susimu da di shedai mu ai khangde ni sanabi normal pen ni cái này ăn căng căng cây man cái dùng dài 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 và suki rồi dài ball pen nè bà aduga sanabina khuman lay dadia sedam sedam kari loli no sanabina loli aje kai hai no sanabina hai se Arje này tao làm là bố hay Arje nó có giàu gì hay năng dụ tao sushi mai wari sẽ đụng tao aduga Arje na itao làm là bố hay pintu na ô hay pintu cái hình dáng cha kia pintu Manipur de odera Kasa de odera pintu thank you so much ALB de lakpagi pintu dum akhoi myam wari watai sanamani wari se mathang tang sarapore dum nokning bajawai noklakpani aduga dakumana sanabi haigre aduga itau hai adu ai sushima gi lon dagi mu sanabi gi lon na moina ko ngawre ne sedai moi ka yai no khangre ne supridi ai bo bengali ra hindi ro kari kari maro noi khangre ne meri sushima na khangge ngo ai ju kok thokpa hai ba aduga chumbro hangyu ꯑꯗꯨꯗꯩ ꯔꯥꯖꯦꯁꯀꯤꯅ ꯑꯩꯉꯣꯟꯗ ꯍꯪꯉꯦ ꯁꯨꯁꯤꯃꯥꯒ ꯏꯇꯥꯒ ꯔꯣꯖꯤꯒꯁꯦ ꯀꯔꯤ ꯆꯥꯔꯒ ꯂꯥꯛꯀꯦ ꯑꯗꯣ ꯑꯩꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝꯕꯤꯌꯨ ꯍꯥꯏꯅꯣ ꯑꯣ ꯅꯪꯅ ꯅꯩꯕꯗꯨꯒ ꯔꯣꯖꯤꯁꯨ ꯌꯥꯎꯁꯟꯈ꯭ꯔꯕ ꯍꯥꯏꯁꯦ ꯅꯣꯏ ꯑꯅꯤ ꯆꯪꯅ ꯃꯀꯣꯛꯀ ꯂꯣꯏ ꯂꯩꯍꯠꯂꯝꯃꯅꯤ ꯑꯗꯨꯗꯤ ꯑꯗꯨꯒ ꯗꯥꯀꯨꯃꯟ ꯑꯣꯖꯥ ꯃꯥꯏꯕ ꯍꯣꯁꯄꯤꯇꯥꯜꯗ ꯀꯩꯅꯣꯅꯦ ꯗꯥꯕꯤꯅꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤꯕ ꯁꯅꯥꯕꯤꯅ ꯕꯪꯂꯥꯅꯤ ꯆꯨꯞ ꯍꯥꯏ ꯕꯪꯂꯥ ꯀꯔꯝꯕ ꯕꯪꯂꯥꯅꯣ ꯑꯩꯕꯨ ꯇꯥꯗ꯭ꯔꯤꯅꯦ ꯅꯪꯕꯣ ꯑꯥꯔꯖꯦ ꯀꯩ ꯍꯥꯏꯅꯣ ꯁꯤ ꯃꯔꯣꯟꯁꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯅꯨꯄꯤ ꯃꯔꯛꯇ ꯑꯩꯕꯨ ꯃꯊꯟꯇ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤ ꯀꯔꯤꯒꯤꯅꯣ ꯑꯥꯔꯖꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯁꯨꯝ ꯅꯠꯇꯦ ꯂꯩꯌꯨ ꯅꯪꯁꯨ ꯁꯅꯥꯕꯤꯅ ओई आरजे ब्रो दिया सेदाई मुजानुनी आई ओइमा अंत तौरो को ट्रांसलेट सुप्रीति आरजे सनाबिना तरा बुले जाने ना है आई खंगदे को सनाबिने लोली मरोन से खास कइनो मरोन माले मकोय चोमई लोन बदो आरजे ना सनाबी ओइमा है अदुगा सुचिमाना आई चले को होय ओइ गाय खोरंग चट बजारोय अदुगा सनाबिने इबुंग खुमंदा मचु पिउ है ओ होइने पिगे
ꯑꯗꯨꯒ ꯗꯥꯕꯤꯅꯣꯁꯦ ꯉꯁꯤ ꯒ꯭ꯔꯤꯟ ꯀꯥꯍꯜꯂꯒꯦ ꯍꯥꯎ ꯅ ꯍꯤꯟꯗꯤꯗꯤ ꯄꯨꯔꯅꯤꯗ ꯁꯦꯔ ꯍꯩꯅꯧ ꯆꯥꯒꯦꯔꯥ ꯍꯩꯅꯧ ꯑꯃ ꯆꯥꯔꯣ ꯂꯥꯛꯁꯦ ꯃꯦꯁ ꯄꯨꯁꯦ ꯃꯦꯁ ꯀꯩꯅꯣ ꯔꯦꯖꯤꯁꯇꯥꯔ ꯀꯣꯄꯤꯗꯨꯒ ꯄꯨꯖꯃꯣ ꯔꯦꯖꯤꯁꯇꯥꯔ ꯀꯣꯄꯤ ꯀꯥꯏ ꯂꯩꯒꯦ ꯑꯣꯏ ꯃꯤ ꯉꯥꯡ ꯇꯥꯗꯕꯅꯤ ꯃꯆꯥ ꯑꯣ ꯃꯆꯥ ꯑꯉꯥꯡꯗꯣ ꯍꯧꯒꯠꯂꯗꯤ ꯀꯃꯥꯏꯅ ꯅꯪ ꯊꯤꯟꯗꯣꯔꯤꯒꯦ ꯑꯩꯅ ꯑꯣꯂꯥꯡꯕꯅ ꯁꯤꯗꯣꯔꯦꯍꯦ ꯁꯦ ꯍꯥꯞꯆꯤꯜꯂꯣꯁꯦ ꯏꯪꯂꯤꯁꯇꯨꯒ ꯍꯥꯞꯆꯤꯜꯂꯣ ꯁꯅꯥꯃꯤꯅ ꯁꯨꯁꯤꯃꯨ ꯗꯔꯥꯎ ꯗꯔꯥꯎ ꯀꯥꯇꯤꯂꯥꯏ ꯃꯨꯋꯥꯁꯀꯦ ꯍꯥꯏꯌꯦ ꯑꯣ ꯑꯁꯤꯕꯨꯗꯤ ꯈꯪꯉꯦ ꯗꯥꯕꯤꯗꯣꯅ ꯑꯣꯟ ꯑꯣꯟ ꯍꯥꯏ ꯖꯒꯣꯏ ꯁꯥꯔꯦ ꯑꯗꯨꯒ ꯁꯅꯥꯕꯤꯅ ꯅꯣꯛꯈ꯭ꯔꯦ ꯁꯅꯥꯕꯤꯅ ꯍꯩꯅꯧ ꯂꯥꯛꯇꯦ ꯀꯥꯏꯗꯒꯤ ꯆꯥꯗꯣꯏꯅꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯔꯗꯥ ꯂꯥꯛꯑꯦ ꯁꯔꯗꯥ ꯂꯥꯛꯑꯦ ꯁꯔꯗꯥꯖꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯃꯁꯇꯦ ꯁꯔꯗꯥꯖꯤ ꯀꯥꯏꯗ ꯁꯔꯗꯥ ꯀꯩ ꯃꯊꯦꯜ ꯍꯧꯔꯛꯀꯦ ꯅꯨꯡꯁꯤꯕꯤ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯏꯇꯥ ꯔꯣꯖꯤꯅ ꯑꯃꯨꯛ ꯔꯥꯖꯦꯁ ꯆꯨꯝꯃꯤ ꯗꯦꯗꯦ ꯇꯧꯔꯛꯑꯦ ꯑꯗꯩ ꯔꯥꯖꯦꯁꯅ ꯑꯃꯨꯛ ꯔꯣꯖꯤꯗ ꯆꯨꯝꯃꯤ ꯀꯔꯤ ꯄꯤꯗꯣꯏꯅꯣ ꯍꯪꯂꯛꯑꯒ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯂꯣꯏꯔꯦ ꯅꯪꯅ ꯐꯦꯁ ꯁꯣ ꯇꯧꯔꯒ ꯊꯥꯕꯗꯨꯔꯣ ꯁꯤꯔꯅꯤꯌꯦ ꯅꯪꯖꯤꯕꯣ ꯑꯗꯨꯅ ꯃꯁꯛꯀ ꯎꯠꯂꯒ ꯊꯥꯖꯅꯤꯡꯗ꯭ꯔꯦ ꯑꯩ ꯍꯥ ꯑꯁꯤ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯞꯄꯅꯨ ꯃꯊꯧ ꯇꯥꯗꯦ ꯁꯤ ꯍꯥꯞꯄꯅꯨ ꯃꯆꯦ ꯆꯨꯝꯅ ꯂꯩꯕ ꯄꯣꯠ ꯃꯤꯉꯣꯟꯗ ꯁꯣ ꯑꯣꯐ ꯇꯧꯕꯩ ꯃꯊꯧ ꯇꯥꯗꯦ ꯀꯩꯗꯧꯕꯩ ꯑꯅꯤ ꯂꯧꯗꯣꯏꯅꯣꯅꯦ ꯑꯃꯈꯛꯇꯨꯕꯨ ꯅꯪ ꯄꯥꯕ ꯆꯪꯗꯦ ꯅꯣꯛꯃꯟꯅ ꯂꯣꯏꯔꯦ ꯉꯁꯤꯕꯨ ꯀꯣꯛꯀ ꯉꯥꯎꯈꯠꯂꯦ ꯑꯁ ꯀꯔꯤꯒꯤ ꯒꯥꯅꯥ ꯁꯨꯄ꯭ꯔꯤꯇꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯪꯅ ꯏꯁꯩ ꯁꯛꯄꯗꯨꯒ ꯑꯩ ꯏꯆꯥꯅꯤꯄꯥꯗ ꯃꯥꯁꯨ ꯏꯁꯩ ꯁꯛꯀꯦ ꯍꯥꯏ ꯃꯦꯠꯁ ꯍꯥꯞꯄꯕ ꯁꯦ ꯃꯦꯠꯁ ꯇꯧꯔꯣ ꯁꯤ ꯃꯃꯥ ꯍꯌꯦꯡꯗꯩ ꯐꯖꯅ ꯄꯤꯒꯦꯁꯦ ꯀꯣꯛ ꯉꯥꯎꯋꯦ ꯉꯁꯤꯗꯤ ꯌꯥꯝ ꯑꯥꯔꯖꯦꯅ ꯑꯣꯏꯃꯥ ꯍꯥꯏꯔꯦ ꯁꯔꯗꯥꯅ 13 ꯂꯥꯏꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯔꯗꯥ ꯀꯩ ꯃꯊꯦꯜ ꯍꯥꯎꯔꯛꯀꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯁꯔꯗꯥ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯁꯅꯥꯕꯤꯅ ꯁꯔꯗꯥ ꯗꯤꯗꯤꯗ ꯗꯤꯌꯥ ꯁꯗꯥꯏꯃꯨ ꯍꯥꯏꯌꯦ ꯗꯤꯌꯥ ꯁꯗꯥꯏꯃꯨ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯗꯣꯅ ꯏꯇꯥꯎ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯔꯗꯥ ꯁꯤꯁ ꯍꯥꯏꯌꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯁꯔꯗꯥ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯃꯦꯠꯁꯅ ꯏ ꯚꯤ ꯑꯦꯁꯁꯨ ꯌꯥꯎꯏꯗꯨꯗꯤ ꯁꯨꯁꯃꯤꯇꯥ हेलो सुष्मिता सुष्मिता के एलबी पे सुष्मिता पधार हे सुष्मिता पधारो पधारो मारो घर पधारो सुष्मिता कैसी हो सुष्मिता ꯑꯗꯨꯒ ꯁꯨꯁꯃꯤꯇꯥꯁꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯅꯤ ꯃꯌꯥꯝ ꯀꯩꯕ ꯀꯩꯅꯣꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤꯔ ꯀꯩꯅꯣ ꯑꯗꯨꯒ ꯁꯔꯗꯥꯅ ꯍꯧ 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 ꯂꯣꯏꯅ ꯍꯥꯎ ꯍꯥꯏ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ ꯑꯩꯗꯤ ꯗꯍꯣ सदा करी मथेल हवके सुष्मिता क्या खाया लंच कर दिया आपने ꯑꯗꯨꯒ ꯑꯒꯨꯕꯤ ꯂꯥꯛꯑꯦ ꯑꯒꯨꯕꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯕꯣ ꯆꯦ ꯍꯥꯏ ꯍꯥꯎ ꯀꯩꯒꯤ ꯑꯗꯨꯒ ꯀꯩ ꯁꯨꯁꯃꯤꯇꯥꯅ ꯂꯥꯏꯛꯗꯅ ꯊꯦꯡꯛ ꯌू सुष्मिता थैंक यू सो मच सुष्मिता लंच कर लिया आपने आगुबीना ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯔꯒ ꯂꯞ ꯂꯞ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯁꯅꯥꯕꯤꯅ ꯁꯔꯗꯥꯕꯤꯅ ꯅꯪ 10 रुपीस लꯧꯕ ꯌꯥꯔꯣꯏ ꯁꯔꯗꯥ ꯗꯤꯗꯤ ꯇꯨꯃꯤ
तुमिताई लाइलेओ खाइले जॉइन मी कोरोकेने कई है सरदा दीदी तुमिताई लाइलेओ खाली जॉइन में कोरोकेने जॉइन में कोरोकेने सनाबी अꯩꯅ ꯃꯔꯣꯟꯁꯦ ꯈꯪꯗꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯏꯀꯣ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅꯁꯨ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯌꯦ ꯁꯨꯄ꯭ꯔꯤꯇꯤ ꯋꯥꯔꯕ ꯅꯣꯛꯄ ꯑꯗꯨꯒ ꯑꯒꯨꯔꯤ ꯁꯤ ꯑꯣꯏ ꯑꯣꯏ ꯈꯥꯏꯁꯦ ꯍꯦꯠꯐꯣꯟ ꯈꯥꯏꯁꯦ ꯁꯨꯄ꯭ꯔꯤꯇꯤꯅ ꯃꯌꯥꯝ ꯕꯥꯏ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤ ꯅꯣꯛꯄ ꯋꯥꯔꯦ ꯍꯥꯏ ꯑꯥꯔꯖꯤꯅ ꯑꯣꯟ ꯍꯥꯏ ꯁꯔꯗꯥꯅ ꯏꯔꯣꯝꯕ ꯀꯥꯡꯍꯧ ꯆꯝꯐꯨꯠ ꯍꯥꯏ ꯁꯅꯥꯕꯤꯅ ꯕꯥꯏ ꯁꯨꯄ꯭ꯔꯤꯇꯨ ꯗꯤꯗꯤ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯇꯥꯕ꯭ꯔꯣ ꯆꯦ ꯇꯥꯏꯌꯦ ꯑꯒꯨ ꯍꯥꯏꯔꯛꯑꯣ ꯏꯆꯦ ꯇꯥꯏꯌꯦ ꯆꯤꯆꯤꯗꯣ ꯃꯈꯥꯗ ꯀꯨꯝꯊꯔꯤꯅꯤ ꯑꯗꯨꯒ ꯁꯅꯥꯕꯤꯅ ꯁꯔꯗꯥ ꯗꯤꯗꯤ ꯒꯤꯇꯥ ꯑꯣꯏꯁꯦꯀꯣ ꯍꯥꯏ ꯑꯒꯨꯅ ꯆꯦ ꯆꯥꯔꯤ ꯑꯣꯟ ꯍꯋꯥꯏ ꯍꯥꯏ ꯀꯦ ꯑꯒꯨ ꯆꯥꯎꯀꯣ ꯆꯥꯎ 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 ꯑꯣꯖꯥ ꯃꯥꯏꯕ ꯆꯠꯈ꯭ꯔꯕꯣ ꯁꯔꯗꯥ ꯉꯁꯤꯗꯤ ꯐꯣꯔꯦꯟ ꯆꯠꯂꯨꯕ꯭ꯔꯣ ꯃꯤ ꯄꯨꯝ ꯐꯣꯔꯦꯟꯗ ꯂꯣꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯂꯣꯏꯔꯦ ꯉꯁꯤ ꯀꯩꯅꯣꯅ ꯁꯨꯁꯤꯃꯥꯒ ꯀꯩꯅꯣꯒꯅ ꯁꯨꯄ꯭ꯔꯤꯇꯤꯒꯅ ꯅꯣꯛꯑꯝꯃꯅꯤꯗꯅ ꯂꯣꯏꯔꯦꯕ ꯄꯤꯒ ꯇꯥꯕꯖꯥꯠꯅꯤꯕꯣ ꯀꯅꯥ ꯀꯅꯥ ꯂꯩ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯌꯥꯝꯃꯛꯇ꯭ꯔꯦ ꯃꯇꯝꯗꯤ ꯌꯥꯝꯃꯛꯇ꯭ꯔꯦ ꯁꯅꯥꯕꯤ ꯑꯒꯨꯕꯤ ꯆꯥꯛ ꯄꯞ ꯄꯞ ꯆꯥꯎ ꯆꯤꯆꯦ ꯉꯥꯏꯔꯤ हाँ हाँ अंकल क्या पूछ रहे थे दूध गाय का पीते हैं तुझे पता है गाय का ही पीते हैं गाय तो है वो जो पैकेट आते हैं वही पीते हैं राना नागालैंड है वो नागालैंड कदों चलुई बना फॉरेन था तो नागालैंड चला हुआ फोटो भी ले रखे मैंने अगुने चे पेन खुआओ माँ है अच्छा ना उयन चाहिए चाओ 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 फंगबई चाओ नुंसा साद्रे जों इसे अमता हलक्पददी अमता मकोकसे खुमददी यारो ngasi oja mai ba se khong yam jami da khong lai ta de ngasi di oja mai ba on hai mi lakpa ha ho ho oh as arje uire su lai biri na arje loi dore da मैम लोइदोरे लोइरमदाइदा एलबी मपुंग फाहनबिउ लोइदोरे चे थुना चारी हाय चाव 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 तनो चाव खुनगनी अमु चा खुनबदैसु मी सिनैको दाबिना ऑन हाय अर्जेंट अंगांग लोबो चलीरो हाय अंगांग लोबो चते अंगांग थिनबो चलीरो पुंग अहुम दे ट्यूशनी अहुम ताथोखरे ड्यूटी याम कन्खरजानीबो दीदी हो राजी जोया दीदी को चजाओ 10 रुपीस ना आइसक्रीम ला हम ले चारो दाबी हेना पुरक्तरबो या मामा पुरक्तिने दाबिन ओजा माइबी को लो चेन ग्रब हंगे ओ दाबी सुसीमान तत्ताई नो ओलमगा हेलो गारो हां होरेन तो 10 लो हमरा अखोय मना के जोइ लौरगा आंटी रा दैसा
ꯖꯌꯥ ꯗꯤꯗꯤꯒꯤ ꯃꯃꯥ ꯑꯣꯏ ꯃꯥꯜꯂꯤꯅꯦ ꯆꯠꯈ꯭ꯔꯒꯦꯔꯣ ꯅꯪ ꯆꯦꯟꯈ꯭ꯔꯒꯦꯔꯣ ꯁꯟ ꯀꯩꯅꯣꯒꯤ ꯗꯨꯀꯥꯟ ꯆꯥꯈꯔꯦ ꯍꯩ ꯗꯨꯀꯥꯟ ꯆꯥꯈꯔꯦ ꯒꯨꯂꯤ ꯑꯂꯣꯏꯕꯤꯅꯤ ꯒꯨꯂꯤ ꯑꯂꯣꯏꯕꯤ ꯃꯤ ꯄꯨꯔꯥ ꯋꯥꯅ ꯄꯣꯊꯥꯔꯦ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯦ ꯑꯣ ꯆꯣ ꯆꯣ ꯃꯆꯥ ꯆꯠꯂꯣ ꯑꯗꯨꯒ ꯆꯦꯟꯈ꯭ꯔꯣ ꯕꯥꯏ ꯆꯦꯟꯈ꯭ꯔꯣ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯣ ꯕꯥꯏ ꯕꯥꯏ ꯗꯥꯕꯤꯅꯣ ꯉꯁꯤꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯦꯜꯕꯤꯁꯦ ꯁꯨꯃꯥꯏꯅ ꯆꯠꯂꯗꯤ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗꯦ ꯏꯇꯥꯎ ꯁꯥꯕꯅ ꯁꯤꯔꯦ ꯍꯥꯏ ꯃꯌꯥꯝ ꯀꯅꯥꯝ ꯂꯩꯇ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯣ ꯑꯦꯜꯕꯤ ꯂꯥꯏꯔꯔꯦ ꯆꯝꯊꯣꯡ ꯍꯥꯏ ꯑꯣ ꯆꯝꯊꯣꯡ ꯑꯩꯈꯣꯏꯁꯨ ꯆꯨꯝꯊꯣꯡ ꯆꯥꯏ ꯁꯤꯔꯦ ꯅꯨꯡꯁꯥꯁꯦ ꯁꯥꯕꯅ ꯏꯇꯥꯎ ꯁꯥꯕꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯍꯥꯏ ꯁꯥꯕꯗꯤ ꯃꯅꯨꯡꯗ ꯂꯩꯔ ꯈꯪꯕ ꯋꯥꯅꯤꯗ ꯃꯄꯥꯟ ꯊꯣꯛꯑꯒꯅ ꯍꯦꯜꯂꯤ ꯁꯥꯕ ꯑꯣꯟ ꯗꯥꯕꯤꯅꯣꯠ ꯃꯊꯟꯇ ꯉꯥꯏꯔꯕ ꯑꯣꯟ ꯂꯩꯔꯤꯁꯤꯕꯨ ꯃꯣꯏ ꯂꯝꯕꯤꯁꯦ ꯆꯠꯄ ꯃꯇꯝꯗ ꯁꯟ ꯑꯆꯧ ꯑꯆꯧꯕꯁꯤꯅ ꯌꯥꯝ ꯀꯤꯖꯩꯀꯣ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯪꯉꯛꯏꯁꯤꯕꯣ ꯌꯦꯡꯉꯨꯇꯨ ꯃꯣꯏꯁꯦ ꯁꯟꯁꯤꯡꯁꯦ ꯈꯇꯔꯥꯅꯤ ꯂꯝꯕꯤꯗ ꯊꯠꯂ ꯂꯩꯈꯔꯦ ꯀꯃꯥꯏꯅ ꯆꯠꯇꯣꯔꯤꯁꯤ ꯃꯤ ꯄꯨꯔꯣ ꯉꯥꯛꯇꯪ ꯂꯝꯕꯤ ꯏꯁꯇꯣꯞ ꯑꯣꯏꯌꯦ ꯁꯟꯗꯣ ꯃꯣꯏꯁꯦ ꯁꯟꯁꯤꯡꯁꯦꯅꯤꯀꯣ ꯃꯊꯣꯡ ꯌꯥꯝ ꯆꯥꯗ꯭ꯔꯤꯁꯦ ꯄꯥꯏꯔ ꯄꯥꯏꯔ ꯀꯣꯠ ꯀꯣꯠ ꯂꯪꯉꯤꯁꯦ ꯑꯉꯥꯡ ꯋꯥꯍꯟꯗꯣ
ꯃꯌꯥꯝ ꯌꯧꯗꯣꯔꯦꯀꯣ ꯉꯥꯏꯍꯥꯛꯇꯪ ꯁ꯭ꯌꯥꯝꯁꯨ ꯂꯥꯛꯑꯝꯃꯦ ꯑꯥꯔꯖꯦꯟ ꯏꯇꯥꯎ ꯒꯨꯂꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯔꯣ ꯍꯥꯏ ꯈꯪꯗꯦ ꯑꯥꯔꯖꯦꯟ ꯃꯔꯤ ꯂꯩꯀꯣ ꯁ꯭ꯌꯥꯝꯁꯨ ꯂꯥꯛꯑꯦ ꯆꯦ ꯑꯩ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯆꯦ ꯍꯥꯏ ꯁ꯭ꯌꯥꯝ ꯆꯥꯛ ꯆꯥꯔꯕꯣ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯋꯣ ꯑꯗꯨꯒ ꯏꯆꯦꯒꯤ ꯄꯨꯡ 2ꯗꯤ ꯐꯥꯗꯣꯔꯦ ꯄꯨꯡꯈꯥꯏ ꯑꯃꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯆꯦ ꯋꯥꯏꯖꯅꯤꯀꯣ ꯑꯁ ꯋꯥꯏꯖꯅꯤ ꯅꯠꯇꯦ ꯃꯣꯏ ꯁꯤꯒꯤ ꯁꯟꯁꯦ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯣꯏꯕ ꯁꯟꯅꯤꯀꯣ ꯑꯉꯥꯡꯒ ꯂꯪꯗ ꯁꯤꯔꯤꯗꯣ ꯃꯤ ꯑꯆꯧꯕꯗꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯩꯗꯤ ꯁꯤꯒꯤ ꯁꯟ ꯑꯆꯧꯕꯁꯦ ꯌꯥꯝ ꯀꯤꯖꯩ ꯑꯥꯔꯖꯦꯟ ꯁꯟꯁꯦ ꯈꯨꯆꯥꯎ ꯑꯃꯅꯤ ꯑꯗꯨꯅꯤ ꯑꯥꯔꯖꯦꯟ ꯁꯟ ꯑꯆꯧ ꯑꯆꯧꯕꯁꯤꯡꯁꯦ ꯁꯪꯒꯣꯝ ꯂꯤꯇꯔ 20-30 ꯊꯣꯛꯄꯗꯣ ꯑꯗꯨꯅ ꯋꯥꯏꯔꯗꯤ ꯂꯝꯗꯨꯅ ꯑꯣꯟ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎ ꯈꯪꯗꯦ ꯍꯥꯏ ꯆꯦ ꯆꯥꯗ꯭ꯔꯤꯗ ꯍꯥꯏ ꯑꯣ ꯁ꯭ꯌꯥꯝ ꯉꯁꯤꯗꯤ ꯊꯦꯡꯉꯦꯅꯦ ꯅꯪ ꯍꯜꯂꯛꯏꯁꯦ ꯑꯃꯨꯛ ꯄꯨꯡ ꯀꯌꯥ ꯆꯠꯇꯣꯔꯤꯗꯨꯒ ꯑꯁ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯃꯁꯛ ꯐꯖꯕꯤ ꯑꯃꯁꯨ ꯂꯥꯛꯑꯦ ꯏꯆꯦ ꯃꯝꯆꯥ ꯂꯥꯛꯑꯦ ꯈꯨꯕꯤ 18 ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯅꯅꯥꯎꯕꯨ ꯀꯥꯎꯕꯤꯗꯅ ꯂꯥꯛꯄꯒꯤ ꯏꯆꯦ ꯃꯝꯆꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ ꯗꯥꯕꯤꯅꯣꯅ ꯑꯣꯟ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯆꯦ ꯃꯝꯆꯥ ꯍꯦꯜꯂꯣ ꯍꯥꯏ ꯆꯦ ꯃꯝꯆꯥ ꯀꯩꯅꯣ ꯃꯈꯣꯡ ꯃꯈꯨꯠꯀ ꯅꯥꯝꯃ ꯊꯥꯡꯒꯠꯇꯅ ꯖꯣꯒꯥ ꯇꯧꯈꯔꯦ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯦꯅꯦ ꯁꯤꯗ ꯆꯦ ꯍꯧꯖꯤꯛꯇ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯁꯟꯅ ꯂꯝꯕꯤ ꯊꯠꯇꯅ ꯑꯩꯕꯨ ꯁꯤꯔꯝꯒꯅꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯡꯁꯦ ꯒꯂꯤꯒꯤ ꯂꯝꯕꯤꯁꯦ ꯄꯪꯆꯥꯎꯁꯨ ꯆꯥꯎꯗꯦ ꯑꯗꯨꯒ ꯁꯟ ꯑꯆꯧꯕ ꯑꯅꯤꯅ ꯊꯠꯂꯗꯤ ꯁꯤꯔꯦꯗꯅ ꯑꯗꯨꯒ ꯆꯦ ꯃꯝꯆꯥꯅ ꯕꯤꯅꯣꯗ ꯕ꯭ꯔꯣ KFC ꯍꯥꯏ ꯁ꯭ꯌꯥꯝꯅ ꯆꯦ ꯑꯩ ꯆꯥꯛ ꯆꯥꯏꯒꯦ ꯆꯥꯎ ꯁ꯭ꯌꯥꯝ ꯆꯥꯎ ꯑꯒꯨꯁꯨ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯁ꯭ꯌꯥꯝ ꯑꯗꯨꯒ ꯆꯦ ꯃꯝꯆꯥꯅ ꯁꯨꯁꯃꯤ ꯅꯨꯡꯇꯤꯒꯤꯗꯤ ꯆꯪꯕ ꯉꯝꯗꯦꯀꯣ ꯑꯦꯜꯕꯤ ꯆꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯚꯤꯗꯤꯑꯣꯗ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯩꯁꯨ ꯑꯦꯜꯕꯤꯗ ꯉꯝꯗꯕꯗꯣ ꯚꯤꯗꯤꯑꯣꯗ ꯆꯪꯉꯤ ꯑꯗꯩꯗꯤ ꯑꯦꯜꯕꯤꯗ ꯆꯪꯉꯁꯨ ꯚꯤꯗꯤꯑꯣꯗ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯆꯪꯉꯦ ꯑꯅꯤꯃꯛ ꯍꯤꯃꯥꯔꯥꯅꯤ देवी हाय 18 लाइक डन हेलो हिमारानी वेलकम आपको मेरी एलपी पे थैंक यू सो मच हिमारानी सपोर्ट करके जाइएगा आप कहाँ से हो ꯑꯗꯨꯒ ꯗꯥꯕꯤꯅꯣꯠꯅ ꯆꯦ ꯃꯝꯆꯥ ꯆꯝꯐꯨꯠ ꯑꯉꯧꯕ ꯍꯥꯏ ꯆꯦ ꯃꯝꯆꯥꯅ ꯑꯣ ꯍꯥꯏ ꯑꯒꯨꯅ ꯆꯦ ꯑꯩ ꯂꯥꯛꯑꯦ ꯍꯥꯏ ꯑꯒꯨ ꯆꯥꯔꯛꯑꯕꯣ ꯆꯥꯛ ꯆꯤꯆꯦꯁꯨ ꯑꯣꯂꯥꯡꯉꯤ ꯁꯤꯔꯦ ꯑꯗꯨꯗ ꯃꯈꯥ ꯆꯠꯂꯤ ꯅꯆꯦꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯅꯨꯄꯤꯒꯤ ꯗ꯭ꯌꯨꯇꯤꯁꯤꯗꯤ ꯗ꯭ꯌꯨꯇꯤꯅꯤ ꯑꯗꯨꯒ ꯑꯒꯨꯅ ꯂꯣꯏꯔꯦ ꯄꯤꯛ ꯐꯨꯜꯂꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯍꯥꯏꯅꯣ ꯑꯒꯨ ꯐꯨꯟꯒꯅꯨ ꯇꯞꯅ ꯆꯥꯎ ꯍꯥꯏꯗ꯭ꯔꯥ अगर हिमारानी सुष्मिता जी आपको मैंने सब दिया था आपने मुझे बैग नहीं दिया अच्छा हिमारानी आपने किसके एलबी से ज्वाइन किया आज किया या पहले किया अच्छा मैं चेक करती हूँ आप मेरे वीडियो एक देख के कमेंट ड्रॉप करके जाइएगा हिमारानी हाँ बुरा मत मानना अगर मैंने नहीं किया तो मैं कर दूंगी पर आपने मुझे किसके लाइफ से ज्वाइन किया थैंक यू सो मच जो भी हो आप आए बहुत अच्छा लगा मसाला मैग्नेट पे आ गया हेलो मसाला जी कैसी हो लंच हो गया आपका चे ममचाना आई वीडियो व्यू का दे वाइटीगा तल्ले चे मचा तनगन होई जागन होनरागा जेंगकनी ngako लोपरा मुजेगी मथंग मथंग जेंगके को कई का दिनो चे मचा आईदी साउंडिंग दो कइन होब्रा मीने वीडियो जेंबिरगनेको जेंबिरगा ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝꯅ ꯄꯣꯏꯟ ꯃꯌꯥꯝ ꯌꯥꯎꯋꯦ ꯌꯦꯡꯉꯒꯗꯤ ꯈꯪꯗꯣꯏꯅꯤ ꯃꯣꯏ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯀꯣꯃꯦꯟ ꯇꯧꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯌꯦꯡꯗꯕꯅꯤꯅ ꯀꯣꯃꯦꯟꯗꯣ ꯂꯩꯇꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗꯣ ꯑꯩꯗꯤ ꯌꯦꯡꯉꯗꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅꯤꯡꯉꯤ ꯌꯦꯡꯗꯕꯤꯗ ꯃꯀꯣꯛꯇꯪ ꯌꯦꯡꯉꯒ ꯂꯥꯏꯛ ꯄꯤꯔꯒ ꯑꯗꯨꯗꯤ ꯀꯅꯥꯝꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦꯀꯣ
आगूने चे सोर मपीगा होंदना दुनी आगू चितेसे आ फोर्थ फ्लोर दनी लईसे वाएबने कुमथरो काखलपदा ꯑꯗꯩꯗꯤ ꯑꯣꯂꯥꯡ ꯊꯥꯗ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯏ ꯑꯗꯨꯒ ꯍꯤꯃꯥꯔꯥꯅꯤꯅ ꯃꯦ ꯑꯁꯥꯝꯁꯦ ꯑꯍꯨꯝ ꯑꯣꯀꯦ ꯍꯤꯃꯥꯔꯥꯅꯤ ꯃꯦꯕꯤ ꯑꯁꯥꯝꯁꯦ ꯑꯍꯨꯝ ꯑꯗꯨꯒ ꯆꯦꯕꯟꯆꯥꯅ ꯁꯨꯁꯤ ꯀꯞꯄꯤꯔꯣ ꯀꯞꯇꯤꯌꯦ ꯆꯦ ꯃꯈꯥꯗ ꯆꯠꯂꯨꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯂꯥꯡꯉꯣꯁꯦ ꯇꯧꯏꯅꯤ ꯀꯞꯇꯦ ꯀꯞꯇꯦ ꯑꯁ ꯆꯦ ꯀꯞꯄꯒ ꯁꯪꯗꯦꯕꯣ ꯀꯞꯄꯒ ꯁꯪꯗꯦ ꯑꯩꯒꯤ ꯁꯪꯁꯥꯔꯁꯦ ꯑꯗꯨꯒ ꯍꯤꯃꯥꯔꯥꯅꯤꯅ ꯑꯣꯟ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯍꯤꯃꯥꯔꯥꯅꯤ ꯆꯦꯁꯦ ꯌꯦꯡꯉꯨꯅꯦ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯃꯥꯡꯗ ꯇꯧꯔꯕꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯍꯜꯂꯛꯇꯦ ꯍꯦꯛꯇ ꯍꯥꯏꯅꯤ ꯁꯨꯃꯥꯏꯅ ꯑꯩꯅꯗꯤ ꯑꯝꯇ ꯎꯈꯤꯗꯕ ꯑꯗꯨꯒ ꯆꯦꯝꯆꯥꯅ ꯑꯦꯜꯕꯤ ꯌꯥꯝꯅ ꯆꯪꯐꯝ ꯈꯪꯗꯦ ꯃꯣꯏ ꯍꯣꯏꯅꯦ ꯆꯦꯝꯆꯥ ꯅꯣꯏꯁꯨ ꯊꯥꯔꯛꯑꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯆꯦ ꯑꯗꯨꯝ ꯀꯩꯁꯥꯝ ꯁꯨꯡꯊꯥ ꯊꯥꯈꯤꯗ꯭ꯔꯦ ꯆꯦ ꯔꯣꯕꯤꯇꯥꯁꯨ ꯁꯨꯡꯎ उखिद्रे खर अदुम थादी फबको मैंने बहुत दिनों पहले मैंने सब दिया है अच्छा हिमारानी मैं चेक करती हूँ ओके आप मुझे एक कमेंट ड्रॉप करके जाइएगा उफ दाविनोना एलबी मैबुन तारे दाविनो लाइरबे एलबी अदुसिनी ꯁ꯭ꯌꯥꯝꯅ ꯆꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯝ ꯊꯥꯒꯠꯄꯅꯤ ꯍꯥꯏ ꯁ꯭ꯌꯥꯝ ꯅꯪꯒꯤ ꯑꯁꯤꯒꯤꯁꯤꯒꯔꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯆꯦꯡꯉꯛꯀꯦ ꯑꯗꯨꯒ ꯅꯪꯒꯤꯔꯣ ꯁ꯭ꯌꯥꯝ ꯃꯤꯒꯤ ꯁꯣꯔꯠ ꯊꯥꯡꯒꯠꯀꯅꯨꯗ ꯅꯪꯒꯤ ꯑꯣꯏꯅ ꯊꯥꯡꯒꯠꯂꯣ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯊꯥꯡꯒꯠꯂꯣ ꯅꯣꯏꯗꯤ ꯅꯨꯄꯥ ꯃꯆꯥꯅꯤꯅ ꯑꯩꯒꯤ ꯅꯦꯠꯁꯦ ꯑꯩꯉꯣꯟꯗ मिर्ची खचले नेट से हिमारी ने सुष्मिता जी फिर एक कमेंट छोड़ के आया ओके हिमा जी मैं चेक करती हूँ हिमा जी आपका चैनल किस तरह का चैनल है कौन सा ब्लॉगिंग का या फिर कुछ ऐसे मोटिवेशनल टाइप का आगुनचे सुष्मिता बात खाइसिनी खाइसे गो আমি আজকে ডাল খাইছে শুদ্ধ ডাল আর কালকে মাছ তরকারি আছে এটাও খাইছে আর একটা আলু পিটিকা খাইছে আগু আগু তুমি কি খাইছে আজকে তরকারি अगुन इबुंग श्याम खुरमजरी है दाखुमन ओन है हिमारानी असम कौन सा डिस्ट्रिक्ट है ओ हिमारानी मैं असम डिस्ट्रिक्ट सॉरी मैं कसार डिस्ट्रिक्ट से हूँ कसार से हूँ हिमारानी आप असमीज हो या मणिपुरी हो मैं तो मणिपुरी हूँ मैतई हूँ मसाला हाय 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 ई ये मसाला जी क्या हुआ दादी दाविनोद ना ट्रॉफी पिसले मसाला हेलो हाय दाविनोद ना कहता मसाला जी आप कनेक्ट करना चाहते हैं तो आप बोलो मैं आपको ब्लू दूंगी आप कनेक्ट कर सकते हो फिर आप जाने के टाइम मुझे बोल देना दाविनोद सिगा लाइसेको कनेक्ट तौदी जाए मोई हलई हलती ग्यान मेन तादबन दाविनोद ग्लोबल पीड़े ग्लोबल कहीं आर्ट कहीं चेबंचाना 1K यौब कन होनौ है खंगदेबो चेबंचा ngमगद्रा ngमोइद्रा तौसिनिको चेना कहीं चारे हाइबा खंगदेबो 1K सब्सक्राइब सबपुदी सुबा जाए WhatsApp सुरदा सुरोइद्रा खंगदेबो मसाला ना हेलो हेलो नाइस नाइस थैंक यू मसाला तो हिमाना सुष्मिता जी लॉन्ग वीडियो वाचिंग कॉले बैक करना प्लीज नहीं तो अनसाफ हो जाएगा ओके ओके हिमा जी मैं ऐसा ही करती हूँ ज्वाइन दी मसाला ना नाइस है श्याम ना आगू खुरमजरी है मसाला ना नाइस है चना साब्रो है से हाय कानद्रे हे मखा से बांग बांग साइबो फ्लोर कदो दाबिनोना सगोल तोंगा चेनगरे दाबिनो काय चतुइनो दो पॉपकॉर्न पूरगा लाए दाबिनोना मसाला ना नाइस है चना श्याम केएमसी है हिमाना रेसिपी चैनल मेरा है ओके हिमा जी मैं देखती हूँ मसाला ना नाइस है मसाला ना नाइस नाइस है चना ओ माय गॉड है चेमचा मुबांगे सुम तौबा हौखरगा नुंगाइब्रा मसाला ना नाइस है हिमाजी ना ऑन हिमाजी आप किस किस से कनेक्ट करना चाहते हो यहाँ पे जो लोग हैं ये सब चैनल वाला है आप कनेक्ट कर सकते हैं अगर आप चाहते हैं तो दाविनोन ऑन है चिमचाना इसे खरे मसाला ना नाइस है
चिवंचाना ओ माय गॉड है तो हिमारानी में असामीज हूँ ओके हिमारानी। और हिमारानी आपने दे भी रखा, आपका कोई टाइटल नहीं रखा, तो फिर भी ठीक है। सनाथोई हाय नेने टुडे इज सो हॉट नेने हाय। होय सनाथोई, सनाथोई ngasi ꯌꯥꯝ ꯁꯥꯏꯕꯣ ꯁꯅꯥꯊꯣꯏ ꯅꯪꯒꯤ ꯃꯃꯤꯡꯁꯤ ꯎꯔꯒꯅꯦ ꯑꯩꯒꯤꯗ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯂꯥꯛꯑꯝꯕꯗꯣ ꯔꯕꯤꯀꯥꯟꯇ ꯍꯥꯏꯅ ꯑꯗꯨꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯑꯉꯥꯡꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯝꯇꯪ ꯂꯥꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯁꯅꯥꯊꯣꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯗꯥꯕꯤꯅꯨꯅ ꯑꯣꯟ ꯍꯥꯏꯅ ꯆꯣꯁꯃꯥ ꯎꯈꯔꯦ ꯅꯨꯡꯁꯥ ꯁꯥꯕꯗ ꯍꯤꯃꯥꯔꯥꯅꯤꯅ ꯑꯣꯟ ꯍꯥꯏ ꯑꯗꯨꯒ ꯑꯥꯒꯨꯅ ꯆꯦ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯀꯩꯒꯤꯅꯣ ꯑꯥꯒꯨ ꯋꯥꯕꯩꯅꯦ ꯃꯤ ꯅꯪꯕꯨ ꯆꯤꯆꯦꯗꯣ ꯀꯩꯅꯣꯗ ꯃꯊꯛꯇ ꯃꯔꯤ ꯁꯨꯕꯗ ꯂꯩꯅꯤꯕ ꯕꯤꯜꯗꯤꯡꯗꯣ ꯀꯥꯈꯠꯄꯗꯣ ꯄꯣꯂꯥꯡ ꯊꯥꯗ ꯀꯥꯈꯠꯂꯒ ꯀꯨꯝꯊꯔ ꯀꯥꯈꯠꯂꯛꯇꯣ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯆꯤꯆꯦꯗꯤ ꯌꯥꯝ ꯋꯥꯒꯜꯂꯦ ꯁꯅꯥꯊꯣꯏꯅ 19 ꯂꯥꯏꯛ ꯗꯅꯦꯅꯦ ꯊꯦꯡꯛ ꯌꯨ ꯁꯅꯥꯊꯣꯏ 20 ꯁꯨꯔꯦꯀꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯅꯥꯊꯣꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯩꯅꯣ ꯆꯦꯕꯆꯥꯅ ꯍꯧꯖꯤꯛꯇꯤ ꯑꯦꯜꯕꯤ ꯃꯌꯥꯝꯁꯤꯅ ꯀꯔꯝꯕꯗ ꯆꯪꯗꯣꯏꯕ ꯈꯪꯗꯦ ꯑꯦꯜꯕꯤ ꯊꯥꯕꯁꯨ ꯇꯜꯂꯦ ꯆꯦꯕꯆꯥ ꯊꯥꯖꯜꯂꯨ ꯆꯦꯕꯆꯥ ꯅꯣꯏ ꯃꯇꯝꯗ ꯍꯥꯏꯅꯔ ꯊꯥꯏꯅꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯍꯥꯏꯅꯗꯦ ꯁꯥꯎꯁꯨ ꯁꯥꯎꯅꯗ꯭ꯔꯦ ꯃꯌꯥꯝꯅ ꯊꯥꯃꯜꯂꯗꯅ ꯁꯥꯎꯅꯗ꯭ꯔꯦ ꯀꯅꯥꯅ ꯈꯔ ꯑꯃꯅ ꯒꯨꯂꯤ ꯀꯧꯏꯅꯤ ꯍꯥꯏ ꯈꯔ ꯑꯃꯅ ꯑꯗꯨꯝ ꯑꯗꯨꯗꯨꯅ ꯁꯥꯎꯁꯨ ꯁꯥꯎꯅꯗ꯭ꯔꯦ ꯑꯗꯨꯏ ꯄꯪꯊꯥꯗꯁꯨ ꯊꯥꯅꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯍꯤꯃꯥꯔꯥꯅꯤꯅ ꯑꯣꯟ ꯁꯅꯥꯊꯣꯏꯅ ꯃꯌꯥꯝ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯍꯥꯏꯌꯦ ꯁꯅꯥꯊꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯤꯅꯦꯒꯤꯗ ꯂꯥꯛꯄꯤꯕꯒꯤ ꯗꯥꯀꯨꯃꯦꯟꯅ ꯀꯦ ꯑꯦꯝ ꯁꯤ ꯑꯥꯒꯨ ꯍꯥꯏ ꯑꯗꯨꯒ ꯁꯅꯥꯊꯣꯏꯗꯁꯨ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯌꯦ ꯗꯥꯀꯨꯃꯦꯟꯅ ꯑꯗꯨꯒ ꯍꯤꯃꯥꯔꯥꯅꯤꯅ ꯑꯣꯟ ꯍꯥꯏ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯍꯥꯏ ꯀꯀꯥ ꯂꯥꯏ ꯍꯥꯏ ꯑꯗꯨꯒ ꯆꯦꯕꯆꯥꯅ ꯃꯣꯅꯣ ꯑꯣꯏꯕ ꯃꯤꯅ ꯑꯦꯜꯕꯤ ꯊꯥꯏ ꯍꯥꯏꯅ ꯉꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯀꯤꯌꯦ ꯆꯦꯕꯆꯥ ꯂꯣꯏꯔꯦꯍꯦ ꯀꯅꯥꯅ ꯉꯥꯡꯉꯛꯀꯗꯣꯏꯅꯣ ꯍꯦ ꯃꯋꯥ ꯂꯧꯗꯦꯍꯦ ꯃꯤꯅ ꯉꯥꯡꯕ ꯇꯥꯔꯨꯅꯨ ꯆꯦꯕꯆꯥ ꯃꯤꯕꯨ ꯆꯤꯟ ꯄꯥꯜꯂꯤꯕꯕꯨ ꯉꯥꯡꯕ ꯊꯦꯝ ꯌꯥꯕ꯭ꯔꯥꯅꯦ ꯉꯥꯡꯅꯤꯡꯕ ꯉꯥꯡꯗꯣꯏꯅꯤ ꯃꯥꯏ ꯃꯌꯨꯝꯗ ꯉꯥꯡꯖꯕꯅꯤ ꯅꯪ ꯅꯌꯨꯝꯗ ꯑꯦꯜꯕꯤ ꯊꯥꯕꯅꯤꯅ ꯆꯦꯕꯆꯥ ꯅꯪꯅ ꯉꯝꯃꯤꯉꯩ ꯊꯥꯎꯑꯣ ꯅꯪꯅ ꯉꯝꯃꯤꯉꯩ ꯇꯦꯁꯥꯝꯇꯣꯟꯗ ꯊꯥꯎꯑꯣ ꯑꯗꯨꯒ ꯑꯗꯣ ꯆꯦꯕꯆꯥ ꯑꯃꯗꯤ ꯂꯩꯌꯦ ꯑꯦꯜꯕꯤ ꯊꯥꯔꯒ ꯚꯤꯗꯤꯑꯣꯗ ꯚ꯭ꯌꯨ ꯀꯥꯗꯦ ꯑꯗꯨꯅꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯨ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯁꯅꯥꯊꯣꯏ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯔꯒ ꯆꯦꯕꯆꯥꯅ ꯇꯥꯃꯣꯗ ꯑꯩ ꯀꯧꯕ ꯇꯜꯂꯤ ꯈꯨꯝꯕꯤꯗꯕꯅꯤꯅ ꯍꯥꯏ ꯇꯥꯃꯣ ꯀꯧꯏꯁꯦ ꯇꯥꯗ꯭ꯔꯣ ꯅꯪ ꯆꯦꯕꯆꯥꯅ ꯅꯪ ꯈꯨꯝꯗꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯂꯥꯀꯨꯃꯅ ꯆꯦ ꯃꯦꯝ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯔꯤꯞꯅ जार जीएफ नाई सी जीएफ बिचारी फुरे आरु जारा से सी शांति बिचारी फुरे जार जीएफ नाई गर्लफ्रेंड नाई सी गर्लफ्रेंड बिचारी फुरे अच्छा गर्लफ्रेंड लेते बिना गर्लफ्रेंड थी चले आरु जार आसे से शांति बिचारी जिसका गर्लफ्रेंड है उसको मतलब शांति ढूंढने निकल जाता है और जिसका हाँ जिसका गर्लफ्रेंड नहीं वो गर्लफ्रेंड ढूंढने निकल जाती है और जिसका गर्लफ्रेंड है उसको शांति ढूंढने निकल जाती है अरीब जी हेलो अरीब जी वेलकम कैसे हो आप खाना हो गया आपका बहुत अच्छा मजाक है ये मजाक भी है सही भी है होना भी चाहिए लाइफ में ऐसे चटपटा अच्छा लगता है अदुगा अरीबना हा 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 हाय अदुगा दाखुमना KMC नत्रदि उपाय नाय ꯍꯥꯏꯌꯦ ꯃꯣꯏ KMCꯁꯦꯅ ꯀꯩꯅꯣꯅꯤ LV ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤꯀꯣ अरिब 20 लाइट है ओके अरिब थैंक यू सो मच अरिब बहुत दिनों के बाद आया अरिब हा हा सही बोला अरिब ने ꯑꯗꯨꯒ ꯆꯦꯕꯆꯥꯅ ꯃꯨꯛꯕꯥꯡ ꯇꯧꯕ ꯅꯨꯡꯉꯥꯏ ꯚ꯭ꯌꯨ ꯀꯥꯗꯤ ꯚ꯭ꯌꯨ ꯀꯥꯗꯗꯤ ꯃꯨꯛꯕꯥꯡꯒ ꯈꯤꯕ ꯌꯥꯅꯤ ꯆꯦꯕꯆꯥ ꯀꯩꯅꯣꯒꯤꯗꯣ ꯑꯃ ꯆꯤꯇꯤ ꯑꯃꯈꯛ ꯂꯩꯕꯗꯣ ꯄ꯭ꯔꯤꯇꯤ ꯂꯦꯗꯤꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯔꯧꯅꯦ ꯑꯝꯇ ꯃꯤ ꯀꯥꯏꯗ ꯎꯗ꯭ꯔꯣ ꯑꯝꯇ ꯆꯥꯔꯧ ꯑꯗꯨꯒ ꯆꯦꯕꯆꯥ ꯑꯃꯗꯤ ꯂꯩꯀꯣ ꯋꯥꯏꯇꯤꯗ ꯆꯪꯉꯛꯄꯁꯦ ꯃꯥꯏ ꯊꯥꯗꯕ ꯌꯥꯗꯦ ꯃꯥꯏ ꯊꯥꯔꯕ ꯅꯪ ꯌꯥꯔꯦ ꯃꯥꯏ ꯊꯥꯔꯗꯤ ꯅꯪ ꯌꯥꯔꯦ ꯅꯪ ꯆꯥꯕꯗ ꯁꯦꯝꯃꯒ ꯆꯥꯕ ꯌꯥꯗꯦꯀꯣ ꯁꯦꯝꯗ ꯑꯗꯨꯃꯥꯏꯅ ꯆꯥꯕꯗꯨꯅꯤ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯆꯦꯕꯆꯥ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕ ꯆꯥꯏꯅꯤꯅꯦ ꯍꯥꯏ ꯑꯣ ꯁꯅꯥꯊꯣꯏ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯗꯣ ꯍꯥꯎꯕꯅꯤꯅꯦ ꯅꯪ ꯉꯁꯤ ꯁ꯭ꯀꯨꯜ ꯀꯥꯔꯨꯕ꯭ꯔꯣ अदुगा अरिबना खियालुआ है खियालुआ खाइलुआ अच्छा अरिब जी मुझे असामीज इतना नहीं पता क्या खाया अंडा खाया चिकन खाया बर्गर खाया फ्रेंच फ्राई खाया सैंडविच खाया बाप रे अब तो आपका पेट जंक फूड से सेवा हो गया
ꯑꯗꯨꯒ ꯗꯥꯕꯤꯗꯣꯅ ꯒꯨꯂꯤ ꯅꯥꯏ ꯍꯥꯏ ꯒꯨꯂꯤ ꯅꯥꯏ दाबीदो छुमाई छुम तबनीको ओ लॉस आ गया लॉस थैंक यू सो मच आने के लिए वेलकम व्हाई इट्स ब्लैक बिकॉज आई एम ब्लैक लॉस लॉस कैसी हो लंच हो गया आपका सुप्रीति आया था हाँ सुप्रीति आके 1 घंटा ऐसे मेरे एलबी पे बात हुआ हम लोग बहुत हंसी मजाक किया फिर आप लोगों के बारे में भी बात हुआ याद किया फिर तब तो आप आए नहीं थे आपका और राजेश का भी जिक्र हुआ फिर आप लोग तो नहीं आए चले गई सुप्रीति 1 घंटा पूरा रुका था ꯑꯗꯨꯒ ꯆꯤꯕꯝꯆꯥꯅ ꯕꯣꯏ ꯅꯣꯛꯃꯅꯤꯅꯦ ꯑꯗꯨꯒ ꯗꯥꯕꯤꯗꯣꯅ ꯆꯦ ꯕꯦꯝ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯁꯔꯗꯥꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯖꯄꯥꯅꯤꯁꯇꯒ ꯀꯣꯏꯖꯔꯔꯣꯏ ꯁꯕ 20K ꯑయ్ꯌꯥ ꯁꯔꯗꯥ ꯇꯧꯕ꯭ꯔꯅꯦ ꯁꯗꯥ ꯍꯥꯟꯅ ꯐꯪꯉꯛꯄ꯭ꯔꯣ ꯈꯪꯗꯦ ꯑꯩꯁꯨ ꯀꯤꯅꯤꯅꯦ ꯃꯣꯏꯅ ꯀꯩꯅꯣꯒ ꯇꯧ ꯍꯥꯏꯕꯗꯣ ꯈꯪꯗꯦꯕꯣ ꯁꯔꯗꯥꯏ ꯋꯥꯔꯤ ꯇꯤꯟꯒ ꯍꯥꯠꯂꯣꯏꯗꯧꯔꯤꯕꯣ अदुगा लॉस ऑफ कॉम्फाइट लेक लॉस बस ऐसे ही मैं आज एलवी खाना खाते खाते शुरू किया था तो मुझे अच्छा नहीं लगा खाना खाते खाते मैं ऐसे ही फेस शो करूँ तो मुझे ऐसे ही बैक कैमरा से मेरा एलवी शुरू हो गया था तो ऐसे ही अभी तक चल रहा है इसलिए हाँ रोज़ कैसा है आप आज वेदर आपके वहाँ ꯑꯗꯩꯗꯤ ꯗꯥꯕꯤꯗꯣꯅ ꯁꯔꯗꯥ ꯒꯨꯂꯤ ꯀꯦꯜꯂꯤꯔꯣ ꯍꯥꯏ ꯁꯔꯗꯥ ꯒꯨꯂꯤ ꯀꯦꯜꯂꯦ ꯍꯥꯏꯅꯤ ꯁꯔꯗꯥꯁꯦ ꯆꯦꯟꯃꯟꯅ ꯋꯥꯔꯝꯃꯅꯤꯀꯣ ꯑꯗꯨꯒ ꯆꯦꯕꯦꯝꯆꯥꯅ ꯁꯔꯗꯥ ꯀꯦꯝꯁꯤ ꯍꯥꯏ ꯁꯔꯗꯥꯅ ꯍꯧꯖꯤꯛꯇ ꯉꯔꯥꯡ ꯐꯪꯕꯗꯣ ꯍꯥꯏ ꯑꯠꯆꯥ ꯁꯔꯗꯥꯗꯨꯗꯤ ꯃꯣꯏ ꯑꯃꯨꯛ ꯂꯧꯊꯣꯛꯏꯖꯥꯠꯂꯣ ꯀꯩ ꯀꯥꯟꯅꯒꯦ ꯑꯗꯨꯗꯤ ꯑꯁ ꯁꯔꯗꯥꯅ ꯐꯪꯕꯁꯦ ꯑꯃꯨꯛ ꯆꯠꯂꯨꯏꯅꯤ ꯍꯥꯎꯁꯤ ꯈꯥꯎ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯀ ꯀꯦꯟꯈꯔꯦ ꯁꯔꯗꯥ ꯌꯦꯡꯉꯨꯀꯣ ꯃꯤꯗꯤ ꯆꯥꯝꯃꯒ ꯑꯃꯨꯛꯇ ꯂꯥꯛꯏꯒ ꯍꯥꯏꯕꯅꯤ ꯏꯔꯣꯝꯕ ꯀꯥꯡꯍꯧ ꯆꯝꯐꯨꯠ ꯑꯗꯨꯒ ꯆꯦꯕꯦꯝꯆꯥꯒꯤꯗꯤ ꯍꯥꯏ ꯑꯗꯨꯒ ꯗꯥꯈꯨꯝꯕꯅ ꯁꯔꯗꯥ ꯒꯨꯂꯤ ꯀꯦꯟꯕꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕꯅꯤ ꯍꯥꯏ ꯀꯩꯅꯣꯗꯣ ꯎꯈꯤꯗ꯭ꯔꯦꯅꯦ ꯇꯦꯜꯍꯩꯕ ꯁꯥꯗꯣꯛꯐꯝꯗꯣ ꯑꯃꯨꯛꯈꯛ ꯂꯥꯛꯑꯒ ꯃꯥꯅ ꯍꯥꯏꯕ ꯃꯥꯏ ꯒꯨꯂꯤꯗꯣ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥꯅ ꯂꯩꯌꯦꯅꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯩꯕꯤꯗꯣ ꯃꯤꯅ ꯍꯦꯟꯒꯅꯦꯅ ꯑꯗꯣ ꯃꯥ ꯅꯣꯡꯃꯗ ꯒꯨꯂꯤ ꯆꯥꯝ ꯌꯥꯡꯈꯩꯔ ꯀꯩꯅꯣ ꯀꯦꯟꯈꯔꯦ ꯍꯥꯏ ꯃꯥꯅ ꯑꯌꯨꯛꯇꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯃꯥ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯅ ꯇꯧꯔꯝꯃꯦ ꯎꯈꯤꯗ꯭ꯔꯦꯅꯦ ꯑꯗꯨꯒ ꯆꯦꯕꯦꯝꯆꯥꯅ ꯑꯦꯜꯕꯤ ꯊꯥꯅꯕꯗ ꯚꯤꯗꯤꯑꯣꯒ ꯀꯥꯎꯅꯔꯦꯀꯣ ꯚ꯭ꯌꯨ ꯆꯦꯟꯗꯕ ꯃꯤꯅꯤꯅ ꯑꯗꯨꯝ ꯂꯩꯍꯧꯗ꯭ꯔꯦ ओके ꯆꯦꯕꯦꯝꯆꯥꯅ ꯑꯦꯜꯕꯤ ꯊꯥꯕꯗ ꯚꯤꯗꯤꯑꯣꯒ ꯀꯥꯎꯅꯔꯦꯀꯣ ꯚ꯭ꯌꯨ ꯆꯦꯟꯗꯕ ꯃꯤꯅꯤꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏ ꯀꯥꯏꯗꯅꯣ ꯆꯦꯕꯦꯝꯆꯥ ꯆꯦꯕꯦꯝꯆꯥꯗꯣ ꯑꯦꯜꯕꯤ ꯊꯥꯔꯨꯕꯩꯅꯤ ꯆꯦ ꯑꯩꯈꯣꯏꯁꯨ ꯇꯧꯗꯣꯏ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯁꯅꯥꯊꯣꯏꯅ ꯌꯦꯁ ꯑꯥꯏ ꯑꯦꯝ ꯒꯣꯌꯤꯡ ꯁ꯭ꯀꯨꯜ ꯅꯤꯅꯦ ꯍꯥꯏ ꯑꯣꯀꯦ ꯁꯅꯥꯊꯣꯏ ꯅꯣꯏꯒꯤ ꯗꯦꯠ 22ꯗꯒꯤ ꯄꯤꯗꯣꯏ ꯅꯠꯇ꯭ꯔꯥ ꯚꯦꯀꯦꯁꯟ ꯐꯔꯕꯅꯤ ꯁꯥꯕ ꯍꯧꯗ꯭ꯔꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯗꯨꯒ ꯁꯅꯥꯊꯣꯏ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯑꯗꯨꯒ ꯆꯦꯕꯦꯝꯆꯥꯅ ꯑꯩ ꯑꯣꯟꯗ ꯍꯩꯅꯧ ꯆꯥꯒꯤꯒꯦ ꯍꯥꯏ ꯑꯁ ꯍꯩꯅꯧꯅ ꯁꯤꯒ ꯂꯩꯔꯦ ꯅꯪꯅ ꯆꯥꯗꯣꯏꯕ ꯑꯗꯨꯒ ꯑꯥꯒꯨꯅ ꯆꯦ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ 23dꯅ ꯕꯥꯔꯗꯦ ꯂꯥꯛꯂꯤꯕ ꯍꯣꯏꯅꯦ ꯑꯥꯒꯨ ꯅꯪ ꯍꯥꯏ ꯑꯥꯒꯨ ꯅꯪꯒꯤꯁꯦ ꯁꯤ ꯃꯦ ꯊꯥꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯦ ꯊꯥꯒꯤ ꯑꯣꯏꯗꯣꯏꯔꯣ ꯅꯪꯒꯤꯁꯦ ꯍꯣꯏ ꯑꯦꯛꯖꯥꯝꯅꯗꯤ ꯅꯪ ꯏꯟꯆꯥꯔꯖꯇꯨꯅꯗꯤ ꯅꯪꯒꯤ ꯕꯥꯔꯗꯦ ꯈꯪꯗꯕꯗꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯗꯥꯀꯨꯃꯅ ꯆꯦ ꯕꯦꯝ ꯍꯩꯅꯧ ꯆꯥꯎ ꯃꯤꯠ ꯁꯤꯡꯅꯕ ꯍꯥꯏ ꯑꯗꯨꯒ ꯁꯔꯗꯥꯅ ꯔꯣꯁꯦꯠꯅ ꯂꯧꯈ꯭ꯔꯦ ꯑꯩꯒꯤ ꯁꯕꯇꯣ 20 ꯑꯩꯒꯤ ꯕꯦꯇ꯭ꯔꯤ ꯂꯣꯏꯗꯣꯔꯦ ꯍꯥꯏ ꯁꯔꯗꯥ ꯅꯨꯡꯉꯥꯏꯇꯦꯀꯣ ꯆꯦꯟꯁꯨ ꯆꯦꯟꯕ ꯂꯧꯌꯣ ꯅꯨꯡꯉꯥꯏꯇꯦꯕꯣ ꯅꯪꯒꯤꯗꯣ ꯑꯗꯨꯒ ꯆꯦꯕꯦꯝꯆꯥꯅ ꯕꯣ ꯑꯩ ꯑꯣꯟ ꯍꯥꯏ ꯕꯣ ꯍꯥꯏꯈꯔꯦ ꯑꯗꯨꯅ ꯑꯔꯥꯝꯕꯝ ꯏꯪꯂꯤꯁ ꯅꯣꯛꯈꯔꯦ ꯑꯥꯒꯨꯟ ꯑꯃꯨꯛ ꯀꯛꯊꯠꯈꯔꯦ ꯄꯥꯁ ꯄꯥꯔꯐꯦꯛ ꯇꯦꯟꯁ ꯁꯤꯖꯤꯟꯅꯒꯗꯕ ꯁꯅꯥꯊꯣꯏ ꯍꯥꯏ
ꯑꯣꯖꯥ ꯑꯃ ꯊꯣꯛꯂꯛꯑꯦꯁꯦ ꯑꯣꯖꯥꯁꯦ ꯃꯤꯅ ꯈꯛꯇꯪ ꯁꯣꯏ ꯌꯥꯗꯕ ꯑꯣꯖꯥꯅꯤꯅ ꯁꯔꯗꯥꯅ ꯑꯩ ꯋꯥꯔꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨꯍꯦ ꯁꯔꯗꯥ ꯍꯌꯦꯡꯉꯩ ꯆꯠꯂꯨꯔꯅꯨ ꯑꯗꯨꯃꯥꯏꯅ ꯀꯥꯟꯅꯗ꯭ꯔꯗꯤ ꯑꯇꯩꯗ ꯍꯪꯉꯣ ꯅꯪꯒ ꯆꯠꯅꯕꯁꯤꯡꯗ ꯑꯩꯗꯤ ꯆꯠꯇ꯭ꯔꯤꯌꯦ ꯑꯕꯨꯅ ꯅꯦꯅꯦ ꯁꯔꯗꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯦ ꯗꯥꯕꯤꯅꯣꯅ ꯑꯣꯟ ꯍꯥꯏꯌꯦ ꯁꯔꯗꯥꯅ ꯔꯣꯁꯦꯠ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯇꯧꯔꯝꯃꯦ ꯀꯣꯃꯦꯟ ꯍꯦꯛ ꯂꯣꯏꯕꯒ ꯁꯕ 20 ꯀꯦꯟꯈ꯭ꯔꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯤꯕꯨ ꯀꯤꯖꯩꯌꯦ ꯁꯔꯗꯥ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯀꯤꯕꯨ ꯀꯤꯖꯩꯌꯦ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯅ ꯆꯦꯟꯅꯦꯜ ꯂꯤꯡ ꯊꯥꯎ ꯆꯦꯟꯅꯦꯜ ꯂꯤꯡꯗꯣ ꯊꯥꯅꯩꯗꯣ ꯀꯅꯥꯅ ꯀꯩꯗꯧꯔꯤꯕ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯗꯥꯕꯤꯅꯣꯗꯇꯤ ꯀꯣꯏꯔꯨꯗ꯭ꯔꯣ ꯃꯌꯥꯝ ꯀꯣꯏꯅꯕꯁꯤꯒ ꯑꯩꯗꯤ ꯋꯥꯔꯤꯕꯨ ꯈꯪꯉꯝꯗꯦ ꯂꯥꯁꯇ ꯑꯒꯨꯅ ꯋꯤꯁ ꯇꯧꯔꯛꯀꯗꯕ ꯍꯥꯏ ꯑꯒꯨ ꯕꯦꯁ ꯋꯤꯁꯦꯁ ꯒꯨꯗ ꯂꯛ ꯅꯪꯒꯤ ꯂꯥꯛꯄ ꯑꯦꯛꯖꯥꯝꯗꯨꯒꯤꯗꯃꯛꯇ ꯋꯥꯠꯂꯤꯗꯅ ꯑꯦꯛꯖꯥꯝꯗꯤꯀꯣ ꯇꯧꯔꯛꯀꯅꯤꯀꯣ ꯆꯤꯆꯦꯅ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯂꯞ ꯄꯤꯈꯔꯦ ꯑꯒꯨꯅ ꯑꯣ ꯅꯦꯅꯦ ꯁꯔꯗꯥ ꯍꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯀꯣꯏꯗꯦ ꯇꯜꯂꯤ ꯍꯥꯏ ꯑꯩꯗꯤꯅꯦ ꯊꯥꯖꯗꯦ ꯃꯣꯏꯗꯤ ꯃꯁꯛꯇꯨ ꯎꯕꯗ ꯀꯤꯖꯩꯀꯣ ꯉꯔꯥꯡ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯗꯣ ꯑꯗꯨꯒ ꯁꯔꯗꯥꯅ ꯑꯩꯁꯨ ꯀꯤꯌꯦ ꯍꯥꯏ ꯁꯔꯗꯥ ꯉꯥꯏꯈꯣ ꯑꯃꯈꯛ ꯍꯪꯉꯛꯀꯦ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯗꯣ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯧꯔꯝꯕꯅꯦꯕ ꯉꯔꯥꯡ ꯑꯦꯜꯕꯤꯗ ꯑꯩ ꯕꯅꯥꯅꯥ 30 ꯐꯪꯉꯛꯏ ꯀꯥꯏꯅ ꯑꯩ ꯍꯪꯒꯦ ꯉꯥꯏꯈꯣ ꯑꯒꯨꯕꯤꯅ ꯑꯩꯗꯤ ꯀꯣꯜ ꯗ꯭ꯔꯤꯡ ꯊꯛꯂꯤ ꯍꯥꯏ ꯑꯁ ꯑꯒꯨꯕꯤ ꯆꯤꯆꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯧꯒꯦꯅ ꯆꯪꯉꯨꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯗꯨꯀꯥꯟꯗꯣ ꯊꯣꯡ ꯂꯣꯜꯂꯝꯃꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯅꯥꯛꯇꯩꯗꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯗꯨꯀꯥꯟꯅꯦꯕ ꯊꯣꯡ ꯂꯣꯜꯂꯝꯃꯦ ꯀꯥꯏ ꯆꯠꯈ꯭ꯔꯃꯣ ꯈꯪꯗꯦ ꯑꯁ ꯑꯦꯜꯕꯤꯁꯦ ꯑꯩ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯪꯗꯣꯏꯃꯤꯗꯣ ꯃꯤ ꯃꯌꯥꯝꯒꯤ ꯑꯃꯨꯛ ꯀꯅꯥ ꯀꯅꯥꯒꯤ ꯑꯃꯨꯛ ꯍꯧꯅꯔꯛꯑꯅꯤꯗꯣ ꯁꯔꯗꯥꯒꯤꯗꯤ ꯉꯁꯤ ꯊꯥꯒꯗ꯭ꯔꯣ ꯑꯒꯨꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯕꯤ ꯍꯥꯞꯆꯤꯟꯕꯁꯦ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯕꯅꯤꯀꯣ ꯑꯒꯨꯕꯤ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯀꯧꯏꯅꯦ ꯑꯗꯨꯒ ꯁꯔꯗꯥꯅ ꯊꯥꯔꯗꯣꯏꯅꯦ ꯍꯥꯏ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯁꯔꯗꯥ 3:30 ꯁꯔꯗꯥ ꯊꯥꯅꯦꯗꯤ ꯊꯥꯒꯠꯂꯣ ꯂꯥꯛꯑꯒꯦ ꯑꯩꯁꯨ 2 ꯐꯥꯔ ꯂꯥꯛꯑꯒꯦ ꯃꯤꯅꯤꯠ 10 ꯂꯩꯔ 2 ꯐꯥꯔꯅꯤ ꯗꯥꯕꯤꯅꯣꯠꯀꯤꯗꯤ ꯉꯁꯤ 2 ꯍꯥꯏꯅ ꯌꯥꯎꯔꯤꯔꯣ ꯑꯃꯇꯪ ꯌꯥꯎꯔꯤꯔꯣ ꯍꯩꯅꯧꯅ ꯀꯗꯥꯏꯗ ꯌꯥꯎꯔꯤꯒꯦ ꯍꯥꯏꯕ ꯗꯥꯕꯤꯅꯣꯅ ꯑꯣꯟ ꯍꯥꯏ ꯑꯒꯨꯟ OMG ꯍꯥꯞꯆꯤꯟꯕꯁꯦ ꯅꯨꯡꯁꯤ ꯍꯥꯏ ꯑꯁ ꯑꯗꯨꯗꯤ ꯍꯔꯥꯎꯔꯦ ꯆꯤꯆꯦꯁꯨ ꯆꯤꯆꯦꯅ ꯍꯥꯞꯄꯁꯦ ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯕꯅꯤꯅ ꯁꯔꯗꯥꯅ ꯑꯩ ꯇꯜꯂꯦ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏ ꯁꯔꯗꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅꯦ ꯉꯔꯥꯡꯗꯤ ꯅꯪ ꯍꯔꯥꯎꯔꯝꯗꯣꯏꯗꯣ ꯍꯌꯦꯡ ꯌꯦꯡꯉꯨ ꯉꯥꯏꯍꯥꯛ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯃꯨ ꯅꯪꯕꯨ ꯃꯉꯣꯟꯗꯒꯤ 10 ꯐꯪꯉꯛꯄ꯭ꯔꯣ ꯃꯥꯅ 10 ꯀꯛꯈ꯭ꯔꯤꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯁꯔꯗꯥꯅ ꯃꯌꯥꯝ ꯑꯩ ꯆꯠꯂꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯉꯥꯛꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯑꯣ ꯑꯗꯨꯒ ꯅꯪꯒꯤ ꯊꯥꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯪꯉꯛꯀꯦ ꯅꯪ ꯈꯨꯝꯃꯧꯑꯣꯕꯀꯣ ꯑꯗꯨꯒ ꯗꯥꯕꯤꯗꯣꯅ 2ꯒ ꯍꯩꯗꯦ ꯁꯥꯕꯁꯤꯗ ꯍꯣꯏ ꯑꯒꯨꯅ ꯄꯥꯏꯅꯦꯄꯜ ꯖꯨꯁ ꯊꯛꯏ ꯑꯁ ꯅꯪ ꯅꯆꯦꯗ ꯆꯥꯍꯜꯂꯛꯑꯅꯨ ꯑꯩ ꯃꯤꯠꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯁꯨꯁꯤꯃꯥꯔ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯁꯨꯁꯃꯤꯇꯥ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯇꯨꯝꯕ ꯉꯝꯗ꯭ꯔꯕꯣ ꯅꯪ ꯑꯗꯨꯒ ꯁꯨꯁꯤꯃꯥ ꯅꯪ ꯆꯠꯈꯤꯕꯗ ꯑꯦꯜꯕꯤꯁꯦ ꯄꯨꯔꯥ ꯄꯨꯡꯍꯟ ꯍꯟꯊꯈꯤꯕꯗꯨꯅꯦ ꯃꯕꯨꯛ ꯏꯁꯤꯠ ꯁꯤꯠꯈꯤꯕꯗꯨꯅꯦ ꯅꯪ ꯆꯠꯈꯤꯕꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯐꯣꯟꯒ ꯄꯥꯏ ꯉꯝꯗꯦ 2 ꯍꯥꯏꯕꯒ ꯇꯜꯂꯦ ꯍꯣꯏ ꯍꯦ ꯁꯥꯕꯁꯤꯒꯀꯣ ꯗꯥꯕꯤꯅꯣꯅ ꯁꯔꯗꯥ ꯕꯥꯏ ꯍꯥꯏ ꯁꯔꯗꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯤꯅꯤ ꯋꯥꯈꯜꯗ ꯁꯥꯒꯠꯂꯨꯔ ꯈꯟꯗꯕꯅ ꯐꯩ ꯍꯥꯏꯗꯣ ꯁꯥꯒꯠꯂꯨꯔꯒ ꯊꯨꯁ ꯂꯥꯎꯅ
ꯕꯣꯝꯅ ꯍꯧꯔꯒ ꯈꯨꯀꯥꯞꯄꯤ ꯂꯣꯏꯁꯤꯜꯂꯦ ꯑꯗꯣ ꯁꯤꯁꯤ ꯃꯥꯅ ꯗꯥꯀꯨꯃꯟ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯑꯒꯨ ꯑꯩꯒꯤꯁꯨ ꯄꯤꯔꯛꯎ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯕꯤꯅ ꯆꯦ ꯁꯨꯁꯤꯃꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯆꯨꯝꯃꯦ ꯍꯣꯏ ꯍꯥꯏ ꯑꯩꯅ ꯅꯪ ꯆꯠꯈꯤꯅꯨ ꯑꯩꯅ ꯈꯥꯝꯗ꯭ꯔꯥ ꯅꯪ ꯆꯠꯂꯤꯃꯦꯕ ꯑꯗꯨꯒ ꯆꯦ ꯕꯦꯝꯆꯥꯅ ꯆꯦꯟꯈ꯭ꯔꯦ ꯆꯦ ꯕꯦꯝꯆꯥ ꯅꯪ ꯍꯩꯅꯧꯗꯣ ꯑꯁꯪꯕ꯭ꯔꯣ ꯑꯁ ꯑꯩ ꯃꯇꯤꯟꯒ ꯇꯥꯗꯣꯏ ꯇꯧꯋꯦꯗ ꯍꯩꯅꯧ ꯑꯁꯪꯕꯗꯣ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯃꯣꯔꯣꯛ ꯑꯁꯨꯕꯒ ꯆꯥꯔꯗꯤ ꯁꯨꯁꯤꯃꯥ ꯍꯥꯎꯅꯤꯀꯣ ꯑꯒꯨ ꯍꯥꯎꯅꯤꯀꯣ ꯑꯗꯨꯒ ꯅꯕꯤꯅꯅ ꯁꯨꯁꯤꯃꯥ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯒꯨꯅ ꯖꯨꯁ ꯄꯤꯔꯛꯑꯦ ꯄꯥꯏꯅꯦꯄꯜ ꯖꯨꯁ ꯁꯦ ꯍꯥꯏꯌꯦ ꯗꯥꯕꯤꯅꯣꯠꯇ ꯁꯨꯁꯤꯃꯥꯅ ꯆꯦꯒꯤ ꯑꯒꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯑꯒꯨꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯅ ꯑꯒꯨꯁꯦ ꯑꯦꯜꯕꯤꯗ ꯆꯥꯎꯔꯅꯤ ꯑꯒꯨꯅ ꯆꯦ ꯁꯨꯁꯤꯃꯥ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯒꯤ ꯂꯨꯋꯥꯡ ꯌꯨꯊꯛꯀꯤꯗꯤ ꯀꯩ ꯇꯔꯥ ꯆꯤꯡꯗꯝꯂꯦ ꯌꯥꯋꯥ ꯆꯤꯡꯒꯣꯏꯕꯤꯔꯛꯎꯗꯣ ꯌꯥꯋꯥ ꯐꯤꯒꯩ ꯁꯦꯡꯂꯣꯗꯣ ꯍꯥꯏ ꯁꯨꯁꯤꯃꯥꯅ ꯅꯪ ꯊꯥꯗꯣꯛꯄꯁꯦ ꯇꯨꯝꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯌꯥꯏ ꯉꯥꯏꯈꯣ ꯑꯩ ꯂꯣꯏꯈꯤꯒꯦ ꯇꯨꯃꯤꯟꯅꯁꯤꯗꯨꯒ ꯅꯠꯇ꯭ꯔꯒ ꯁꯨꯄ꯭ꯔꯤꯇꯤ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤꯀꯣ ꯃꯥ ꯇꯧꯕ ꯌꯦꯡꯉꯨꯀꯣ ꯍꯦꯜꯃꯦꯠ ꯀꯣꯞꯁꯟꯗꯅ ꯆꯠꯇꯨꯝꯕ ꯀꯩꯗꯧꯔꯦ ꯏꯁꯤꯡ ꯊꯛꯀꯗ꯭ꯔꯣ ꯏꯁꯤꯡ ꯊꯛꯀꯗ꯭ꯔꯣ ꯃꯃꯥ ꯄꯨꯔꯛꯀꯦ ꯒꯨ ꯌꯥꯎꯕ꯭ꯔꯅꯦ ꯌꯥꯎꯕ꯭ꯔꯣ ꯊꯛꯑꯣ ꯑꯐꯕꯅꯤ ꯊꯛꯑꯣ ꯑꯩꯅ ꯅꯉꯣꯟꯗ ꯆꯠꯈꯤꯅꯨ ꯍꯥꯏꯗ꯭ꯔꯥ ꯆꯦ ꯕꯦꯝꯆꯥꯅ ꯑꯃꯨꯟꯕꯅꯤꯗ ꯍꯩꯅꯧꯗꯣ ꯕꯖꯥꯔꯗꯒꯤ ꯍꯦꯛꯂꯛꯄꯅꯤ ꯍꯥꯎꯔꯝꯃꯦ ꯍꯥꯏ ꯆꯦ ꯕꯦꯝꯆꯥꯗꯨꯗꯤ ꯀꯨꯏꯔꯦꯗ ꯆꯥꯕ ꯑꯗꯨ ꯆꯥꯅꯤꯡꯉꯛꯇ꯭ꯔꯦꯗ ꯍꯩꯅꯧ ꯑꯃꯨꯟꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯥꯟꯕ ꯑꯁꯪꯕ ꯄꯨꯔꯥ ꯍꯩꯖꯤꯡ ꯐꯥꯕ ꯆꯦꯛ ꯆꯦꯛ ꯂꯥꯎꯕꯗꯣ ꯆꯥꯅꯤꯡꯉꯤ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯍꯥꯏ ꯆꯦꯒꯤ ꯑꯒꯨ ꯅꯨꯡꯁꯤꯕꯤ ꯋꯥꯎ 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 ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯕꯦꯔꯤ ꯒꯨꯗ ꯕꯦꯔꯤ ꯒꯨꯗ ꯍꯥꯏ ꯑꯗꯨꯒ ꯔꯥꯝꯆꯟꯗ꯭ꯔ ꯁꯤꯡꯍꯅ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯔꯥꯝꯆꯟꯗ꯭ꯔꯁꯦ ꯗꯥꯕꯨꯗꯤꯛ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯆꯦ ꯏꯕꯦꯝꯆꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯁꯨꯁꯤꯃꯥ ꯍꯥꯏ ꯑꯁ ꯆꯦ ꯕꯦꯝꯆꯥꯅ ꯑꯀꯣꯟꯕꯗ ꯑꯩ ꯅꯤꯡꯁꯤꯡꯉꯛꯑꯦꯍꯦ ꯁꯨꯁꯤ ꯅꯨꯡꯁꯤꯕꯤ ꯀꯦꯝꯁꯤ ꯍꯥꯏ ꯆꯦ ꯑꯩ ꯃꯣꯁꯣꯔꯤ ꯆꯨꯝꯊꯣꯡ ꯆꯥꯏ ꯍꯋꯥꯏ ꯆꯨꯝꯊꯣꯡ ꯑꯃꯦꯠꯄꯤꯒ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯑꯒꯨ ꯀꯌꯥꯗ ꯂꯥꯛꯀꯦ ꯍꯥꯏ ꯑꯒꯨꯒꯤ ꯔꯤꯖꯜ ꯃꯃꯥꯡꯒꯤꯔꯣ ꯁꯨꯁꯤꯃꯥ ꯀꯨꯏꯔꯦꯍꯦ ꯃꯃꯥꯡꯒꯤꯗꯤ ꯍꯟꯗꯛꯀꯤꯗꯤ ꯍꯣꯝ ꯊꯥꯕ ꯃꯇꯝ ꯌꯧꯔꯦ ꯃꯣꯏꯒꯤ ꯄ꯭ꯔꯤ ꯇꯦꯁ ꯊꯥꯕꯗꯣ ꯅꯪ ꯍꯤꯞꯅꯤꯡꯉꯤꯔꯣ ꯅꯪ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯆꯦ ꯏꯕꯦꯝꯆꯥ ꯅꯨꯡꯁꯤꯕꯤ ꯁꯞ ꯇꯧꯔꯛꯑꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ ꯁꯨꯁꯤꯃꯥ ꯆꯦ ꯕꯦꯝꯆꯥꯁꯦ ꯃꯣꯅꯣ ꯑꯣꯏꯔꯕꯅꯤ ꯅꯪꯅ ꯑꯝꯇ ꯆꯪꯁꯤꯜꯂꯨ ꯑꯗꯨꯒ ꯁꯨꯁꯤ ꯍꯥꯏꯗꯤ ꯁꯨꯁꯤꯃꯥꯅꯤ ꯑꯩꯅ ꯍꯪꯂꯤꯗꯣ ꯍꯥꯏꯕꯅꯤ ꯆꯦ ꯑꯩ ꯈꯪꯉꯤ ꯑꯩ ꯆꯨꯝꯊꯣꯡ ꯆꯥꯏ ꯑꯗꯨꯒ ꯑꯁ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯁꯦ ꯂꯥꯛꯑꯦꯍꯦ ꯆꯦ ꯌꯦꯡꯉꯣꯍꯦ ꯅꯪꯅ ꯀꯩꯅꯣꯗ ꯊꯥꯡꯒꯠꯄꯗꯨꯔꯥ ꯑꯩꯅ ꯅꯪꯅ ꯅꯪꯒꯤ ꯊꯥꯝꯅꯦꯜ ꯍꯥꯞꯄꯗꯣ ꯌꯦꯡꯉꯨ ꯆꯦ ꯃꯥꯏ ꯑꯣꯜ ꯏꯔꯥ ꯏꯁ ꯕꯦꯛ ꯀꯥꯏ ꯑꯣꯜ ꯏꯁ ꯒꯣꯜ ꯑꯒꯨꯕꯤ ꯑꯣꯜ ꯏꯔꯥꯁꯦ ꯅꯨꯡꯁꯤꯀꯣ ꯅꯪꯅ ꯀꯗꯔ ꯊꯥꯡꯉꯤꯕ ꯏꯁꯧꯅ ꯏꯁꯧ ꯂꯥꯡꯈ꯭ꯔꯤꯕ ꯅꯪꯅ ꯂꯥꯛꯄꯗ ꯃꯌꯥꯝꯅ ꯑꯃꯅ ꯑꯃꯨꯛ ꯊꯦꯝꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕꯤꯔꯤꯕ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯉꯥꯡ ꯑꯣꯏꯔꯝꯃꯣꯏ ꯐꯦꯛ ꯑꯥꯏꯗꯤ ꯑꯣꯏꯔꯝꯗꯣꯏꯅꯤꯕꯨ ꯍꯥꯏꯕꯤꯕꯅꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯆꯦ ꯏꯕꯦꯝꯆꯥ ꯅꯨꯡꯁꯤꯕꯤ ꯏꯔꯣꯟꯕ ꯀꯥꯡꯍꯧ ꯆꯥꯔꯦ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯄ꯭ꯔꯤꯌꯥꯅ ꯍꯥꯏ ꯅꯨꯡꯁꯤꯅ ꯀꯧꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯥꯊꯣ ꯀꯩꯗꯧꯔꯤ ꯏꯁꯤꯡ ꯊꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯒ ꯄ꯭ꯔꯦꯔꯅꯥꯅ ꯈꯪꯉꯦ ꯍꯥꯏꯌꯦ ꯄ꯭ꯔꯦꯔꯅꯥ ꯑꯁꯤꯅ ꯐꯔꯕꯅꯦ ꯑꯁꯤꯈꯛ ꯍꯦꯛ ꯂꯥꯛꯑꯣ ꯑꯗꯨꯒ ꯆꯦ ꯕꯦꯝꯆꯥꯅ ꯇꯧꯔꯛꯀꯦ ꯁꯨꯁꯤ ꯑꯩꯉꯣꯟꯗꯗꯤ ꯁꯞ ꯇꯧꯈ꯭ꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥ ꯆꯦ ꯕꯦꯝꯆꯥꯗ ꯁꯞ ꯇꯧꯔꯕꯅ ꯆꯦ ꯕꯦꯝꯆꯥꯁꯦ ꯃꯣꯅꯣ ꯑꯣꯏꯔꯕꯅꯤ ꯌꯥꯅꯔꯗꯤ ꯌꯥꯏꯗ ꯑꯗꯨꯒ ꯆꯦ ꯕꯦꯝꯆꯥꯅ ꯇꯥꯃꯣ ꯄꯤꯌꯨ ꯑꯗꯨꯒ ꯄ꯭ꯔꯦꯔꯅꯥꯅ ꯑꯣꯜ ꯏꯔꯥ ꯏꯁ ꯕꯦꯛ ꯍꯥꯏ ꯑꯗꯨꯒ ꯑꯣꯜ ꯏꯔꯥꯁꯦ ꯅꯨꯡꯁꯤꯕꯅꯤꯀꯣ ꯗꯥꯕꯤꯅꯣꯅ ꯑꯣꯟ ꯍꯥꯏꯌꯦ ꯑꯗꯨꯒ
ꯁꯨꯁꯤꯃꯥꯅ ꯆꯦ ꯅꯨꯡꯁꯤꯕꯤ ꯀꯨꯏꯔꯦ ꯇꯧꯕ ꯍꯥꯏ ꯑꯣ ꯐꯪꯅꯗꯕꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯁꯨꯁꯤꯃꯥ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏ ꯁꯨꯁꯤꯃꯥꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯗꯨ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯎ ꯅꯦꯅꯦ ꯕꯦꯝꯆꯥ ꯍꯥꯏ ꯑꯗꯨꯒ ꯔꯥꯃꯆꯟꯗ꯭ꯔꯅ ꯁꯗꯥꯒꯤ ꯍꯧꯈꯔꯦ ꯔꯥꯃꯆꯟꯗ꯭ꯔꯅ ꯁꯨꯁꯃꯤꯇꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏ ꯔꯥꯃꯆꯟꯗ꯭ꯔ ꯑꯩ ꯍꯋꯥꯏ ꯆꯥꯏ ꯆꯝꯊꯣꯡ ꯔꯥꯃꯆꯟꯗ꯭ꯔꯗꯤ ꯀꯩ ꯆꯥꯒꯦ ꯔꯥꯃꯆꯟꯗ꯭ꯔꯁꯦ ꯗꯥ ꯒꯨꯔꯗꯤꯞ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯅꯦ ꯁꯣꯔꯤ 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 ꯑꯣ ꯁꯣꯔꯤ ꯁꯣꯔꯤ ꯃꯃꯁꯅ ꯁꯣꯔꯤ ꯑꯗꯨꯒ ꯁꯤꯔꯨꯞꯖꯥꯅ ꯑꯣꯀꯦ ꯁꯨꯁꯤ ꯇꯧꯔꯛꯀꯦꯀꯣ ꯁꯣꯏꯗꯅ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯄ꯭ꯔꯦꯔꯅꯥꯁꯦ ꯈꯪꯗꯦ ꯍꯥꯏ ꯄ꯭ꯔꯦꯔꯅꯥꯁꯦ ꯑꯒꯨꯅꯤ ꯑꯒꯨ ꯁꯨꯁꯤꯃꯥ ꯅꯪꯒꯤ ꯑꯒꯨꯕꯤꯗꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯗꯥꯀꯨꯃꯟ ꯑꯣꯟ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯦꯔꯅꯥ ꯑꯁ ꯍꯧꯖꯤꯛꯇ ꯑꯦꯜꯕꯤꯗ ꯂꯥꯛꯂꯝꯕꯗꯣ ꯍꯥꯏ ꯃꯥꯒꯤ ꯁꯥꯏꯌꯣꯟꯅꯤꯁꯦ ꯑꯒꯨꯒꯤ ꯁꯥꯏꯌꯣꯟꯅꯤ ꯑꯗꯨꯒ ꯔꯥꯃꯆꯟꯗ꯭ꯔ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ 21 ꯐꯥꯍꯟꯕꯤꯔꯝꯃꯣ 20ꯗ ꯂꯩꯔꯦ ꯑꯗꯨ ꯗꯥꯕꯤꯅꯣꯅ ꯗꯥꯕꯤꯅꯣ ꯀꯩꯅꯣ ꯖꯣꯀꯔ ꯁꯥꯔꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯍꯋꯥꯏ ꯆꯥꯕꯒꯤ ꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯋꯥꯏ ꯆꯥꯕꯒꯤ ꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯁꯨꯁꯤꯃꯥ ꯍꯋꯥꯏ ꯗꯥꯕꯤꯅꯣꯅ ꯁꯒꯣꯜ ꯇꯣꯡꯉꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯆꯦꯕꯦꯝꯆꯥꯅ ꯁꯨꯁꯤ ꯇꯧꯔꯕꯅꯤ ꯍꯥꯏ ꯁꯨꯁꯤꯃꯥ ꯇꯧꯔꯦ ꯍꯥꯏꯌꯦ ꯆꯦꯕꯦꯝꯆꯥꯅ ꯑꯩꯈꯣꯏ ꯆꯦꯕꯦꯝꯆꯥ ꯅꯨꯡꯁꯤꯕꯤꯁꯦ ꯃꯤ ꯑꯇꯩ ꯑꯣꯏꯔꯗꯤ ꯃꯣꯅꯣ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯇꯧꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯆꯦꯒꯤ ꯑꯒꯨ ꯅꯨꯡꯁꯤꯕꯤ ꯈꯨꯗꯨꯝ ꯗꯨꯛ 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 ꯁꯤ ꯆꯥꯎ ꯍꯥꯏ ꯄ꯭ꯔꯦꯔꯅꯥꯅ ꯏꯀꯥꯏꯖꯩꯍꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅꯤ ꯆꯦ ꯁꯨꯁꯤꯃꯥ ꯍꯥꯏ ꯄ꯭ꯔꯦꯔꯅꯥ ꯀꯧꯕꯅꯤ ꯄ꯭ꯔꯤꯌꯥꯅꯥ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯒ ꯂꯞ ꯄꯤꯈꯔꯦ ꯄ꯭ꯔꯦꯔꯅꯥꯅ ꯑꯩ ꯑꯒꯨ ꯀꯧꯗꯦ ꯆꯦ ꯁꯨꯁꯤꯃꯥ ꯍꯥꯏ ꯑꯒꯨꯗ ꯃꯥꯅ ꯊꯣꯟꯖꯜꯂꯤꯅꯤ ꯃꯥꯒꯤ ꯅꯤꯛ ꯅꯦꯝ ꯆꯠꯇꯣ ꯏꯁꯤꯡ ꯊꯛꯈꯤꯗ꯭ꯔꯣꯅ ꯑꯁ ꯑꯩꯒꯤ ꯃꯃꯤꯠꯁꯦ ꯕ꯭ꯂꯔ ꯆꯠꯄꯤ ꯍꯧꯔꯦꯍꯦ ꯄꯨꯡ ꯑꯃꯕꯨ ꯍꯦꯜꯂꯗꯤ ꯍꯦꯛꯇ ꯃꯤꯠꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ ꯑꯦꯜꯕꯤ ꯊꯥꯕꯗ ꯋꯥꯏ-ꯇꯤꯗ ꯀꯩꯅꯣ ꯇꯧꯕ ꯇꯧꯗꯕ ꯆꯁꯃꯥꯗꯤ ꯎꯞꯇꯧꯔꯤꯗ ꯏꯁꯤꯡ ꯈꯛꯇꯪ ꯊꯛꯑꯦꯀꯣ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯄ꯭ꯔꯦꯔꯅꯥ ꯑꯗꯨꯒꯤ ꯑꯥꯏ-ꯗꯤ ꯁꯞ ꯇꯧꯔꯣ ꯁꯨꯁꯤꯃꯥꯅ ꯄ꯭ꯔꯦꯔꯅꯥꯗꯒꯤ ꯇꯧꯔꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯨꯡ ꯄꯥꯎꯅꯝꯕ ꯂꯥꯛꯑꯦ ꯗꯥ ꯕꯤꯅꯣꯠꯇꯨꯗꯤ ꯍꯥꯃꯦꯡ ꯒꯣꯠ ꯇꯣꯡꯂꯒ ꯂꯥꯛꯑꯦ ꯍꯥꯏꯌꯨ ꯍꯥꯏ ꯀꯔꯤꯒꯤꯅꯣꯅꯦ ꯗꯥ ꯕꯤꯅꯣꯠꯁꯦ ꯁꯒꯣꯜ ꯇꯣꯡꯉꯒ ꯂꯥꯛꯏꯅꯤ ꯗꯥ ꯕꯤꯅꯣꯠꯁꯦ ꯉꯁꯥꯏꯗꯒꯤ ꯂꯥꯛꯄ ꯀꯨꯏꯖꯔꯦꯗ ꯏꯕꯨꯡ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ ꯉꯁꯥꯏ ꯍꯪꯕꯁꯨ ꯈꯨꯃꯝꯗꯅ ꯆꯠꯈꯤꯌꯦ ꯑꯩꯅ ꯍꯥꯏꯍꯧꯔꯤꯕ ꯏꯕꯨꯡꯁꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯈꯪꯗꯦ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯇꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯥꯏꯠꯀ ꯄꯤꯕꯤꯔꯝꯃꯒ ꯆꯠꯈꯤꯑꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯦꯜꯕꯤꯁꯦ ꯌꯥꯝꯅ ꯑꯉꯥꯡ ꯃꯆꯥ ꯇꯥꯔꯕ ꯈꯪꯗꯦ ꯑꯗꯨꯒ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯁꯨꯁꯤꯃꯥ ꯇꯧꯔꯦ ꯍꯥꯏ ꯑꯗꯨꯒ ꯆꯦꯕꯦꯝꯆꯥꯅ ꯑꯦꯁ ꯕ꯭ꯔꯣ ꯀꯦ ꯑꯦꯝ ꯁꯤ ꯋꯦꯜꯀꯝ ꯍꯥꯏ ꯑꯗꯨꯒ ꯏꯕꯨꯡ ꯄꯥꯎꯅꯝꯕꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯑꯒꯨ ꯀꯣꯃꯦꯟꯗꯤ ꯅꯩꯕꯅꯤ ꯏꯁ ꯅꯩ ꯅꯪꯒꯤꯁꯨ ꯅꯩꯗꯦ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯅꯪ ꯆꯠꯈꯤꯕꯗ ꯉꯁꯥꯏ ꯃꯕꯨꯛ ꯁꯤꯠꯂꯤꯅꯦ ꯁꯨꯁꯤꯃꯥ ꯀꯩꯅꯣꯅꯦ ꯅꯪ ꯆꯠꯈꯤꯕꯗ ꯅꯣꯛꯑꯝꯕ ꯃꯌꯥꯝꯗꯣ ꯅꯪ ꯂꯩꯕꯗ ꯑꯗꯨꯒ ꯏꯕꯨꯡ ꯄꯥꯎꯅꯝꯕꯅ ꯏꯇꯩꯃ ꯕꯦꯝꯆꯥ ꯉꯥ ꯇꯣꯏꯊꯣꯡ ꯍꯥꯎꯕ꯭ꯔꯣ ꯍꯥꯏ ꯑꯣ ꯆꯦ ꯕꯦꯝꯆꯥꯏ ꯉꯥ ꯇꯣꯏꯊꯣꯡꯗꯣ ꯑꯗꯨꯒ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯗꯤꯄꯤꯁꯨ ꯊꯝꯕꯅꯦ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩꯒꯤ ꯎꯏꯌꯦ ꯄ꯭ꯔꯦꯔꯅꯥꯗꯗꯤ ꯗꯤꯄꯤ ꯂꯩꯔꯦꯅ ꯑꯗꯩꯗꯤ ꯁꯨꯁꯤꯃꯥꯅ ꯏꯕꯨꯡ ꯑꯦꯁ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏ ꯑꯗꯨꯒ ꯍꯥꯏꯄꯔ ꯁꯤꯡꯍꯅ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏꯄꯔ ꯍꯥꯏꯄꯔ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯍꯥꯏꯄꯔ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯃꯥ ꯍꯩꯅꯧ ꯄꯤꯒꯦ ꯂꯥꯎ ꯂꯥꯎ ꯑꯗꯨꯒ ꯏꯕꯨꯡ ꯄꯥꯎꯅꯝꯕꯅ ꯍꯨꯏ ꯊꯣꯡꯕ ꯆꯥꯔꯦ ꯁꯤꯁꯇꯔ ꯍꯥꯏ ꯑꯁꯦꯡꯕꯒꯤ ꯆꯥꯕ꯭ꯔꯅꯦ ꯏꯕꯨꯡ ꯍꯨꯏ ꯊꯣꯡꯕꯁꯦ ꯈꯔ
ꯏꯂꯤꯒꯦꯜ ꯑꯗꯨ ꯑꯗꯥ ꯀꯧꯏꯗꯥꯏꯅꯦ ꯑꯗꯨꯒ ꯆꯦ ꯃꯦꯝꯆꯥꯅ ꯍꯥꯎꯏꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯛꯂꯣ ꯚ꯭ꯌꯨꯁ ꯀꯥꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯍꯥꯏꯄꯔꯅ ꯑꯥꯏ ꯑꯦꯝ ꯅ꯭ꯌꯨ ꯍꯥꯏ ꯑꯣꯀꯦ ꯍꯥꯏꯄꯔ ꯅ꯭ꯌꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯑꯝꯇꯪ ꯇꯧꯁꯟꯕꯤꯌꯣ ꯎꯐ ꯍꯥꯏꯄꯔ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯣꯂꯥꯡꯕꯅ ꯁꯤꯔꯦꯍꯦ ꯑꯣꯂꯥꯡꯕꯁꯦ ꯆꯨꯝꯅ ꯃꯐꯝ ꯑꯃꯗ ꯐꯝꯃꯒ ꯂꯩꯔꯒꯗꯤ ꯐꯩꯌꯦꯕ ꯃꯐꯝ ꯑꯃꯗꯒꯤ ꯍꯧꯒꯠꯂ ꯆꯠꯂ ꯇꯧꯔꯗꯤ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯑꯣꯂꯥꯡꯕꯁꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯑꯃꯨꯛ ꯍꯧꯔꯁꯤ ꯍꯥꯏ ꯑꯁ ꯁꯨꯁꯤꯃꯥꯕꯣ ꯅꯪꯅ ꯅꯣꯛꯍꯟꯕꯗꯨꯗꯤ ꯀꯩꯅꯣ ꯄꯥꯡꯒꯟ ꯌꯥꯝ ꯃꯊꯧ ꯇꯥꯏꯍꯦ ꯑꯦꯅꯔꯖꯤ ꯌꯥꯎꯗꯗꯤ ꯅꯣꯛꯄꯒ ꯌꯥꯄꯣꯠꯇꯦꯕꯣ ꯅꯪꯒꯤꯗꯨꯗꯤ ꯗꯦꯟꯖꯔꯅꯤ ꯑꯗꯨꯒ ꯍꯥꯏꯄꯔꯅ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯔꯒꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯄꯔ ꯑꯩ ꯀꯁꯥꯔꯒꯤꯅꯦ ꯍꯥꯏꯄꯔꯗꯤ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯗꯥꯀꯨꯃꯦꯟꯅ ꯄꯣꯁ ꯇꯧꯈ꯭ꯔꯦ ꯌꯣ ꯌꯣ ꯍꯥꯏꯅ ꯑꯗꯩ ꯁꯨꯁꯤꯃꯥꯅ ꯍꯥꯏꯄꯔ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯁꯤ ꯆꯥꯃꯁꯁꯦ ꯐꯠꯇꯦ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯀꯩꯅꯣꯒ ꯊꯥꯔꯛꯑꯦ ꯖꯨꯄꯤꯇꯔꯒ ꯂꯣꯏ ꯊꯥꯔꯛꯑꯦ ꯃꯥꯏꯛꯀ ꯑꯗꯨꯒ ꯏꯕꯨꯡ ꯄꯥꯎꯅꯝꯅ ꯁꯤꯁ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯠꯇꯦ ꯉꯁꯤ ꯊꯕꯛ ꯁꯨꯔꯤꯌꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯆꯠꯄꯅꯤ ꯐꯠꯇꯕ ꯆꯥꯃꯁꯅꯤꯅꯦꯗꯣ ꯍꯣꯏ ꯍꯣꯏ ꯏꯕꯨꯡ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯩꯅꯤꯗ ꯍꯦꯛ ꯍꯦꯛ ꯏꯕꯨꯡꯅ ꯂꯥꯏꯔꯤꯛꯄꯨꯗꯤ ꯄꯤꯕꯤꯕ ꯂꯥꯛꯄ ꯑꯗꯨꯒ ꯆꯥꯡꯅ ꯑꯗꯨꯝ ꯊꯣꯛꯄꯗꯣ ꯑꯩꯅ ꯈꯜꯂꯤꯕ ꯈꯪꯗꯦꯗ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯦ ꯌꯥꯝꯅ ꯑꯉꯥꯡ ꯃꯆꯥ ꯇꯥꯔꯕ ꯈꯪꯗꯦ ꯍꯥꯏꯅ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯀꯩꯅꯣꯒ ꯄꯤꯔꯛꯑꯦ ꯀꯦꯀꯔꯥꯒ ꯄꯤꯔꯛꯑꯦ ꯋꯥꯏꯈꯨ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯄꯥꯎꯅꯝꯕ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯆꯦ ꯅꯨꯡꯁꯤꯕꯤ ꯃꯪꯀꯤ ꯃꯥꯟꯕꯗꯣ ꯌꯦꯡꯂꯕꯣ ꯑꯗꯨꯒ ꯏꯕꯨꯡ ꯄꯥꯎꯅꯝꯕꯅ ꯏꯇꯩꯃ ꯕꯦꯝꯆꯥ ꯌꯦꯡꯂꯦ ꯀꯌꯥꯔꯛ ꯌꯦꯡꯉꯣ ꯍꯥꯏꯔꯤꯅꯣ ꯆꯦꯝꯆꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯕꯁꯤꯁꯨ ꯋꯥꯏꯇꯤꯅ ꯃꯐꯝ ꯈꯪꯉꯦ ꯍꯥꯏꯕꯅꯤꯀꯣ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯛ ꯇꯧꯕꯗ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯃꯩ ꯂꯥꯛꯑꯦ ꯍꯥꯏ ꯃꯩ ꯂꯥꯛꯑꯕꯣ ꯃꯩ ꯆꯠꯈ꯭ꯔꯤꯕ꯭ꯔꯅꯦ ꯅꯍꯥꯟꯗꯩ ꯁꯨꯁꯤꯃꯥ ꯑꯗꯨꯒ ꯄ꯭ꯔꯦꯔꯅꯥꯅ ꯗꯤꯄꯤꯁꯨ ꯊꯝꯕꯅꯤ ꯎꯔꯦꯀꯣ ꯎꯔꯦ ꯂꯣꯁꯅ व्हाई इज ब्लैक लॉस में कितनी बार बोलूँ आपको ये ब्लैक ऐसे ही ब्लैक नेचुरल है मैंने एलबी इसी तरह शुरू किया था तो मैं ऐसे ही अभी तक रख रही हूँ ऐसे ही मैं आज ख़त्म कर दूंगी आप कैसी हो ꯑꯗꯨꯒ ꯍꯥꯏꯄꯔꯅ ꯑꯩ ꯅꯥꯒꯥꯂꯦꯟꯒꯤꯅꯤ ꯍꯥꯏ ꯑꯣꯀꯦ ꯍꯥꯏꯄꯔꯁꯦ ꯃꯩꯇꯩꯒꯤꯗꯤ ꯑꯣꯏꯗꯣꯏ ꯃꯤ ꯅꯠꯇ꯭ꯔꯥ ꯁꯤꯡꯍꯥ ꯍꯥꯏꯁꯦ ꯅꯥꯒꯥꯂꯦꯟꯗ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯄꯔ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯍꯥꯏꯄꯔ ꯆꯦꯅꯦꯜ ꯄꯥꯏꯔꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯄꯥꯏꯗ꯭ꯔꯁꯨ ꯇꯧꯕꯤꯔꯣ ꯄꯥꯏꯔꯒꯗꯤ ꯀꯣꯃꯦꯟ ꯑꯃ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯣ ꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯊꯧ ꯍꯥꯏꯔꯣ ꯊꯦꯡꯛ ꯌꯨ ꯇꯦꯁꯇꯤ ꯅꯪꯁꯨ ꯑꯗꯨꯒ ꯏꯕꯨꯡ ꯄꯥꯎꯅꯝꯕꯅ ꯗꯥꯕꯤꯅꯣꯠ ꯑꯣꯛꯇꯣꯄꯥꯁ ꯐꯥꯔꯤꯔꯣ ꯍꯧꯖꯤꯛ ꯍꯥꯏ ꯑꯣꯛꯇꯣꯄꯥꯁ ꯑꯣ ꯇꯥꯔꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯏꯕꯨꯡ ꯄꯥꯎꯅꯝꯕꯅ ꯍꯥꯏ ꯑꯗꯨꯒ ꯆꯦꯕꯦꯝꯆꯥꯅ ꯁꯨꯁ ꯑꯩ ꯊꯣꯛꯂꯒꯦꯀꯣ ꯍꯥꯏ ꯆꯦꯕꯦꯝꯆꯥ ꯋꯥꯔꯕ ꯍꯣꯏ ꯆꯦ ꯑꯩꯁꯨ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ ꯃꯤꯅꯤꯠ 3-4 ꯂꯩꯔꯗꯤꯀꯣ ꯑꯗꯨꯒ ꯏꯕꯨꯡꯅ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯥꯏꯔꯦ ꯉꯥꯏꯈꯣꯗ ꯏꯇꯩꯃ ꯕꯦꯝꯆꯥ ꯍꯥꯏ ꯉꯥꯏꯈꯣ ꯍꯥꯏ ꯆꯦꯕꯦꯝꯆꯥ ꯀꯨꯏꯅ ꯎꯅꯗꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯀꯣ ꯑꯗꯨ ꯍꯥꯏꯄꯔꯅ ꯁꯤꯒꯗꯤ ꯌꯥꯝꯅ ꯏꯪꯉꯦ ꯍꯥꯏ ꯑꯁꯦꯡꯃꯛꯀꯤꯔꯅꯦ ꯏꯁ ꯑꯏꯪꯕ ꯃꯐꯝ ꯏꯃꯥ ꯃꯆꯥꯇꯣꯟ ꯌꯥꯔꯣꯏꯅꯦ ꯌꯥꯔꯣꯏ ꯁꯤ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯃꯩ ꯆꯥꯔꯔꯣꯏ ꯑꯣ ꯇꯧꯔꯣ ꯑꯗꯨꯒ ꯌꯥꯝꯅ ꯏꯪꯉꯦ ꯑꯁ ꯁꯥꯔꯦ ꯍꯥꯏꯄꯔ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯑꯗꯨꯒ ꯏꯕꯨꯡ ꯄꯥꯎꯅꯝꯕꯅ ꯏꯇꯩꯃ ꯕꯦꯝꯆꯥ ꯁꯤ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯒꯣꯌꯤꯡ ꯇꯧꯔꯝꯂꯅꯤ ꯍꯥꯏ ꯆꯦ ꯃꯦꯝꯆꯥ ꯗꯨꯀꯥꯟꯗ ꯑꯣꯏꯔꯝꯒꯅꯤꯗ ꯈꯪꯗꯦ ꯆꯦ ꯃꯦꯝꯆꯥ ꯂꯩꯔꯤꯕꯣ ꯑꯒꯨꯕꯤ ꯁꯨꯆꯤꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯂꯥꯏꯛ ꯅꯝꯕꯒ ꯀꯥꯎꯔꯦ ꯍꯥꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯄꯔꯗꯤ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯁꯦ ꯅꯪꯒꯤ ꯕꯣꯔꯥ ꯆꯥꯛꯀ ꯆꯥꯁꯤꯀꯣ ꯄꯤꯔꯣ ꯑꯗꯨ ꯑꯝꯇ ꯄꯤꯔꯣ ꯍꯥꯏꯄꯔꯅ ꯁꯤꯒꯗꯤ ꯂꯩ ꯅꯣꯏ ꯊꯥꯗꯔꯦ ꯂꯣꯏꯅ ꯗꯗꯥꯒꯤ ꯕꯣꯇꯜ ꯂꯣꯏ ꯊꯥꯗꯔꯦ ꯁꯤꯒꯗꯤ ꯆꯤꯡꯒꯤ ꯃꯐꯝꯅꯤꯅ ꯑꯗꯨꯒꯤ ꯏꯪꯉꯤꯕ ꯍꯣꯏꯅꯦ ꯑꯗꯨꯒꯗꯤꯀꯣ ꯐꯖꯅ ꯀꯩꯅꯣ ꯑꯣꯏꯕꯗꯨꯅ ꯁꯥꯏꯌꯦ ꯁꯣꯝꯗ ꯑꯇꯣꯞꯄ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯁꯥꯔꯦꯗ ꯂꯣꯏꯅ ꯀꯩ ꯄꯤꯌꯨ ꯍꯥꯏꯅꯣ ꯍꯥꯏꯄꯔ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯀꯩ ꯄꯤꯌꯨ ꯍꯥꯏꯅꯣ ꯁꯤꯅ
ꯗꯥꯀꯨꯃꯟ ꯑꯣꯟ ꯍꯥꯏ ꯄ꯭ꯔꯦꯔꯅꯥꯅ ꯍꯥ ꯍꯥ ꯍꯥꯏ ꯀꯩꯒꯤꯅꯣ ꯏꯅꯣ ꯀꯣꯃꯦꯟ ꯇꯧꯔꯛꯑꯣ ꯆꯤꯆꯦ ꯂꯣꯏꯁꯤꯜꯂꯅꯤ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯔꯣꯏꯀꯣ ꯃꯤꯅꯤꯠ 30ꯃꯨꯛ ꯊꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯗꯧꯅꯤ ꯑꯗꯨꯒ ꯏꯕꯨꯡ ꯄꯥꯎꯅꯝꯕꯅ ꯗꯨꯀꯥꯟꯗꯗꯤ ꯁꯨꯡꯉꯣꯏ ꯑꯣꯏꯔꯝꯂꯣꯏꯗ ꯍꯥꯏ ꯗꯨꯀꯥꯟꯗꯗꯤ ꯁꯨꯡꯉꯣꯏ ꯑꯣꯏꯔꯝꯂꯣꯏꯗ ꯍꯥꯏ ꯈꯪꯗꯦ ꯆꯦ ꯕꯦꯝꯆꯥꯗꯣ ꯌꯥꯝ ꯌꯥꯡꯅꯗꯤ ꯆꯠꯈ꯭ꯔꯦ ꯑꯃ ꯂꯥꯛꯄꯨꯗꯤ ꯂꯥꯛꯄꯤꯕꯅꯤ ꯑꯗꯨꯝ ꯁꯪꯉꯗꯤ ꯈꯪꯗꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯥꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤꯅ ꯃꯥꯅ ꯃꯤꯒꯤꯗ ꯊꯨꯡꯅ ꯆꯠꯂꯗꯤ ꯃꯤꯅꯁꯨ ꯃꯥꯒꯤꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯃꯅꯁꯨ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯅꯃ ꯅꯨꯡꯁꯤꯕꯤ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯪꯕꯨ ꯑꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯑꯗꯨꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗ ꯂꯩꯌꯦ ꯅꯪ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯇꯧꯔꯛꯀꯅꯦꯒ ꯇꯧꯔꯛꯇꯣꯏꯅꯣ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯁꯨꯁꯃꯤꯇꯥ ꯃꯩ ꯂꯥꯛꯑꯦ ꯆꯥꯔꯖ ꯇꯧꯈꯤꯒꯦ ꯁꯨꯁꯤꯃꯥ ꯇꯧꯔꯣ ꯁꯨꯁꯤꯃꯥ ꯅꯪꯒꯤꯁꯨ ꯅꯣꯡꯃ ꯊꯥꯔꯛꯑꯣꯗꯅ ꯑꯦꯜꯕꯤꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯅꯕ ꯄ꯭ꯔꯦꯔꯅꯥꯅ ꯑꯩ ꯂꯣꯏꯔꯦ ꯕꯥꯔꯅꯔꯗ ꯏꯁꯤꯡ ꯍꯩꯖꯤꯟꯈꯔꯦ ꯄ꯭ꯔꯦꯔꯅꯥ ꯆꯦ ꯁꯨꯁꯃꯤꯇꯥꯒ ꯏꯟꯗꯣꯝꯆꯥ ꯁꯨꯁꯤꯂꯥꯒ ꯀꯔꯝꯕ ꯌꯥꯎꯅꯤ ꯉꯥꯎꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯦ ꯁꯨꯁꯃꯤꯇꯥꯒꯤꯗ ꯌꯥꯎꯒꯦ ꯈꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯑꯒꯨꯕꯤ ꯆꯤꯆꯦꯒꯤ ꯂꯣꯏꯗꯣꯔꯦ ꯆꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅꯝꯗꯣꯔꯣ ꯑꯒꯨꯕꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯁꯨ ꯐꯣꯀꯁ ꯇꯧꯀꯣ ꯃꯌꯥꯝꯒꯤ ꯅꯪꯅꯕ ꯆꯦꯜꯂꯤꯉꯩꯗ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯁꯨ ꯐꯣꯀꯁ ꯇꯧ ꯑꯦꯗꯤꯛ ꯑꯣꯏꯍꯟꯒꯅꯨ ꯑꯗꯨꯒ ꯅꯃꯅ ꯄ꯭ꯔꯦꯔꯅꯥ ꯀꯥꯟꯅꯦꯛ ꯇꯧꯕꯤꯔꯣ ꯍꯥꯏ ꯅꯃ ꯑꯁꯤ ꯑꯒꯨꯗꯨꯅꯦ ꯑꯒꯨꯗꯣ ꯑꯗꯨꯒ ꯍꯥꯏꯄꯔꯅ ꯄꯥꯏꯗꯦ ꯑꯩ ꯌꯥꯏ ꯑꯣꯀꯦ ꯍꯥꯏꯄꯔ ꯄꯥꯏꯗ꯭ꯔꯒꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯄꯔꯒꯤ ꯌꯨꯝ ꯑꯁꯦꯡꯕꯩ ꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯝ ꯅꯥꯒꯥꯂꯦꯟꯗ ꯄꯤꯛꯏꯉꯩꯗꯩ ꯑꯣꯏꯔꯕꯣ ꯌꯥꯝ ꯄꯥꯔꯁꯣꯅꯦꯜ ꯍꯥꯏꯅꯤꯡꯗꯕ ꯑꯣꯏꯗꯤ ꯍꯥꯏꯔꯛꯀꯅꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯄ꯭ꯔꯦꯔꯅꯥ ꯀꯦ.ꯑꯦꯝ.ꯁꯤ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯦꯔꯅꯥꯅ ꯅꯦꯅꯦ ꯑꯟꯖꯅꯥ ꯑꯁ ꯁꯞ ꯂꯩꯅꯩ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯑꯣꯟ ꯍꯥꯏ ꯏꯕꯨꯡꯅ ꯍꯥꯏ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯊꯥꯔꯤꯗꯨꯕꯨ ꯁꯤꯁꯇꯔ ꯀꯨꯏꯅ ꯊꯥꯔꯔꯣꯏ ꯀꯥꯏꯅ ꯍꯥꯏ ꯍꯣꯏ ꯏꯕꯨꯡ ꯀꯨꯏꯅ ꯊꯥꯔꯔꯣꯏ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯈꯇꯪ ꯊꯥꯔꯦ ꯃꯤ ꯂꯩꯇ꯭ꯔꯒꯗꯤ ꯊꯥꯅꯤꯡꯗꯦ ꯃꯤ ꯂꯩꯇ꯭ꯔꯒꯗꯤ ꯃꯤ ꯑꯃꯅꯤ ꯆꯪꯒꯗꯤ ꯑꯗꯨꯝ ꯊꯥꯅꯤꯡꯗꯦ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯒꯗꯤ ꯄꯨꯡꯈꯥꯏ ꯑꯝꯗꯒ ꯂꯣꯏꯁꯟꯅꯤꯡꯉꯦꯕ ꯑꯗꯨ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯁꯨꯄ꯭ꯔꯤꯇꯤꯒꯤ ꯑꯗꯨꯝ ꯊꯥꯈꯤꯕꯗ ꯄꯨꯡ 4 ꯊꯥ ꯌꯥꯏꯌꯦꯀꯣ ꯑꯍꯥꯟꯕ ꯃꯤ ꯂꯥꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯀꯠꯊꯠꯂꯒꯦꯅ ꯇꯧꯕꯗ ꯑꯃꯨꯛ ꯈꯔ ꯂꯥꯛꯄ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯚ꯭ꯌꯨꯗꯣ ꯈꯇꯪ ꯐꯪꯖꯩꯅꯀꯣ ꯑꯗꯨꯒꯤꯅꯤ ꯏꯕꯨꯡ ꯅꯣꯛꯅꯔꯛꯀꯅꯨꯗ ꯄ꯭ꯔꯦꯔꯅꯥ ꯆꯦ ꯁꯨꯁꯤꯃꯥ ꯑꯩ ꯍꯋꯥꯏ ꯍꯥꯏ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯑꯣꯟ ꯍꯥꯏ ꯁꯨꯁꯤꯃꯥꯅ ꯄ꯭ꯔꯦꯔꯅꯥ ꯆꯦꯒꯤ ꯅꯨꯡꯁꯤꯕꯤꯌꯣ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣ ꯃꯃꯥ ꯂꯩꯇꯦ ꯑꯗꯨꯒ ꯅꯃꯅ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯍꯥꯏ ꯀꯥꯏꯗꯩ ꯍꯪꯒꯥꯝꯅꯣꯅꯦ ꯅꯪꯕꯨ ꯍꯧꯒꯠꯂꯣ ꯏꯁꯤꯡ ꯍꯩꯖꯤꯜꯂꯦ ꯍꯧꯒꯠꯂꯣ ꯑꯗꯨꯒ ꯏꯕꯨꯡ ꯄꯥꯎꯅꯕꯅ ꯍꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏ ꯍꯣꯏ ꯏꯕꯨꯡꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯗꯨꯒ ꯅꯃꯅ ꯍꯥꯏ ꯁꯨꯁ ꯑꯩ ꯉꯁꯤ ꯊꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯈꯪꯉꯦ ꯅꯃ ꯀꯩꯗꯧꯔꯦ ꯅꯪꯁꯨ ꯀꯩꯗꯧꯔꯦ ꯁꯗꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯤ ꯃꯥꯟꯅꯕ꯭ꯔꯣ ꯑꯗꯨꯒ ꯏꯕꯨꯡ ꯄꯥꯎꯅꯝꯕꯅ ꯕꯥꯏ ꯍꯥꯏ ꯍꯣꯏ ꯏꯕꯨꯡ ꯍꯦꯛ ꯂꯥꯛꯄꯤꯌꯨ ꯁꯪꯉꯗꯤ ꯑꯗꯨꯒꯩꯗꯤ ꯁꯨꯁꯤꯃꯥꯅ ꯊꯥꯔꯛꯀꯦ ꯅꯣꯏ ꯅꯣꯛꯄ ꯁꯤꯅꯤꯌꯦ ꯍꯥꯏ ꯅꯣꯛꯀꯦ ꯁꯨꯁꯤꯃꯥ ꯄꯨꯡ 2 ꯂꯩꯔ ꯊꯥꯔꯛꯄꯣ ꯑꯗꯨꯗꯤ ꯑꯩ ꯑꯦꯅꯔꯖꯤ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯑꯝꯇ ꯑꯦꯅꯔꯖꯤꯁꯦ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯒꯦꯟ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯅꯣꯛꯀꯦꯀꯣ ꯑꯗꯨꯒ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏ ꯑꯣꯀꯦ ꯁꯣꯔꯤ ꯅꯥꯕꯤꯅꯣꯅ ꯑꯟꯖꯅꯥ ꯍꯥꯏ ꯍꯥꯏꯄꯔꯅ ꯑꯩ ꯍꯣꯖꯥꯏꯒꯤꯅꯤ ꯁꯦꯒ ꯁ꯭ꯀꯨꯜ ꯇꯝꯕ ꯍꯥꯏ ꯑꯠꯆꯥ ꯍꯥꯏꯄꯔ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯁꯥꯔꯒꯤꯅꯦ ꯍꯥꯏꯄꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯣꯏꯁꯨ ꯆꯦꯅꯦꯜꯗꯁꯨ ꯁꯞ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯨꯁꯤꯃꯥꯅ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯍꯥꯏ ꯁꯨꯁꯤꯃꯥ ꯆꯥꯔꯖ ꯇꯧꯔꯣꯀꯣ ꯐꯣꯟꯗꯣ ꯑꯗꯨꯒ ꯗꯥꯕꯤꯗꯨꯅ ꯁꯨꯁꯤꯃꯥ ꯕꯥꯏ ꯍꯥꯏꯌꯦꯅ ꯑꯃꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯁꯨꯁꯤꯃꯥꯅ ꯑꯩ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯑꯁ ꯅꯪ ꯂꯩꯔꯗꯤ ꯅꯣꯛꯇꯣꯏꯃꯤꯗꯅ ꯀꯩꯅꯣ ꯉꯁꯥꯏ ꯄꯨꯛꯂꯤ ꯄꯥꯏ ꯅꯣꯏꯗꯧꯕ꯭ꯔꯣ ꯑꯗꯨꯒ ꯅꯃꯅ ꯍꯥꯏꯕ ꯁꯨꯁꯤꯃꯥ ꯕꯥꯏ ꯍꯥꯏꯕ ꯑꯩ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯛꯑꯣ ꯏꯃꯥ ꯄꯤꯔꯛꯀꯅꯨꯀꯣ ꯅꯪꯒꯤ ꯑꯛꯕꯔꯒꯤ ꯆꯥꯛꯄꯨꯁꯦ ꯀꯤꯖꯩꯀꯣ ꯑꯗꯨꯒ ꯅꯃꯅ ꯒꯨꯍꯥꯇꯤꯗ ꯂꯣꯏꯅ ꯐꯪꯉꯦ ꯁꯨꯁ ꯍꯥꯏ ꯑꯁ ꯅꯃ ꯗꯥꯎꯖꯥꯏꯀꯣ ꯗꯥꯕꯤꯅ ꯑꯣꯟ ꯍꯥꯏ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯗꯤꯄꯤꯁꯨ ꯍꯥꯞꯂꯕꯅꯤ ꯅꯍꯥꯟ ꯁꯟꯗꯦꯗ ꯅꯝꯕ ꯍꯥꯏ ꯑꯣꯀꯦ ꯑꯩꯁꯨ ꯉꯥꯎꯔꯤ ꯃꯌꯥꯝ ꯀꯣꯃꯦꯟ ꯂꯩꯇ꯭ꯔꯤꯉꯩꯁꯤꯒ ꯂꯣꯏꯁꯤꯜꯍꯧꯔꯁꯤꯔ
ꯑꯩ ꯃꯃꯤꯠꯁꯦ ꯄꯨꯔꯥ ꯕ꯭ꯂꯔ ꯆꯠꯂꯦꯕꯣ सिगा थाओ अदु फते दु प्लास्टिक नि सिगा थाओ क्यूट ओय हाइबनी प्रेरणा लोइसलसी हाय दाबिनोट दाबिनोट खुट्टा थांगलाव नमा नोइसु पंगवा वादना बाय ममिसे अई पुंगनी पाबा गमदे कनोसे खंगदेबो एता वाय यामना लोइसलसी याय होय होय इबुंग थागचरी थैंक यू नोय मैमना सपोर्ट तौबिबगी प्रेरणा क्यूट ओय हारके सिचे अमुंग जेंग हारके ओये सिके जेंगबदी दाबिनोना बाय हाय थैंक यू अहम 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 हाइपर लेरिबो हाइपर सु थैंक यू सो मच हाइपर सु आई एलबी दे अटेंड तौबिबगी थैंक यू सो मच लाक्बिबगी नमंजना आई कएको आई कागे आई सु कुइमल अहम अहम कजौरा हार अहम अहम अदु असिगा प्रो असि प्रो अदु फत्तबनी अगुबी चिचेगा फंगनारसिको ngha lerga ato to pamfamda cute oy dabino na su hare do cute oy na hoi ma'am kainarasiko se fattabani lero duga